ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯇꯤꯅ: ꯍꯥꯏ ꯕꯦꯝꯃ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ? ꯂꯥꯎꯅꯦ, ꯏꯃꯥꯅ ꯍꯩ ꯈꯔ ꯂꯩꯔꯛꯏꯌꯦ, ꯆꯥꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯨ꯫ ꯍꯣꯏ ꯇꯥꯔꯤ ꯏꯃꯥ꯫ ꯑꯩꯃ, ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯏꯃꯥ, ꯁꯤꯗꯤ ꯑꯩ ꯊꯔꯣ ꯀꯧꯔꯨꯈꯤꯒꯦ ꯏꯃꯥ, ꯑꯗꯨꯒꯅꯦ ꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯀꯧꯕꯤꯔꯨꯔꯣ ꯀꯧꯕꯤꯔꯨꯔꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯃꯇꯥ ꯊꯔꯣꯁꯦ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯅꯤꯡ ꯊꯨꯡꯖꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯈꯟꯖꯈ꯭ꯔꯕ ꯍꯩ ꯑꯃ ꯂꯩ ꯑꯃ ꯂꯩꯕꯗ ꯊꯔꯣꯒꯤ ꯁꯔꯨꯛ ꯇꯝꯗꯅꯗꯤ ꯇꯣꯛꯄꯣꯟꯇꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅꯖꯈ꯭ꯔꯕ ꯇꯧꯔꯤꯁꯦ꯫ ꯕꯦꯝꯃ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯔꯣ, ꯊꯔꯣ, ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯍꯩꯃ ꯕꯦꯝꯃ, ꯅꯪ ꯑꯣꯏꯔꯦ? ꯑꯩ ꯏꯃꯨꯡꯗ ꯏꯟꯁꯥꯡ ꯁꯦꯝꯃꯝꯕꯅꯤ꯫ ꯑꯁ, ꯏꯟꯁꯥꯡꯒ ꯂꯥꯏꯔꯤꯁꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯅꯦ ꯍꯩ ꯆꯥꯔꯨꯁꯤ, ꯏꯃꯥꯅ ꯍꯩ ꯑꯍꯥꯎꯕ ꯄꯨꯔꯛꯍꯧꯋꯦꯕ꯫ ꯍꯩꯃ, ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ, ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯕ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯩꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯕꯦꯝꯃꯅ: ꯊꯔꯣ, ꯉꯟꯁꯨ ꯉꯜꯂꯤ, ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤꯔꯥ? ꯍꯣꯏ ꯆꯠꯂꯨꯁꯤ꯫ ꯑꯗꯣ ꯀꯔꯤ ꯂꯩꯔꯨꯁꯤ ꯍꯥꯏꯅꯣ? ꯃꯤ ꯃꯆꯥꯗꯤ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔ ꯃꯥꯜꯂꯦꯀꯣ, ꯀꯩꯊꯦꯜꯒꯁꯦ ꯇꯣꯏꯅ ꯆꯠꯂꯦꯕ꯫ ꯏꯁ ꯆꯣꯍꯦ, ꯐꯤ ꯈꯔꯃꯨꯛ ꯁꯥꯕ ꯍꯧꯔꯦ, ꯑꯗꯨꯒꯤ ꯂꯪ ꯈꯔ ꯂꯩꯔꯨꯁꯤ ꯇꯧꯕꯅꯤ꯫ ꯑꯣ ꯑꯣ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ, ꯅꯪ ꯐꯤ ꯑꯃꯨꯛ ꯁꯥꯔꯦꯀꯣ? ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯩ, ꯊꯨꯅꯁꯨ ꯌꯣꯟꯕꯗ ꯁꯤꯠꯇꯧ ꯃꯥꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯨꯔꯁꯤ꯫ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯄꯥꯈꯪ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ: ꯏꯇꯥꯎ, ꯌꯦꯡꯉꯨꯅꯦ, ꯕꯦꯝꯃꯁꯦ ꯀꯌꯥꯗ ꯐꯖꯩꯅꯣ, ꯀꯩꯒꯤꯅꯣꯅꯦ ꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯔꯛꯏꯁꯤꯕꯣ? ꯍꯦꯔꯥ, ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ, ꯅꯠꯇꯦ ꯅꯈꯣꯏ ꯕꯦꯝꯃꯁꯦ ꯑꯩꯅ ꯂꯧꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯒ ꯍꯥꯏꯕꯗ ꯄꯛꯆꯔꯣꯏꯗ꯭ꯔꯥ ꯍꯥꯏꯃꯤ? ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯂꯧꯒꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯦꯝꯃ, 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 ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯕꯦꯝ ꯑꯃꯗꯤ ꯊꯔꯣ ꯀꯧꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ, ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯩꯃ, ꯕꯦꯝꯃ, ꯅꯪꯉꯣꯟꯗꯅꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ꯫ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤ ꯃꯅꯥ ꯄꯪꯂꯕ, ꯅꯠꯇꯦ ꯅꯥꯝꯃ ꯁꯣꯏꯔꯕ꯭ꯔꯕ? ꯅꯨꯄꯥ ꯑꯃꯅ: ꯏꯇꯥꯎ, ꯀꯩꯅꯣ ꯈꯨꯝꯃꯛꯇ꯭ꯔꯤꯔꯣ ꯃꯥꯏꯁꯦ? ꯀꯔꯤꯅꯣꯗ, ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨ ꯄꯣꯡꯂꯤꯕꯗꯨꯕꯣ? ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯣꯏꯒꯦ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯍꯧꯗ꯭ꯔꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯖꯔꯣꯏꯀꯣ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯌꯥꯝ? ꯃꯌꯥꯝꯗꯨ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯅꯔꯛꯏ꯫ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯦꯝ ꯑꯃꯗꯤ ꯊꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯦꯝꯃꯅ: ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯃꯁꯦ ꯂꯝꯕꯤꯅꯤ, ꯅꯈꯣꯏꯒꯤ ꯅꯆꯟꯅꯆꯦꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯀꯔꯤꯅꯣ, ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯏꯆꯜ ꯏꯆꯦꯗꯧꯅ ꯂꯣꯏꯅ ꯎ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯤ ꯀꯃꯥꯏꯅ ꯎꯅꯤ? ꯅꯠꯇꯦ, ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯣꯔꯤꯒꯦꯕ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯁꯦ ꯂꯝꯕꯤꯅꯤ, ꯀꯔꯤꯅꯣ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯌꯦꯡꯕꯗꯤ ꯐꯕꯅꯤ꯫ ꯑꯉꯥꯡꯃꯁꯨ ꯅꯠꯇꯦ, ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ꯫ ꯑꯩꯕ, ꯑꯩꯕꯨ ꯏꯀꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯣ? ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯁꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯦꯝꯃꯗ꯫ ꯅꯨꯄꯥꯗꯨꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯕꯦꯝꯃ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯤ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯇꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ: ꯍꯩ, ꯆꯦꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ, ꯍꯩ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯑꯩ ꯀꯩꯁꯨ ꯐꯥꯔꯣꯏꯅꯦ꯫ ꯑꯃꯅ: ꯏꯇꯥꯎ, ꯃꯥꯒꯤꯁꯦ ꯀꯤꯔ ꯃꯥꯜꯂꯦ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯕ ꯑꯣꯏꯖꯥꯠꯂꯣ? ꯊꯔꯣꯅ: ꯕꯦꯝꯃ, ꯇꯣꯛꯑꯁꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯃꯤꯅ ꯁꯨꯝ ꯂꯛꯅꯔꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯍꯣꯏ, ꯃꯈꯣꯏꯒꯤꯗꯣ ꯈꯔꯕꯨꯗꯤ ꯍꯦꯟꯃꯜꯂꯤ, ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅꯤ,ꯈꯔ ꯈꯟꯊꯕ ꯇꯥꯕꯅꯤ, ꯈꯔ ꯍꯟꯊꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯁꯃꯥꯖꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯍꯟꯊꯅ ꯂꯧꯕꯤꯔꯤꯁꯤꯕꯣ? ꯌꯥꯔꯤꯕꯁꯤ ꯇꯣꯛꯑꯣꯕ,
ꯏꯃꯥꯅ ꯇꯥꯔꯒ ꯀꯔꯤ ꯇꯧꯅꯔꯦꯅ ꯁꯣꯏꯗꯅ ꯍꯪꯒꯅꯦꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯅꯤ ꯑꯇꯣꯟꯕ ꯖꯥꯇꯤꯒ ꯄꯥꯡꯈꯛ ꯑꯣꯏ ꯍꯥꯏꯕꯃꯛꯇꯨꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯨꯕ ꯆꯩꯅꯔꯨꯕꯁꯨ ꯌꯥꯗꯕ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯀꯌꯥꯕꯨ ꯊꯃꯣꯏꯗ ꯐꯣꯡꯗꯨꯅ ꯊꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯉꯥꯡꯅꯕ ꯍꯧꯅꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯅꯍꯥꯟꯗꯤ ꯕꯦꯝꯃꯒ ꯊꯔꯣꯒꯗꯣ ꯂꯝꯕꯤꯗ ꯅꯨꯄꯥ ꯈꯔꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯇꯧꯏ ꯍꯥꯏꯅꯦ ꯑꯃꯅ ꯍꯩꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯕꯦꯝꯃꯗꯣ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯌꯥꯒꯦ ꯇꯧꯔꯕꯅꯤ ꯃꯗꯨ ꯌꯥꯍꯜꯂꯒ ꯀꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯅꯦ ꯑꯁ ꯇꯟꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔ ꯂꯩꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯃꯁꯛ ꯐꯖꯕꯩꯅꯤꯗꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯃꯥꯗꯧꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯂꯩꯇꯦꯗꯅ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯁꯨ ꯂꯥꯛꯂꯒ ꯊꯑꯣꯏꯅ ꯕꯦꯝꯃꯗꯣ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤ ꯍꯥꯏꯅꯦ ꯑꯁ ꯇꯥꯕꯗꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯣꯏꯁꯤꯜꯂꯗꯤ ꯀꯩꯁꯨ ꯀꯅꯥꯅꯁꯨ ꯉꯥꯡꯅꯔꯦꯗꯅ ꯃꯥꯒꯤꯁꯨ ꯑꯐꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯏꯇꯥꯎ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯗꯅ ꯇꯣꯛꯅꯅꯤꯀꯣ ꯑꯁ ꯇꯣꯛꯑꯁꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯨꯏꯗꯨꯕꯣ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯂꯧꯗꯣꯏ ꯁꯔꯨꯛꯅꯦ ꯃꯁꯛ ꯊꯤꯖꯔꯁꯨ ꯋꯥꯊꯣꯛ ꯆꯥꯎꯔꯣꯏꯗꯕꯤ ꯃꯤꯌꯥꯝꯅ ꯏꯖꯠ ꯂꯩ ꯂꯧꯅꯒꯗꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕꯅ ꯐꯩ ꯃꯔꯨꯞ ꯐꯔꯁꯤ ꯂꯥꯎ ꯆꯠꯂꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯆꯥꯎꯁꯤ ꯀꯥꯟꯅꯗꯕꯗ ꯇꯣꯛꯑꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯕꯦꯝꯃ ꯅꯨꯄꯥ ꯀꯌꯥꯅ ꯍꯪꯒꯣꯏꯅꯕ ꯑꯣꯏꯔꯝꯃꯤ ꯍꯪꯒꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯅꯨꯄꯥꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯄꯥꯝꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯅꯨꯄꯥꯅ ꯂꯛꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏꯔꯝꯃꯤ ꯁꯨꯃꯇꯤꯅ ꯕꯦꯝꯃ ꯍꯩ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯐꯤ ꯊꯥꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯅ ꯆꯠꯄꯗꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯌꯦꯡꯉꯧꯀꯣ ꯕꯦꯝꯃ ꯌꯥꯝ ꯇꯟꯅ ꯏꯃꯥ ꯑꯩ ꯆꯠꯂꯔꯣꯏꯁꯤꯔ ꯈꯪꯗꯦꯗ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯔꯣ ꯏꯃꯥ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯃꯤꯁꯤꯡꯁꯦ ꯉꯥꯡꯅꯗꯨꯅ ꯇꯧꯔꯒ ꯂꯩ ꯀꯔꯤꯒꯤ ꯏꯆꯥꯗ ꯀꯩꯗꯧꯕꯒꯤ ꯉꯥꯡꯅꯔꯤꯕ ꯀꯅꯥꯅꯣ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯊꯦꯡꯅꯒꯦ ꯏꯃꯥ ꯌꯥꯔꯁꯦ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯊꯟꯅ ꯆꯠꯄ ꯇꯜꯂꯒꯅꯅꯦ ꯊꯔꯣꯔ ꯀꯔꯤꯅꯣ ꯍꯧꯔꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯕꯦꯝꯃ ꯊꯔꯣꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯈꯔꯅ ꯕꯦꯝꯃꯒ ꯊꯔꯣꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯌꯦꯡꯉꯨꯅꯦ ꯑꯥꯗꯒꯤꯁꯦ ꯅꯣꯏꯕꯨ ꯎꯗ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯑꯣ ꯑꯥꯗꯒꯤ ꯅꯨꯄꯤ ꯂꯂꯣꯟꯕꯤꯁꯤꯔꯣ ꯍꯣꯏꯅꯦ ꯌꯦꯡꯉꯨꯇꯣ ꯃꯥꯒꯤ ꯊꯔꯣ ꯍꯥꯏꯕꯤꯁꯤꯁꯨ ꯃꯥꯒꯤ ꯕꯦꯝꯃ ꯍꯥꯏꯁꯤꯒ ꯍꯦꯛ ꯂꯣꯏꯅꯕꯗꯒꯤ ꯊꯔꯣꯁꯤꯁꯨꯅꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯕꯅꯤ ꯇꯧꯔꯤꯁꯦ ꯃꯥꯅꯤ ꯑꯁ ꯏꯆꯥ ꯏꯁꯨꯒ ꯇꯤꯟꯅꯈꯤꯅꯤ ꯈꯟꯗꯅꯅꯦ ꯃꯄꯥꯜꯒꯁꯦ ꯊꯣꯛꯍꯟꯗꯧ ꯇꯜꯂꯕꯅꯤ ꯑꯩꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯊꯔꯣ ꯑꯃꯗꯤ ꯕꯦꯝꯃ ꯅꯤꯡꯐꯨ ꯇꯥꯔꯝꯃꯤ ꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯁꯤꯜꯂꯛꯑꯣ ꯇꯥꯔꯣꯏꯁꯦ ꯃꯈꯣꯏꯒꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯧꯏ ꯊꯔꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯗꯣ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯍꯪꯒꯣꯏꯅꯔꯤꯕ ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯁꯤꯕꯨ ꯑꯩꯅ ꯂꯛꯅꯍꯟꯕ꯭ꯔꯥ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯍꯦꯟꯃꯟꯕꯒꯤ ꯑꯩ ꯅꯨꯄꯥ ꯐꯥꯎꯕ ꯀꯣꯏꯕ ꯇꯟꯗꯅ ꯀꯣꯏꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯁꯨꯝ ꯇꯥꯔꯒ ꯂꯩꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯧꯅꯥ ꯂꯩꯕ ꯇꯝꯁꯤ ꯀꯟꯅꯗꯤ ꯂꯥꯎ ꯆꯠꯁꯤ ꯑꯁ ꯊꯔꯣ ꯑꯥꯗ ꯇꯥ ꯄꯣꯏꯔꯩꯁꯦ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯑꯁ ꯑꯣꯟꯁꯤꯟꯅꯒꯨꯝꯁꯤꯀꯣ ꯇꯜꯂꯦꯕ ꯌꯥꯝꯅ ꯑꯗꯣ ꯇꯥ ꯄꯣꯏꯔꯩꯁꯤꯗꯤ ꯐꯗꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯅꯪ ꯃꯥꯒ ꯑꯣꯏꯅ ꯈꯪꯅꯁꯤꯜꯂꯣꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯈꯔ ꯐꯅꯕ ꯑꯁ ꯆꯠꯂꯣꯍꯦ ꯅꯪꯁꯨꯕ ꯑꯁꯤꯕꯨ ꯋꯥꯅꯤ ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯑꯁꯦꯡꯕꯅꯤ ꯕꯦꯝꯃ ꯐꯥꯒꯤ ꯅꯠꯇꯦ ꯅꯪꯅ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯅ ꯂꯩꯔꯗꯤ ꯌꯦꯡꯉꯣ ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯗ ꯃꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯅꯪꯁꯦ ꯍꯥ ꯑꯗꯨꯒ ꯀꯣꯏꯅꯔꯦ ꯑꯗꯥꯒ ꯃꯔꯤ ꯊꯝꯅꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯅꯤ ꯍꯥꯏꯁꯨ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯅꯪꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯕꯦꯝꯃ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯃꯊꯧ ꯂꯩꯇ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯁꯦ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯂꯣꯏꯅ ꯆꯨꯔꯨꯡꯒꯗꯧꯅꯤ ꯅꯪ ꯁꯤꯗꯤꯕ ꯇꯨ ꯑꯥꯗ ꯂꯥꯛꯑꯦ ꯇꯥ ꯄꯣꯏꯔꯩꯁꯦ ꯑꯁ
ꯍꯩꯅꯗꯦꯀꯣ ꯆꯠꯁꯤꯜꯂꯥꯎ ꯁꯠ ꯄꯣꯏꯔꯩꯅ ꯊꯔꯣ ꯀꯥꯏꯗꯅꯣ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯇꯥ ꯄꯣꯏꯔꯩ ꯕꯦꯝꯃꯒ ꯈꯣꯏꯕꯥꯅꯤ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯇꯥ ꯄꯣꯏꯔꯩꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯕꯨꯗꯤ ꯁꯨꯝ ꯂꯩꯔꯝꯕꯅꯤꯗ ꯂꯩꯀꯥꯏꯁꯦ ꯃꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯅꯝ ꯌꯩꯊꯠꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯉꯥꯏꯗ ꯉꯥꯏꯔꯗꯤ ꯀꯅꯥꯝꯇ ꯍꯦꯛ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦꯕꯁꯦ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯇꯧꯁꯤꯗ ꯂꯣꯏꯅ ꯀꯤꯔ ꯃꯥꯜꯂꯦ ꯕꯦꯝꯃꯅ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖꯁꯥꯏꯅꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯒꯠꯆꯗꯅꯒꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯝꯃ ꯀꯥꯏꯅ ꯃꯃꯥꯏꯁꯤꯗ ꯀꯤꯟ ꯍꯦꯛ ꯊꯤꯟꯕꯕꯨ ꯄꯨꯡꯇꯣꯏ ꯇꯣꯏꯅꯤꯁꯦ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯦ ꯁꯤ ꯌꯦꯡꯉꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯪꯒꯗꯧꯅꯤ ꯀꯅꯥꯝꯇ ꯐꯦꯜꯂꯥꯎꯕ ꯌꯥꯔꯣꯏꯗꯧꯅꯤ ꯊꯥꯔꯣꯅ ꯍꯣꯏꯅꯦ ꯂꯩꯀꯥꯏꯒꯤ ꯄꯨꯡꯅ ꯈꯣꯏꯅ ꯈꯔ ꯁꯦꯟꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯃꯇꯨ ꯁꯣꯟꯕꯤꯅꯤꯗꯣ ꯑꯗꯨꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯈꯔꯅ ꯎꯔꯝꯃꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯇꯨꯇꯨ ꯑꯥꯗ ꯃꯁꯤꯒꯤ ꯕꯦꯝꯃ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤꯁꯦ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗ ꯂꯩꯔꯦ ꯃꯥꯒ ꯍꯦꯛ ꯂꯣꯏꯅꯕꯗꯒꯤ ꯊꯔꯣ ꯍꯥꯏꯁꯤꯁꯨꯅꯦ ꯆꯞ ꯃꯥꯟꯅ ꯈꯜꯂꯛꯏ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦꯍꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯗꯨꯅꯤꯅꯦ ꯁꯤꯗꯤ ꯉꯁꯤꯅ ꯑꯃꯒꯤ ꯍꯌꯦꯡꯅ ꯑꯃꯒꯤ ꯑꯗꯨꯒ ꯉꯔꯥꯡꯅ ꯑꯃꯒꯤ ꯍꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯛ ꯐꯖꯔꯦ ꯃꯇꯤꯛ ꯅꯨꯄꯥ ꯁꯤꯟꯗꯅ ꯀꯣꯏꯔꯦꯕ ꯍꯦꯔꯥ ꯃꯥꯒꯤꯁꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯄꯥꯟꯗꯦ ꯈꯟꯕꯒꯤ ꯑꯣꯏꯔꯤꯅꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯃꯥꯒꯤꯁꯤ ꯃꯥꯅꯤ ꯏꯆꯦ ꯃꯥꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯗꯅꯅꯦ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯡꯃ ꯋꯥꯔꯛꯄ ꯅꯠꯇꯦ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧ ꯍꯥꯏꯕ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯔꯧ ꯂꯩꯔꯤꯗꯨꯅꯤ ꯊꯣꯛꯂꯤꯉꯩꯁꯤꯗꯅꯦ ꯍꯦꯛꯇ ꯋꯥꯔꯛꯍꯧꯒꯗꯧꯅꯤ ꯃꯥꯅꯤ ꯃꯥꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯅꯅꯦ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯂꯝꯗꯝꯅꯕ ꯇꯥꯔꯦ ꯃꯥꯅꯤ ꯃꯌꯥꯝꯅꯅꯦ ꯋꯥꯔꯛꯍꯧꯒꯗꯧꯕꯅꯤ ꯃꯁꯤ ꯃꯧ ꯑꯃꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯗ ꯍꯥꯟꯅ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯍꯥꯏꯔꯨꯕꯅ ꯆꯨꯝꯒꯅꯤ ꯑꯍꯥꯟꯕꯗ ꯃꯃꯥꯗ ꯍꯥꯏꯔꯒ ꯋꯥꯔꯛꯍꯜꯂꯁꯤ ꯑꯗꯨꯗ ꯌꯥꯗ꯭ꯔꯒꯅꯅꯦ ꯂꯩꯀꯥꯏꯅ ꯊꯣꯛꯄ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯣꯏꯔꯩꯅ ꯕꯦꯝꯃ ꯑꯃꯁꯨꯡ ꯊꯔꯣꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯀꯔꯦꯝꯅꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃꯅ ꯇꯥ ꯄꯣꯏꯔꯩ ꯂꯝꯕꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯁꯦ ꯃꯤꯋꯥ ꯉꯥꯡꯅꯒꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯈꯪꯈꯤ ꯎꯍꯩꯕ ꯌꯥꯎꯔꯕꯗꯤ ꯑꯩꯒꯤ ꯏꯖꯠ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤ ꯑꯩꯁꯦ ꯌꯣꯜꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯏꯔꯩꯅ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯀꯥꯟꯗ ꯑꯩꯅ ꯉꯥꯛꯊꯣꯛꯂꯗꯣꯏꯅꯤ ꯑꯗꯨꯒ ꯃꯤꯋꯥ ꯉꯥꯡꯅꯩ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯅꯝ ꯌꯩꯊꯠꯂꯗꯧꯅꯤ ꯌꯥꯔꯦ ꯑꯩ ꯀꯔꯤꯝꯇ ꯀꯅꯥꯝꯇꯗ ꯃꯇꯦꯡ ꯅꯤꯈꯤꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯏꯔꯣꯝꯗꯣꯝ ꯏꯊꯟꯗ ꯂꯩꯖꯒꯦ ꯌꯦꯠꯄꯤꯔꯛꯀꯅꯨ ꯌꯥꯔꯦ ꯊꯣꯛ ꯑꯩ ꯆꯠꯀꯦ ꯊꯔꯣꯅ ꯇꯥ ꯄꯣꯏꯔꯩ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯕꯦꯝꯃꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯁ ꯅꯈꯣꯏꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯌꯦꯠꯄꯒ ꯇꯥꯍꯜꯂꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯔꯣ ꯑꯗꯨ ꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯈꯖꯤꯛꯇꯪꯗꯤ ꯈꯟꯕ ꯐꯩꯀꯣ ꯁꯪꯖꯗꯦ ꯆꯠꯂꯣꯁꯦ ꯑꯥꯗ ꯑꯩ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯕꯦꯝꯃ ꯑꯃꯗꯤ ꯊꯔꯣ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯕꯦꯝꯃꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯣ ꯁꯨꯃꯇꯤ ꯇꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯏꯅꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯩꯃꯥ ꯏꯆꯦꯈꯣꯏ ꯏꯅꯝꯃꯈꯣꯏ ꯃꯌꯥꯝ ꯂꯦꯡꯈꯠꯄꯤꯔꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯌꯥꯝ ꯍꯦꯛꯇ ꯂꯦꯡꯕꯤꯔꯛꯄꯕꯣ ꯁꯣꯝꯗ ꯃꯪꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏꯅꯦ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯀꯔꯝꯕ ꯋꯥ ꯑꯣꯏꯔꯕꯅꯣ ꯍꯣꯏ ꯕꯦꯝꯃ ꯌꯦꯡꯉꯣꯏ ꯅꯪꯅꯅꯦ ꯅꯆꯥ ꯂꯩꯁꯥꯕꯤꯗꯣ ꯊꯥꯗꯣꯛꯂꯕꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯉꯥꯡꯅꯔꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠꯁꯤ ꯅꯥꯔꯦ ꯌꯦꯡꯍꯩꯗ꯭ꯔꯦꯅꯦ ꯑꯃꯅ ꯃꯥꯅꯤ ꯃꯤꯠꯁꯤ ꯅꯥꯔꯕ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯄꯛꯂꯛꯀꯅꯤ ꯃꯇꯧ ꯇꯝꯃꯛꯀꯅꯤꯌꯦ ꯑꯗꯨꯅ ꯄꯥꯈꯠꯂꯦ ꯕꯦꯝꯃ ꯅꯆꯥꯁꯦ ꯈꯔ ꯋꯥꯔꯛꯎꯅꯦ ꯅꯨꯄꯤ ꯑꯃꯅ ꯅꯪꯅ ꯋꯥꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯋꯥꯔꯛꯎ ꯍꯥꯏꯕ꯭ꯔో ꯂꯩꯀꯥꯏ ꯈꯨꯜ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯅꯣꯏꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯋꯥꯔꯛꯆꯒꯦ
ꯅꯪꯅ ꯋꯥꯔꯛꯀꯦ ꯍꯥꯏꯔꯕꯅꯤꯅ ꯉꯝꯅ ꯋꯥꯔꯛꯀꯗꯕꯅꯤ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯅꯦ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯑꯣꯏꯗ ꯂꯩꯔꯦ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏ ꯂꯩꯔꯦꯕ ꯂꯝꯕꯤꯅꯤ ꯈꯪꯗꯦ ꯂꯝꯍꯥꯡꯅꯤ ꯈꯪꯗꯦ ꯅꯨꯄꯥꯒ ꯍꯦꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯨꯄꯥ ꯀꯣꯏꯕꯕꯨ ꯁꯤꯟ ꯁꯤꯗꯅ ꯀꯣꯏꯔꯗꯅ ꯏꯃꯥ ꯏꯄꯤ ꯃꯩ ꯄꯦꯝꯃ ꯉꯝꯈ꯭ꯔꯦ ꯀꯤꯗꯨꯝ ꯀꯤꯅꯦ ꯑꯩꯒꯤ ꯏꯆꯥꯕꯣ ꯍꯣꯏ ꯕꯦꯝꯃ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯈꯪꯒꯗꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯨꯗꯅꯦ ꯋꯥꯔꯤ ꯂꯣꯏꯅ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯌꯦ ꯏꯃꯤꯁꯤꯅꯅꯦ ꯍꯟꯖꯤꯟ ꯎꯔꯕ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡ ꯇꯥꯕꯗ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯖꯒꯦ ꯉꯥꯡ ꯈꯔ ꯋꯥꯔꯛꯎꯅꯤ ꯅꯆꯥꯗꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤꯅꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯦꯛ ꯊꯣꯛꯍꯜꯂꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇꯅꯦ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯃꯁꯤ ꯈꯪꯅ ꯆꯠꯂꯨꯀꯣ ꯅꯃꯥ ꯅꯆꯥ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦꯅ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯍꯪꯉꯨꯔꯁꯨ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯗꯣ ꯐꯩ ꯑꯁꯤꯒꯤ ꯃꯁꯤꯅ ꯍꯪꯒꯦ ꯕꯦꯝꯃ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥꯁꯦ ꯍꯪꯒꯥꯝ ꯈꯔꯒ ꯍꯋꯥꯏ ꯈꯔꯒꯁꯦ ꯏꯁꯤ ꯑꯣꯏꯅ ꯂꯩꯁꯤꯜꯂꯛꯏ ꯍꯣꯔꯦꯟꯗꯤ ꯀꯩ ꯊꯣꯡꯁꯤꯒꯦ ꯏꯃꯥ ꯁꯨꯃꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯥꯒꯤ ꯐꯤ ꯁꯥꯐꯝ ꯊꯣꯛꯄ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯦꯝꯇ ꯈꯨꯝꯗ꯭ꯔꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯏꯃꯥ ꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯪꯒꯦ ꯅꯪ ꯑꯁꯦꯡꯕꯗ ꯈꯨꯝꯃꯨ ꯏꯃꯥꯗꯤ ꯑꯔꯥꯟꯕ ꯉꯥꯡꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪ ꯅꯨꯄꯥ ꯀꯌꯥ ꯀꯣꯏꯅꯩ ꯅꯨꯄꯥ ꯀꯅꯥꯒ ꯂꯣꯏꯅꯒꯦ ꯍꯥ ꯀꯅꯥ ꯎꯅꯔꯨꯒꯦꯕ ꯅꯪ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯤꯌꯦ ꯀꯣꯏꯁꯨ ꯀꯣꯏꯅꯤꯡꯗꯦ ꯑꯩ ꯏꯃꯥꯗꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯃꯤꯅ ꯍꯦꯛꯇ ꯉꯥꯡꯅꯕ ꯌꯥꯄꯣꯟꯇꯦꯅꯦ ꯕꯦꯝꯃ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯃꯥꯗ ꯉꯁꯤ ꯉꯥꯡꯂꯝꯂꯤ ꯋꯥ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯃꯁꯤ ꯇꯥꯅꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯆꯥꯡꯗꯕ ꯌꯧꯂꯛꯄꯁꯦ ꯏꯃꯥ ꯄꯦꯟ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯜꯂꯒ ꯍꯤꯡꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯤꯌꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯕꯅꯦ ꯏꯃꯥ ꯅꯪꯅ ꯇꯧꯔꯨꯗꯅ ꯃꯤꯅ ꯍꯦꯛꯇ ꯂꯥꯟꯅ ꯎꯕ ꯌꯥꯕꯔꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯅ ꯃꯤꯅ ꯍꯦꯛꯇ ꯉꯥꯡꯅꯒꯗ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯩ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯖꯒꯦ ꯏꯃꯥ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏ ꯂꯥꯜꯂꯝꯃꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕꯅꯦ ꯏꯃꯥꯗ ꯂꯣꯏꯅꯃꯛ ꯍꯥꯏꯒꯗꯕꯅꯤ ꯏꯃꯥ ꯊꯔꯣꯁꯨ ꯈꯪꯕꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯅꯨꯄꯥꯁꯤꯡꯁꯦ ꯑꯃꯅꯃꯨꯛ ꯑꯩꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯩꯅꯗꯤ ꯅꯣꯡꯃꯗ ꯌꯥꯈꯤꯕ ꯂꯩꯇꯦ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯎꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯒ ꯑꯩꯒ ꯀꯣꯏꯅꯔꯤꯕꯣꯏ ꯈꯜꯂꯤ ꯏꯃꯥ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯩ ꯏꯁꯥ ꯈꯪꯗꯅ ꯀꯣꯏ ꯍꯥꯏꯗꯅ ꯄꯥꯈꯪꯗ ꯉꯥꯡꯅꯩ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯏꯆꯥꯗꯪ ꯌꯨꯝꯊꯣꯡꯄꯣꯛ ꯑꯁꯤ ꯂꯩꯕꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯅꯨꯄꯥ ꯌꯥꯎꯗꯕ ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯔꯦ ꯏꯃꯥ ꯃꯤꯌꯥꯝꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯑꯩꯈꯣꯏꯅꯗ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯊꯣꯛꯂꯔꯣꯏꯒꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯍꯦꯟꯕꯅꯤ ꯅꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯐꯔꯦ ꯏꯆꯥꯅ ꯂꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯅ ꯉꯁꯤꯗꯤ ꯈꯪꯂꯦꯗꯅ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯅꯤꯡꯊꯤꯖ ꯂꯩꯌꯨ ꯏꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯅꯪꯒꯤ ꯐꯤ ꯁꯥꯐꯝ ꯊꯣꯛꯄꯁꯦ ꯃꯁꯤꯗ ꯁꯥꯎ ꯀꯩꯊꯦꯜ ꯆꯠꯄ ꯈꯣꯠꯄꯁꯨ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯆꯪꯉꯨ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯍꯪꯒꯥꯝꯗꯨꯔ ꯀꯔꯤꯅꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯔꯣ ꯍꯣꯏ ꯅꯨꯃꯤꯠꯁꯤꯒꯤ ꯇꯨꯡꯗ ꯕꯦꯝꯃ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯅ ꯀꯨꯏꯅ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯝꯕꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯂꯦꯞꯂꯝꯃꯤ ꯉꯥꯡꯅꯤꯡꯕ ꯀꯌꯥꯁꯨ ꯃꯌꯥꯀꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯇꯣꯛꯄꯅꯤꯗ ꯕꯦꯝꯃꯁꯦ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯅꯕꯗꯤ ꯐꯒꯗꯕꯅꯤ ꯀꯨꯏꯔꯦꯗ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯎꯈꯤꯗꯕ ꯑꯥꯏ ꯊꯔꯣꯅꯤꯅꯦ ꯊꯔꯣ ꯑꯩꯅꯦ ꯅꯕꯨꯡ ꯄꯣꯏꯔꯩꯅꯦ ꯁꯣꯝꯂꯝꯗ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯅꯨꯄꯥꯁꯤꯅꯕꯨ ꯕꯦꯝꯃꯒꯤ ꯋꯥꯍꯪꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯥꯎꯗꯣ ꯕꯦꯝꯃꯗ ꯈꯔ ꯇꯝꯕꯤꯔꯕꯣ ꯇꯝꯗꯦꯗ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯧ ꯈꯔ ꯆꯠꯄꯒꯤ ꯆꯤꯜꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯒꯤ ꯎꯅꯗ꯭ꯔꯦ ꯑꯩꯈꯣꯏꯗꯁꯨ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯠꯄ ꯇꯥꯔꯗꯤ ꯍꯥꯏꯕꯤꯒꯦ ꯍꯣꯏ ꯑꯩꯁꯦ ꯉꯥꯎꯔꯤꯅꯦ ꯊꯔꯣ ꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯌꯨꯕ
ꯍꯣꯇꯥ ꯄꯣꯏꯔꯩ ꯑꯩꯁꯨ ꯏꯕꯨꯡꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯦ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯄꯥꯎꯗꯣ ꯐꯥꯎꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯇꯧꯕꯤꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯗꯣ ꯄꯥꯎ ꯇꯝꯐꯝ ꯂꯩꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯦ ꯊꯥꯔꯣꯒꯤ ꯋꯥ ꯇꯥꯕꯗ ꯄꯣꯏꯔꯩ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯌꯨ ꯊꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯌꯨ ꯉꯥꯎꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯕꯦꯝꯃꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯃꯥꯒꯤ ꯃꯁꯛꯇꯣ ꯐꯗꯤ ꯐꯖꯕꯅꯤꯍꯦ ꯍꯣꯏꯅꯤ ꯃꯗꯨ ꯆꯥꯕꯗ ꯐꯥꯎ ꯍꯥꯎꯒꯗꯧ ꯃꯥꯟꯕꯅꯤꯅꯦ ꯑꯁ ꯃꯇꯧꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯅꯠꯇꯦ ꯄꯥꯎꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯣ ꯍꯥꯏꯃꯤ ꯀꯗꯥꯏꯗꯩꯅꯣꯗ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯉꯥꯡꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯍꯥꯏ ꯃꯄꯥꯟꯒ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯀꯔꯤ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯀꯔꯤꯒꯤ ꯃꯣꯏꯅ ꯑꯩꯒꯤ ꯕꯦꯝꯃꯗ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨ ꯌꯨ ꯉꯥꯎꯅꯔꯛꯄꯗꯒꯤ ꯃꯆꯥꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯧ ꯃꯦꯋꯥ ꯉꯥꯡꯕꯤꯁꯤꯡ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯥꯗ ꯂꯩꯁꯤ ꯅꯠꯇ꯭ꯔꯣ ꯃꯤꯋꯥ ꯃꯀꯣꯛ ꯍꯥꯏꯅꯩꯗꯣ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯃꯥꯅꯤ ꯆꯪꯁꯤ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯕ ꯅꯨꯄꯥ ꯑꯃꯅ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏ ꯀꯔꯤꯅꯣ ꯅꯁꯥꯗꯣ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯏꯅꯦ ꯑꯩꯒꯤ ꯐꯤꯕꯝ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯕꯦꯝꯃꯗ ꯉꯥꯡꯕꯤꯔꯤꯁꯦ ꯅꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛ ꯍꯥꯏꯕ꯭ꯔꯣ ꯃꯧ ꯑꯃꯅ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯩ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯔꯥꯜꯗꯣ ꯈꯪꯂꯛꯂꯕꯅꯤꯅ ꯏꯀꯥꯏꯗꯅ ꯃꯄꯥꯜ ꯊꯣꯛꯂꯛꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯩꯒꯤ ꯕꯦꯝꯃꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯅꯁꯥ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯌꯥꯝ ꯃꯈꯣꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯍꯧꯁꯤ ꯂꯥꯛꯑꯣ ꯐꯨꯁꯤ ꯑꯝꯇ ꯐꯨꯔꯁꯤ ꯐꯨꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨ ꯉꯥꯎꯕ ꯃꯌꯥꯝꯗꯨ ꯐꯨꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯕꯦꯝꯃꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯖꯔꯤꯕ ꯕꯦꯝꯃ ꯃꯥꯒꯤ ꯄꯥꯎꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯕꯗ ꯃꯊꯟꯇ ꯁꯤꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯦꯝꯃꯅ ꯃꯃꯥꯕꯨ ꯇꯨꯝꯊꯈꯤꯕ ꯉꯥꯏꯔꯝꯃꯤ ꯃꯃꯥ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯅꯆꯥ ꯑꯃ ꯂꯩꯕꯅ ꯏꯃꯥꯒꯤ ꯃꯥꯏꯈꯣꯜ ꯏꯃꯥꯒꯤ ꯏꯖꯠ ꯁꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯆꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯅꯆꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯂꯝꯗꯕꯒꯤꯗꯃꯛ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ 이마기 맞자 어이바 pakhan biyo ko. Matamduda nachana imagi laban choit nising magamjage ima. Bema thongodo tapna hanglaga khuladugi turel tamna laklami. Turel mapanda leptuna thamoi pena kapjarami. Ima, ima. Nachabu imagi nagdalehan biyo ko. Nachabu lamsin biyo ko. Nachayamu are, nachaying dingje. Ay hingdingje ima, ay hingdingje. Turel mapana leptuna kapli bibiyam madu nupa mana uraglami. Lembana. Ay, kanano, ating masida Turel mapana si lepli basipa. Nupi suman kumtawin. Ais, magisi Turel sida song tadu uramalani. Ay utakan biru kiki, sinabatari sidi. Lemba sensilay. Hey, kanano? Bimagi makuto tap law na parami. Tado, kanano? Ay gikut parip si kanano. Ay magkawgan, kanano? Tado ay bane, ay mo tado. Kay gino, ay di tado ay. Kay gino, nang na natana si Sagi Kaliba. Pukam daw biyo yung pokasya. Pamubaga amta kang jaba. Nasana sabo nung shisaba. Matsiba pang jaba nang mo. Ay kawgan. Ay kawgan ay bane, ay mo tado. Ay hingdingje. Asi hayram laga bema makada pamthaduna mathamoy pena kaplami. Lemba tawpham khanglamdi. Kari ming kawbuna su khangde yarisi to.
ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯀꯅꯥꯗꯁꯨ ꯄꯦꯟꯗꯕ ꯂꯩꯖꯗꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯨꯀꯠꯆꯍꯜꯂꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯅꯨꯄꯤ ꯅꯪ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯌꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪ ꯀꯅꯥꯅꯣ ꯀꯩꯗꯧꯕꯒꯤ ꯑꯊꯦꯡꯕꯁꯤ ꯂꯥꯛꯄꯅꯣ ꯅꯪ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯏ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯇꯣꯝꯕ ꯀꯧꯕ ꯑꯃ ꯂꯩꯕꯗꯣ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩ ꯃꯁꯛ ꯇꯥꯛꯂꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯤꯌꯨ ꯕꯦꯝ ꯑꯃ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯔꯒꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ ꯐꯔꯦꯁꯦ ꯄꯨꯝꯅꯃꯛ ꯇꯣꯛꯂꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯗꯣ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ ꯑꯌꯥꯕꯗꯨꯗꯪ ꯄꯤꯕꯤꯌꯨꯕ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯝꯅ ꯅꯪꯒꯩꯒ ꯂꯣꯏꯅꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯑꯩ ꯈꯟꯖꯔꯣꯏ ꯕꯦꯝꯃ ꯂꯦꯝꯕꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯂꯦꯝꯕꯅ ꯕꯦꯝꯃꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯦꯝꯕ ꯕꯦꯝꯃꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯀꯌꯥ ꯂꯦꯝꯕꯒꯤ ꯏꯪ ꯇꯞꯄ ꯃꯣꯡꯍꯥꯗ ꯃꯇꯧ ꯎꯕꯗ ꯕꯦꯝꯃꯒ ꯂꯦꯝꯕꯒ ꯂꯣꯏꯅꯕꯗꯣ ꯃꯤꯋꯥ ꯉꯥꯡꯅꯕ ꯐꯥꯎꯕ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯕꯦꯝꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯥ ꯂꯦꯝꯕꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯁꯦ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗ ꯇꯥꯔꯕꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯕꯦꯝꯃ ꯏꯃꯥ ꯃꯅꯤꯡꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯊꯔꯣ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯍꯣꯏ ꯆꯠꯂꯨ ꯑꯗꯣ ꯉꯟꯅꯗꯤ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯕꯦꯝꯃ ꯊꯔꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯥ ꯊꯔꯣꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯝꯃꯤ ꯑꯗꯨ ꯕꯦꯝꯃ ꯌꯥꯝ ꯀꯟꯅꯗꯤ ꯅꯛꯁꯤꯟꯅꯈꯤꯅꯨ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯣꯏ ꯕꯦꯝꯃ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯩꯌꯦ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯆꯝꯃꯤ ꯑꯩꯕꯨ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤ ꯉꯁꯤꯁꯨ ꯃꯥ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯪꯍꯧꯏꯗꯅ ꯍꯣꯏ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯃꯥ ꯂꯥꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯕꯦꯝꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯦꯝꯕ ꯊꯣꯡꯒꯥꯜꯗ ꯃꯉꯛꯇꯨ ꯆꯦꯞꯊ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯣꯛꯂꯛꯇꯦꯅꯦ ꯃꯁꯤ ꯎꯔꯦ ꯂꯦꯝꯕꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯊꯔꯣ ꯇꯨ ꯑꯥꯗ ꯑꯩ ꯊꯣꯛꯂꯛꯄ ꯌꯦꯡ ꯂꯩꯔꯦꯗꯣ ꯑꯩꯃ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯁꯤꯕꯣ ꯇꯧꯋꯦ ꯑꯗꯣ ꯅꯣꯏꯗ ꯐꯤ ꯊꯤꯜꯂꯨꯕꯅꯦ ꯍꯥꯏꯒꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯉꯥꯡꯉꯛꯀꯅꯤꯕ ꯌꯥꯝ ꯈꯥꯃꯟ ꯆꯥꯎꯕꯩ ꯋꯥꯅꯤꯅꯤ ꯀꯣꯏꯅꯕꯁꯨ ꯅꯠꯇꯕꯁꯤꯗ ꯅꯪ ꯌꯥꯝ ꯀꯤꯔꯤꯕ ꯍꯣꯏ ꯕꯦꯝꯃ ꯀꯣꯏꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯊꯃꯣꯏꯗꯤ ꯄꯤꯅꯈ꯭ꯔꯦ ꯗꯥꯗꯥ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯅꯪꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯣꯏ ꯌꯨꯝꯂꯣꯝꯗ ꯆꯦꯞꯇ ꯌꯦꯡꯂꯤ ꯑꯗꯨꯕꯨꯔꯣ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯐꯤ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯃꯥꯒ ꯈꯪꯅꯧ ꯃꯥꯒꯤ ꯃꯤꯡ ꯊꯔꯣ ꯀꯧꯕꯅꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯃꯥꯟꯅꯕꯤꯅꯤ ꯑꯣꯍꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯖꯩ ꯑꯩꯒꯤꯅ ꯊꯔꯣ ꯕꯦꯝꯃ ꯑꯗꯨꯗꯤ ꯆꯪꯉꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯑꯩꯗꯤ ꯄꯥꯎ ꯍꯦꯛꯇ ꯂꯧꯗꯣꯏꯅꯤ ꯍꯣꯏ ꯊꯣꯛꯑꯣꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯆꯠꯈꯤꯔꯝꯃꯤ ꯕꯦꯝꯃꯒ ꯊꯔꯣꯒ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯃꯇꯤꯅ ꯐꯤ ꯑꯁꯥꯕ ꯂꯣꯏꯕꯁꯤꯡꯗꯨ ꯊꯨꯞꯇꯨ ꯂꯩꯔꯝꯃꯤ ꯕꯦꯝꯃꯅ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯀꯗꯥꯏ ꯐꯤꯁꯤꯡꯗꯨꯗꯤ ꯍꯥꯏ ꯕꯦꯝꯃ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ ꯂꯪ ꯈꯔꯁꯨ ꯂꯩꯔꯛꯎ ꯅꯠꯇꯦ ꯅꯪꯕꯨ ꯅꯇꯥ ꯊꯔꯣꯒ ꯍꯧꯔꯒ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯆꯠꯇꯣꯏꯅꯤ ꯁꯤ ꯄꯨꯔꯣ ꯉꯟꯅ ꯍꯟꯖꯤꯜꯂꯧꯀꯣ ꯂꯥꯎ ꯀꯗꯥꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯁꯤ ꯏꯃꯥ ꯆꯠꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯕꯦꯝꯃ ꯊꯔꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯔꯣ ꯑꯣ ꯇꯥꯔꯦ ꯍꯩꯃꯥ ꯍꯤꯡꯁꯥꯕꯤ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯇꯅ ꯀꯧꯔꯤꯁꯦ ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝ ꯀꯦꯅ ꯂꯥꯛꯏꯅ ꯀꯩꯊꯦꯜꯗ ꯐꯤꯁꯤꯡꯁꯦ ꯊꯥꯔꯣꯏ ꯁꯥꯏꯒꯦꯅ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯔꯨꯁꯦ
ꯂꯪ ꯈꯔꯁꯨ ꯂꯩꯅꯤꯡꯕ. ꯌꯥꯏꯌꯦ. ꯑꯗꯣ ꯅꯍꯥꯟꯋꯥꯏꯒꯤ ꯇꯥ ꯄꯣꯏꯔꯩꯗꯣ ꯅꯤꯡꯁꯤꯡꯉꯤꯗꯅ? ꯃꯥꯗꯣ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯕꯅꯤ. ꯃꯥꯁꯨ ꯂꯩꯕ ꯌꯦꯡꯉꯛꯁꯤ. ꯑꯁ ꯇꯜꯂꯦꯍꯦ, ꯇꯥꯂꯦꯝꯕ ꯎꯈꯤꯅꯤ. ꯑꯩ ꯇꯥ ꯄꯣꯏꯔꯩꯗꯣ ꯀꯌꯥ ꯍꯩꯅꯗꯦꯕ. ꯑꯁ ꯀꯣꯏꯁꯤꯜꯂꯨ ꯏꯕꯦꯝꯃ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯍꯧꯒꯗꯧꯅꯤ. ꯏꯁ ꯑꯩ ꯉꯝꯃꯔꯣꯏ. ꯅꯪ ꯀꯣꯏꯒꯦ ꯍꯥꯏꯔꯒꯅꯦ ꯀꯣꯏꯖꯧ. ꯑꯩ ꯇꯜꯂꯦꯕ. ꯇꯥꯂꯦꯝꯕꯒꯤ ꯁꯛꯇꯥꯃꯛꯅꯦ. ꯑꯩ ꯃꯥꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯗꯅꯦ ꯉꯥꯡꯅꯖꯕꯒ ꯉꯝꯖꯔꯣꯏ ꯏꯕꯦꯝꯃ. ꯈꯪꯉꯣꯏ ꯀꯩꯗꯧꯔꯒꯦ, ꯂꯥꯛꯇꯨꯝ ꯂꯥꯛꯎꯁꯤ. ꯑꯁ ꯇꯜꯂꯦꯃꯤ, ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯈꯔ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕꯅꯤ. ꯁꯤꯁꯨ ꯇꯥꯂꯦꯝꯕꯗ ꯍꯥꯏꯔꯝꯗꯣꯏꯅꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯥꯏꯔꯝꯗꯅ ꯆꯠꯂꯦꯅ ꯑꯩ ꯂꯥꯟ ꯇꯧꯗꯨꯅꯤ ꯏꯕꯦꯝꯃ. ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯁꯨ ꯀꯤꯃꯟꯈ꯭ꯔꯦ. ꯌꯥꯔꯣꯏ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯃꯥꯏꯅ ꯀꯤꯅ ꯂꯣꯏꯅꯔꯗꯤ ꯍꯌꯦꯡꯋꯥꯏꯅꯦ ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯀꯥꯟda ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯐꯥꯎ ꯉꯝꯃꯔꯣꯏ. ꯌꯥꯔꯛꯑꯣꯏꯕ. ꯌꯥꯅꯤ ꯏꯕꯦꯝꯃ. ꯑꯩꯅ ꯍꯥꯏꯔꯒ ꯆꯠꯂꯗꯤ ꯂꯣꯏ ꯌꯥꯕꯅꯤ. ꯃꯥꯅ ꯄꯥꯝꯗꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥꯒ ꯆꯒꯠ ꯆꯒꯠ ꯇꯧꯕ, ꯑꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ, ꯑꯗꯨꯒ ꯂꯥꯡꯕ ꯀꯣꯏꯕ ꯄꯪꯆꯠꯇ ꯆꯠꯄꯁꯤꯅꯤ. ꯍꯣꯏꯁꯦ, ꯅꯪ ꯉꯥꯡꯅꯕꯒꯅꯦ ꯑꯩ ꯉꯝꯖꯄꯣꯠꯇꯦ. ꯂꯥꯛꯑꯣꯁꯤ. ꯑꯅꯤꯗꯣ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯦꯝꯕꯗꯨ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ. ꯇꯨ ꯅꯪꯒꯤ ꯂꯦꯝꯕꯁꯦ ꯑꯥꯗ ꯂꯩꯔꯦ ꯇꯨ. ꯍꯩꯃꯥ, ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ. ꯅꯨꯡꯁꯤꯅꯤ. ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯅꯪ. ꯆꯨꯍꯦ, ꯃꯤ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ? ꯑꯩ ꯆꯠꯊꯣꯛꯈꯤꯒꯗ꯭ꯔꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯏꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ, ꯆꯦꯛꯁꯤꯟꯃꯟꯈ꯭ꯔꯦ. ꯍꯣꯏ ꯕꯦꯝꯃ, ꯃꯥꯅ ꯆꯦꯛꯁꯤꯟꯕꯩꯅꯤ ꯉꯁꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯁꯦ. ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯅꯍꯥꯟꯋꯥꯏ ꯅꯨꯄꯥ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯕꯨ ꯍꯟꯊꯅ ꯉꯥꯡꯈꯤꯕ, ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯈꯤꯗꯅ ꯏꯊꯟꯇ ꯐꯥꯎꯕ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ. ꯍꯣꯏ ꯕꯦꯝꯃ, ꯅꯪ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯈꯪꯗꯦ, ꯑꯩꯗꯤ ꯇꯥ ꯄꯣꯏꯔꯩꯗꯣ ꯎꯅꯒꯗꯕꯅꯤꯀꯣ. ꯉꯝꯃꯣꯏꯀꯣ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯅ ꯀꯔꯝꯅ ꯊꯦꯝꯂꯕꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯊꯥꯔꯣꯅ ꯕꯦꯝꯃꯕꯨ ꯌꯥꯝ ꯍꯩꯅ ꯊꯦꯝꯗꯨꯅ ꯌꯥꯍꯜꯂꯝꯃꯤ. ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ. ꯄꯣꯏꯔꯩꯗꯤ ꯅꯨꯡꯇꯤꯒꯤ ꯕꯦꯝꯃꯕꯨ ꯀꯩꯊꯦꯜ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯨ ꯑꯥꯗ ꯂꯩꯔꯦ ꯇꯨ, ꯂꯥꯛꯑꯣ. ꯊꯥꯔꯣ, ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ. ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯂꯥꯛꯑꯣꯕ. ꯇꯥ ꯄꯣꯏꯔꯩ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯅꯣꯏ ꯂꯥꯛꯀꯗ꯭ꯔꯥ ꯉꯥꯏꯔꯝꯕꯅꯤ. ꯌꯥꯝ ꯈꯪꯉꯤꯀꯣ. ꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯔꯣꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯃꯤ ꯇꯥ ꯄꯣꯏꯔꯩꯅ ꯉꯥꯏꯔꯝꯃꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ, ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ. ꯑꯗꯣ ꯅꯪ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯔꯣꯀꯣ. ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯌꯨꯕ. ꯍꯦ, ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ, ꯉꯥꯛꯇꯪ ꯁꯥꯟꯅꯔꯣ. ꯊꯥꯔꯣ, ꯕꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯄꯤꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯇꯥꯟꯖꯥ ꯈꯪꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯏ. ꯄꯣꯏꯔꯩꯅ, ꯕꯦꯝꯃ, ꯑꯩ ꯅꯪꯕꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯉꯥꯏ. ꯅꯪꯗꯤ ꯄꯥꯛꯅ ꯃꯄꯥꯟꯒꯁꯦ ꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦ, ꯀꯌꯥ ꯎꯗꯦ. ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯀꯌꯥ ꯇꯜꯂꯕ. ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ? ꯍꯋꯥꯏ ꯆꯥꯏ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ. ꯀꯩꯅꯣ, ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯈꯤꯁꯤ. ꯂꯥꯛꯇ ꯉꯥꯏꯔꯤ, ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤꯁꯦ ꯇꯥ ꯄꯣꯏꯔꯩ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ, ꯀꯩꯊꯦꯜꯗ ꯐꯤꯁꯤꯡꯁꯦ ꯊꯥꯕ ꯂꯥꯛꯄꯅꯤ. ꯍꯣꯏ, ꯐꯔꯦ, ꯆꯠꯂꯣ. ꯑꯗꯣ ꯍꯌꯦꯡꯁꯨ ꯊꯣꯛꯂꯛꯎꯀꯣ. ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯂꯦꯝꯕꯗꯨ ꯐꯠ ꯐꯥꯎꯁꯤꯜꯂꯛꯏ. ꯍꯌꯦꯡꯁꯨ ꯊꯣꯛꯍꯜꯂꯛꯀꯦ. ꯕꯦꯝꯃ, ꯂꯦꯝꯕ ꯂꯥꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯍꯩꯃꯥ, ꯇꯥꯂꯦꯝꯕ, ꯀꯔꯣꯝꯗꯒꯤꯅꯣ? ꯈꯪꯕ꯭ꯔꯥ? ꯀꯩꯗꯧꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗꯅ? ꯑꯩ ꯀꯩꯊꯦꯜꯗ ꯐꯤꯁꯤꯡꯁꯦ ꯊꯥꯕ ꯊꯣꯛꯂꯛꯄꯅꯤ. ꯃꯁꯤ ꯀꯩꯊꯦꯜꯂꯣ? ꯅꯪꯒꯤ ꯐꯤꯗꯣ ꯃꯁꯤꯗ ꯊꯥꯗꯣꯏꯔꯣ? ꯂꯥꯛꯑꯣ. ꯂꯦꯝꯕꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ. ꯃꯇꯧꯗꯨ ꯊꯥꯔꯣꯁꯨ ꯂꯥꯞꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯕꯦꯝꯃ, ꯇꯥꯂꯦꯝꯕ, ꯕꯦꯝꯃꯁꯤ ꯊꯥꯗꯣꯛꯑꯝꯃꯣ. ꯍꯦ, ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯒꯅꯣ. ꯂꯦꯝꯕꯅ ꯁꯥꯎꯔꯒ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯊꯥꯔꯣ ꯑꯃꯗꯤ ꯄꯣꯏꯔꯩ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ. ꯇꯥꯂꯦꯝꯕ, ꯀꯥꯏꯗꯅꯣ? ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣꯕ, ꯅꯥꯏꯌꯦꯕ. ꯑꯗꯨꯏꯗꯤ ꯅꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯣ. ꯕꯦꯝꯃ ꯇꯤꯡꯉꯛ ꯃꯁꯥꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕꯒꯤ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯦꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯕꯦꯝꯃ ꯂꯦꯝꯕꯗ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯁꯥꯅ ꯄꯥꯝꯖ ꯂꯧꯖꯕ ꯑꯃꯗꯤ ꯃꯁꯥꯅ ꯄꯥꯝꯖꯅ ꯆꯠꯆꯈꯤꯕ ꯃꯐꯝ ꯑꯣꯏꯕꯅ ꯑꯍꯜ ꯃꯁꯦꯟꯁꯨ ꯌꯥꯅꯗꯨꯅ ꯑꯊꯨꯕꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯝꯃꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯝꯕꯗꯨ ꯂꯨꯍꯣꯡꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯦꯝꯕꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯉꯥꯡꯅꯕ ꯉꯝꯅꯔꯝꯗꯦ. ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ. ꯕꯦꯝꯃꯒꯤ ꯄꯨꯟꯁꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ
ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯒꯤ ꯐꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯛꯁꯤꯜꯂꯛꯄ, ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯑꯔꯣꯏꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯥꯡꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯕꯨ ꯇꯥꯟꯅꯗꯨꯅ ꯂꯩꯁꯥ ꯇꯝꯖꯕ ꯃꯇꯝ, ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤꯕ ꯂꯥꯏꯖ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯈꯪ ꯈꯔꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯤ꯫ ꯄꯤꯕꯥꯅ, "ꯍꯣꯏ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ, ꯅꯪꯒꯤ ꯆꯤꯡꯍꯤꯗꯣ ꯈꯖꯤꯛꯇ ꯄꯤꯌꯨꯗꯅ, ꯑꯩꯁꯨ ꯀꯣꯛꯁꯦ ꯑꯃꯨꯛꯇ ꯂꯨꯊꯣꯛꯀꯦ." ꯕꯣꯔꯥꯖꯥꯎꯅ, "ꯍꯣꯏ ꯌꯥꯝ ꯂꯧꯔꯛꯄ ꯅꯠꯇꯦ, ꯏꯁꯦ ꯀꯣꯟꯅꯒꯗ꯭ꯔꯦ ꯌꯦꯡꯉꯨ, ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯂꯣꯏꯔꯦ ꯀꯣꯛ ꯂꯨꯊꯣꯛꯄ." ꯂꯦꯝꯕꯅ, "ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ, ꯑꯩꯁꯨ ꯈꯖꯤꯛꯇ ꯂꯨꯖꯍꯧꯒꯦ, ꯀꯥꯏꯅ ꯆꯤꯡꯍꯤꯗꯣ ꯈꯖꯤꯛꯇ ꯄꯤꯔꯛꯎ ꯁꯤꯁꯤꯗ, ꯀꯥꯏꯅꯣ ꯀꯣꯟꯅꯒꯗ꯭ꯔꯣ, ꯄꯤꯕꯥꯁꯨ ꯂꯨꯒꯦ ꯍꯥꯏꯔꯦ." ꯄꯤꯕꯥꯅ, "ꯑꯁ ꯂꯦꯝꯕꯥ, ꯌꯥꯔꯦ ꯅꯪ ꯂꯨꯔꯅꯨ, ꯑꯩ ꯂꯨꯔꯒꯦꯕ, ꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯦ, ꯁꯤ ꯆꯤꯡꯍꯤꯁꯤ ꯌꯦꯡꯉꯨꯁꯦ, ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦꯕ." "ꯑꯁ ꯏꯇꯥꯎ ꯄꯤꯕꯥ, ꯌꯥꯝꯃꯤꯁꯤꯗꯤ, ꯂꯨꯃꯤꯟꯅꯁꯦꯕ, ꯁꯨꯝ ꯏꯇꯥꯎ ꯂꯦꯝꯕꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯐꯨꯠꯍꯜꯂꯛꯄ ꯆꯤꯡꯍꯤꯁꯦ ꯂꯨꯖꯅꯤꯡ ꯇꯧꯕꯅꯦꯕ." ꯕꯣꯔꯥꯖꯥꯎꯅ, ꯂꯨꯅꯤꯡꯅꯤ ꯅꯪ, ꯑꯩꯈꯣꯏ ꯄꯦꯅꯨꯅ ꯐꯨꯠꯂꯛꯄ ꯆꯤꯡꯍꯤꯁꯦ ꯅꯪ ꯂꯨꯅꯤꯡꯅꯦꯕ, ꯑꯩ ꯈꯪꯉꯦꯕ." "ꯍꯣꯏ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ, ꯑꯗꯨ ꯈꯪꯉꯗꯤ ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏ ꯚꯥꯏ, ꯅꯪꯅ ꯏꯆꯟꯅꯨꯄꯤꯁꯦ ꯌꯦꯡꯁꯤꯟꯃꯟꯗꯅ ꯃꯤꯁꯧ ꯆꯪꯂꯕꯅꯤ, ꯏꯆꯜ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯂꯣꯏꯗꯧꯔꯤ." ꯂꯦꯝꯕꯅ, "ꯍꯣ ꯑꯗꯨꯏꯗꯤ ꯐꯅꯗꯨꯝ ꯐꯔꯕꯅꯤ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯅꯆꯟꯅꯨꯄꯤꯗꯣ ꯋꯥꯂꯣꯏꯗꯗꯤ ꯀꯅꯥꯗ ꯇꯥꯏ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏ, ꯅꯠꯇ꯭ꯔꯣ?" "ꯇꯨꯀꯠꯆꯗ꯭ꯔꯥ ꯏꯇꯥꯎ ꯂꯦꯝꯕꯥ, ꯅꯪꯀꯣ, ꯅꯕꯨꯛꯁꯨ ꯌꯥꯝ ꯐꯩ, ꯁꯦꯜ ꯊꯨꯝꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ, ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯕꯩ ꯋꯥꯅꯤꯀꯣ, ꯅꯪ ꯉꯝꯃꯩꯕꯣ." ꯋꯥꯇꯥꯁꯤꯗꯤ, ꯃꯗꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯗꯤꯕ ꯅꯨꯄꯤꯗꯣ ꯂꯟ ꯊꯨꯝꯗꯁꯨ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ, ꯑꯗꯣ ꯃꯕꯨꯡ ꯑꯣꯏꯕ ꯅꯪꯅ ꯍꯥꯏꯕꯅꯤꯅ ꯑꯆꯨꯝꯕ, ꯑꯗꯩ ꯅꯆꯜꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯇꯥꯏꯌꯦꯕ, ꯁꯦ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯏꯌꯦꯕꯁꯦ, ꯅꯠꯇ꯭ꯔꯣ? ꯑꯣꯟꯊꯣꯛꯄꯅꯤ ꯁꯩꯇ." ꯕꯣꯔꯥꯖꯥꯎꯅ, "ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯃꯔꯝ ꯑꯅꯤꯁꯤ ꯂꯩꯔꯝꯕꯒꯤ ꯐꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯗꯤ ꯏꯕꯣ ꯅꯪ ꯈꯪꯗꯧꯅꯤ." "ꯏꯁ ꯀꯩꯗꯧꯗꯣꯏꯕ, ꯅꯪꯅ ꯀꯩꯗꯧꯗꯣꯏꯅꯣꯕ? ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯜ ꯀꯣꯏ ꯍꯥꯏꯅꯅꯦ ꯅꯃꯥꯏꯗꯨꯗ ꯅꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯁꯤꯟꯒꯦ ꯇꯧꯕ, ꯑꯗꯨꯒ ꯃꯔꯨꯞꯀꯤ ꯃꯔꯤꯁꯦ ꯊꯥꯗꯠꯇꯣꯏꯕ ꯑꯩꯗꯤ." "ꯏꯁ ꯏꯔꯦꯗ ꯑꯗꯨꯗꯤ, ꯏꯕꯥꯏ ꯐꯨꯕꯤꯅꯨ ꯅꯁꯦꯟꯕꯨ, ꯑꯁ ꯑꯩꯅꯦ ꯏꯕꯥꯏꯕꯨ ꯌꯥꯝ ꯀꯤꯖꯩꯕ, ꯏꯇꯥꯎ ꯏꯕꯥꯏ ꯅꯁꯦꯟꯕꯨ ꯐꯨꯕꯤꯅꯨꯀꯣ." "ꯀꯩꯅꯣ ꯏꯇꯥꯎ ꯏꯕꯥꯏ ꯍꯥꯏꯁꯤꯅ?" "ꯏꯇꯥꯎ ꯏꯕꯥꯏ ꯍꯥꯏꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤꯗꯅ, ꯑꯗꯨꯒꯤ ꯏꯇꯥꯎ ꯀꯧ, ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯆꯜ ꯄꯦꯅꯨꯗꯣ ꯑꯩꯅ ꯂꯧꯔꯗꯤ ꯏꯕꯥꯏ ꯑꯃꯨꯛ ꯃꯤꯡꯒꯧꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯌꯦꯡꯋꯥꯏ ꯁꯦꯝꯗꯣꯛꯄ ꯋꯥꯅꯤ, ꯏꯇꯥꯎ ꯁꯨꯝ ꯀꯧꯈ꯭ꯔꯗꯤ, ꯑꯗꯨꯒꯤ ꯁꯝꯖꯤꯜꯂꯒ ꯁꯨꯝ ꯏꯇꯥꯎ ꯏꯕꯥꯏ ꯀꯧꯔꯤꯕ, ꯈꯪꯉꯦꯀꯣ." ꯄꯤꯕꯥꯅ, "ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ, ꯏꯇꯥꯎ ꯂꯦꯝꯕꯅ ꯑꯁꯨꯛ ꯄꯥꯝꯖꯔꯁꯤꯕꯨ ꯅꯆꯟꯅꯨꯄꯤꯗꯣ ꯀꯣꯛ ꯄꯤꯕꯤꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯃꯥꯅ ꯏꯆꯜ ꯄꯦꯅꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯒꯗꯤ ꯑꯩꯁꯨ ꯏꯆꯜꯒꯤ ꯃꯕꯨꯡ ꯁꯛꯅ ꯂꯦꯝꯕꯁꯦ ꯐꯨꯕ ꯌꯥꯎꯒꯦ, ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯅꯪ ꯀꯩꯝꯇ ꯋꯥꯔꯨꯅꯨ." "ꯍꯣꯏ ꯌꯥꯕꯗꯤ ꯌꯥꯕ ꯏꯇꯥꯎ ꯄꯤꯕꯥꯅ ꯍꯥꯏꯗꯣ ꯑꯗꯨꯗ ꯁꯨꯝ." ꯂꯦꯝꯕꯅ, "ꯑꯗꯨꯗ ꯁꯨꯝ ꯇꯧ ꯂꯩꯔꯅꯨ, ꯏꯇꯥꯎ ꯏꯕꯥꯏ ꯁꯠ ꯁꯤꯟꯅꯕꯤꯔꯣ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤꯗꯣ ꯏꯐꯝꯗꯣ, ꯅꯆꯟ ꯍꯧꯖꯤꯛꯃꯨꯛ ꯍꯦꯛꯇ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯆꯔꯒꯦ." "ꯑꯁ ꯍꯣꯏ ꯑꯗꯨ ꯉꯥꯏꯈꯣ, ꯅꯪꯒꯤ ꯂꯥꯏꯔꯤ ꯑꯩꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯨꯍꯣꯡꯈꯤꯒꯦ, ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ. ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎ ꯏꯆꯜꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯗ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯣ. ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤꯃꯗꯤ ꯄꯤꯕꯤꯔꯒꯦ ꯅꯪ. ꯀꯩꯅꯣ ꯏꯇꯥꯎ ꯏꯕꯥꯏ ꯋꯥꯇꯥꯁꯤꯗꯤ ꯁꯤꯠꯇ꯭ꯔꯀꯥꯟꯗ ꯂꯧ ꯍꯥꯏꯕꯩ ꯋꯥꯅꯤꯅꯦ. ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯆꯜ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯗꯤ ꯐꯅꯤ, ꯑꯗꯨꯏꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯔꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ. ꯑꯣꯟ ꯆꯥꯅꯣ. ꯑꯣ ꯑꯗꯨꯗꯤ ꯃꯕꯨꯡ ꯆꯥꯕ ꯅꯪ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯕꯩ ꯋꯥꯅꯤ. ꯌꯥꯕꯤꯔꯒꯕꯨ ꯑꯩꯕꯨ ꯍꯥꯏꯈꯤꯗ꯭ꯔꯣ? ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯥꯏ ꯋꯥꯈꯜꯁꯤ. ꯄꯤꯕꯥꯅ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯣꯏꯅꯤꯃꯨꯛ ꯂꯣꯏ ꯇꯣꯛꯑꯣ. ꯑꯝꯇ ꯉꯥꯡꯅꯔꯅꯨꯕ. ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ. ꯏꯇꯥꯎ ꯂꯦꯝꯕ ꯀꯥꯟꯅꯗꯦ. ꯏꯇꯥꯎ ꯕꯣꯔꯥꯖꯥꯎꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯟꯅꯅꯦ ꯊꯤꯅꯕ ꯇꯧꯁꯤ. ꯃꯍꯥꯟ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯅꯪꯒꯤ ꯄꯦꯅꯨꯗꯣ ꯐꯥꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯅꯝꯗꯅ ꯍꯦꯛꯇ ꯂꯧꯔ ꯂꯣꯏꯔꯁꯤ. ꯁꯤꯠꯇꯕ ꯄꯥꯈꯪꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯠꯍꯟꯈꯤꯁꯦ ꯍꯥꯏꯕ. ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯃꯩꯔꯥꯕ? ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯁꯨꯝ ꯇꯨꯃꯤꯟ ꯇꯥꯔꯝꯕꯗꯒꯤ ꯈꯨꯝꯂꯛꯏ. ꯑꯧ ꯆꯨꯝꯃꯤ ꯏꯇꯥꯎ ꯄꯤꯕ. ꯕꯣꯔꯥꯖꯥꯎꯁꯦ ꯁꯠ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯗꯤ ꯄꯦꯅꯨꯗꯣ ꯏꯇꯥꯎ ꯂꯦꯝꯕꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ. ꯕꯣꯔꯥꯖꯥꯎꯅ ꯏꯇꯥꯎ ꯃꯩꯔꯥꯕ ꯅꯪ ꯐꯥꯎꯗꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯉꯧꯗ. ꯅꯠꯇꯦ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯀꯔꯤꯅꯣ ꯈꯪꯗꯦ. ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯣꯏꯅꯣ? ꯏꯇꯥꯎ ꯂꯦꯝꯕꯅ ꯏꯆꯜ ꯄꯦꯅꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯍꯥꯏꯔꯤꯁꯤ. ꯑꯣ ꯍꯣꯏꯁꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝ
ꯑꯩꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯊꯨꯅ ꯊꯤꯔꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩ ꯂꯨꯍꯣꯡꯖꯈ꯭ꯔꯒꯦ ꯑꯗꯩ ꯃꯈꯥ ꯇꯥꯕꯗꯤ ꯅꯣꯏ ꯊꯣꯛꯄ ꯂꯣꯏ ꯇꯧꯔꯣ ꯑꯩꯁꯨꯅꯦ ꯏꯇꯨꯗ ꯍꯦꯛꯇ ꯉꯥꯎꯗꯨ ꯂꯩꯖꯈ꯭ꯔꯒꯦ ꯂꯦꯝꯕꯅ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯑꯗꯨꯏꯗꯤ ꯕꯤꯅꯨꯁꯦ ꯑꯩꯒꯤ ꯑꯣꯏꯖꯕ ꯌꯥꯔꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯥꯎꯒꯅꯨ ꯑꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯤꯀꯣ ꯄꯤꯕꯥꯅ ꯑꯁ ꯑꯗꯣ ꯋꯥꯐꯝꯗꯣ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎꯒꯤ ꯅꯨꯄꯤ ꯊꯤꯕꯁꯤ ꯂꯨꯅꯤꯀꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯕꯨ ꯀꯩꯒꯤ ꯂꯨꯗꯣꯏꯅꯣ ꯍꯥꯏꯁꯦ ꯄꯤꯕꯥꯅ ꯏꯇꯥꯎ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯏꯇꯥꯎꯒꯤ ꯃꯤꯡꯗꯨꯗꯒꯤ ꯑꯗꯨꯝ ꯁꯣꯏꯔꯦ ꯃꯤꯡꯗꯨꯕꯨ ꯊꯣꯟꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯕꯣꯔꯥꯖꯥꯎꯌꯦ ꯅꯠꯇꯦ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯨꯄꯤꯈꯩꯗꯣ ꯍꯨ ꯍꯜꯂꯅꯤ ꯋꯥꯅꯤ ꯕꯣꯔꯥꯖꯥꯎꯅ ꯏꯔꯥ ꯃꯤꯡꯒꯤ ꯋꯥꯕꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯁꯦ ꯄꯨꯛ ꯌꯥꯝ ꯐꯩ ꯈꯪꯉꯛꯄꯗ ꯑꯗꯨꯝ ꯌꯥꯔꯗꯧꯅꯤ ꯄꯤꯕꯥꯅ ꯃꯤꯡꯗꯨꯗ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯅꯪ ꯅꯁꯥꯗꯣ ꯅꯣꯏꯔꯤꯗꯣ ꯈꯖꯤꯛ ꯍꯟꯊꯍꯟꯀꯣ ꯅꯕꯨꯛꯀꯗꯣ ꯇꯩ ꯇꯩ ꯀꯪꯉꯤꯗꯣ ꯌꯥꯝ ꯊꯤꯔꯦꯕ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯦꯝꯈꯤꯁꯤ ꯁꯤꯕꯨꯗꯤ ꯊꯥꯎ ꯊꯨꯝ ꯌꯥꯝ ꯆꯥꯁꯟꯕꯩꯅꯦ ꯑꯩꯅ ꯕꯣꯔꯥ ꯈꯔ ꯇꯣꯏꯅ ꯆꯥꯏ ꯑꯩꯗꯣ ꯑꯗꯣ ꯕꯣꯔꯥ ꯆꯥꯕꯗꯣ ꯀꯣꯛ ꯇꯣꯛꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯩ ꯑꯗꯨꯝ ꯄꯨꯛ ꯀꯪꯕ ꯐꯔꯅꯤ ꯄꯤꯕꯥꯅ ꯕꯣꯔꯥꯗ ꯌꯥꯝ ꯆꯣꯞꯄꯅꯤ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯕꯣꯔꯥ ꯆꯥꯃꯟꯗꯗ ꯅꯣꯏ ꯏꯃꯥꯅ ꯅꯃꯤꯡ ꯐꯥꯎꯕ ꯕꯣꯔꯥꯖꯥꯎ ꯀꯧꯔꯤꯅꯤ ꯀꯩꯅꯣ ꯍꯣꯏ ꯁꯤ ꯐꯔꯦ ꯕꯣꯔꯥ ꯆꯥꯕꯗꯣ ꯇꯣꯛꯑꯒꯦ ꯑꯗꯨ ꯌꯥꯔꯅꯤꯀꯣ ꯏꯇꯥꯎ ꯌꯥꯔꯅꯤ ꯅꯁꯛꯇꯣ ꯌꯥꯝ ꯊꯤꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯃꯩꯗꯥ ꯑꯗꯨꯝ ꯄꯥꯜꯂꯦꯕ ꯌꯥꯅꯤ ꯌꯥꯅꯤ ꯅꯣꯏꯕꯗꯨꯗ ꯈꯔ ꯍꯟꯊꯍꯜꯂ ꯂꯣꯏꯔꯦ ꯑꯗꯨ ꯏꯇꯥꯎ ꯄꯤꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯤꯇꯪꯗꯤ ꯐꯖꯍꯟꯁꯤꯀꯣ ꯌꯥꯝ ꯊꯤꯕ ꯅꯨꯄꯤꯗꯤ ꯑꯩ ꯇꯜꯂꯦꯕ ꯈꯤꯇꯪ ꯐꯖꯕꯗꯤ ꯄꯥꯝꯃꯦ ꯀꯕꯛ ꯁꯕꯛ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯗꯣ ꯀꯣ ꯄꯤꯕꯥꯅ ꯍꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯃꯗꯤ ꯏꯇꯥꯎ ꯅꯪ ꯍꯛꯆꯥꯡ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯕ ꯀꯣ ꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯏꯇꯥꯎ ꯄꯤꯕ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯔꯣ ꯏꯇꯥꯎ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯍꯥꯏꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯑꯗꯨꯝ ꯄꯥꯝꯕ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯃꯁꯛꯇꯨ ꯐꯖꯔꯕꯅꯤꯅ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯅꯨꯄꯥ ꯃꯁꯦꯟ ꯎꯟꯈꯠꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯗꯩ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯁꯤꯡꯅꯕ ꯑꯀꯜ ꯑꯔꯤꯡ ꯁꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯇꯣꯏꯅꯤ ꯅꯨꯄꯥ ꯃꯔꯛꯇꯨꯗ ꯑꯗꯨꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗꯧꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯕ ꯌꯥꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯄꯥꯝꯂꯛꯀꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯣꯏꯅꯕ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯅꯪ ꯅꯁꯥ ꯐꯠꯇꯕ ꯌꯥꯗꯦꯕ ꯏꯁ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯂꯧꯕꯁꯤ ꯂꯨꯏꯅꯦꯀꯣ ꯏꯇꯥꯎ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦꯕ ꯌꯥꯝ ꯂꯨꯕꯅꯤ ꯏꯇꯥꯎ ꯃꯧ ꯑꯣꯏꯔ ꯐꯥꯎ ꯅꯪ ꯅꯨꯄꯤꯗꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯇꯥꯞ ꯑꯗꯨꯝ ꯐꯥꯈ꯭ꯔꯅꯤ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ ꯑꯗꯩꯗꯤ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯅꯇꯨ ꯂꯩꯃ ꯀꯥꯡꯀꯣꯡ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯋꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝ ꯇꯥꯔꯦ ꯌꯥꯝ ꯋꯥꯕꯅꯦꯃꯤ ꯕꯣꯔꯥꯖꯥꯎꯅ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯐꯅꯕ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯏꯇꯥꯎ ꯄꯤꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯐꯪꯅꯕ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯍꯣ ꯍꯛꯆꯥꯡ ꯐꯒꯦ ꯍꯥꯏꯔꯗꯤ ꯅꯨꯡꯇꯤꯒꯤꯅꯦ ꯆꯤꯡ ꯀꯥꯔꯒ ꯁꯤꯡ ꯆꯠꯂꯣ ꯏꯁꯤꯡ ꯍꯣꯜꯂꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯔꯨꯝ ꯁꯪꯒꯣꯝ ꯂꯐꯣꯏ ꯆꯥꯛ ꯆꯥꯎ ꯅꯨꯃꯤꯗꯥꯡꯗ ꯉꯟꯇꯥ ꯇꯨꯝꯃꯨ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯨ ꯑꯗꯨꯗꯤꯅꯦ ꯑꯗꯨꯝ ꯅꯪ ꯅꯁꯥ ꯐꯔꯅꯤ ꯏꯇꯥꯎ ꯑꯣ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯂꯦꯝꯕꯅ ꯏꯇꯥꯎ ꯄꯤꯕ ꯑꯁ ꯏꯇꯥꯎ ꯏꯕꯥꯏꯅ ꯃꯁꯥ ꯐꯔꯛꯄꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯅꯪ ꯁꯤꯅ ꯀꯔꯤꯅꯣ ꯄꯪꯇꯥꯛꯇ ꯇꯥꯛꯁꯤꯜꯂꯤ ꯃꯗꯨ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯣꯛꯂꯛꯀꯅꯤꯗ ꯏꯇꯥꯎ ꯃꯩꯔꯥꯕꯅ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯑꯝꯇ ꯇꯧꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤꯗ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤ ꯁꯛꯇꯁꯨꯗ ꯃꯔꯟ ꯃꯊꯨꯝꯗ ꯌꯦꯡꯅꯗꯕꯅꯤ ꯏꯇꯥꯎꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯅ ꯊꯤꯕꯅ ꯐꯔꯗ꯭ꯔꯅꯦ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯃꯩꯔꯥꯕ ꯑꯗꯨꯁꯨ ꯆꯨꯝꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯒꯦ ꯈꯜꯂꯦ ꯏꯇꯥꯎ ꯄꯤꯕꯥꯅ ꯍꯥꯏꯕꯗꯁꯨ ꯑꯆꯨꯝꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩ ꯍꯛꯆꯥꯡ ꯊꯥꯀꯠꯇꯕ ꯌꯥꯗ꯭ꯔꯦ ꯂꯦꯝꯕꯅ ꯊꯥꯒꯠꯂꯨ ꯑꯗꯨꯒ ꯅꯄꯥꯡꯒꯜ ꯐꯔꯀꯥꯟꯗꯅꯦ ꯑꯩꯕꯨ ꯅꯆꯟꯅꯨꯄꯤ ꯂꯧꯏꯅ ꯑꯃꯨꯛ ꯅꯤꯠꯄꯤꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯤꯅꯥꯎ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯅꯤꯁꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅꯥꯎ ꯂꯥꯛꯄ ꯎꯕꯗ ꯄꯤꯕꯥ ꯍꯔꯥꯎꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯥꯎ ꯂꯥꯛꯑꯦ ꯑꯌꯥ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛꯀ ꯁꯦꯠꯂꯤꯕ ꯉꯁꯤꯗꯤ ꯑꯁ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯜꯂꯤ ꯑꯌꯣ ꯍꯣꯏ ꯃꯥ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯏꯪꯍꯧꯔꯦꯃꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯇꯥ ꯑꯍꯨꯝꯗꯨ ꯁꯠ ꯌꯦꯡꯂꯛꯄꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯤꯁꯅꯥꯅ ꯅꯨꯡꯁꯤꯊꯣꯏꯗ ꯍꯦꯛ ꯌꯦꯡꯂꯨꯔꯕꯣꯏ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯅꯤꯡꯊꯤꯖꯕꯅꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯁꯥꯏꯅꯣꯟ ꯃꯥꯅ ꯈꯨꯝꯖꯤꯜꯂꯤꯕꯤ ꯃꯩꯊꯣꯡ ꯇꯪꯈꯥꯏ ꯊꯥꯖꯅꯤ ꯇꯥꯂꯥ ꯄꯥꯃꯦꯜ ꯆꯤꯡꯊ꯭ꯔꯥꯎꯃꯥꯒꯤ ꯃꯄꯥꯜꯁꯨ ꯅꯥꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯜꯂꯤ
ꯆꯤꯜꯍꯩꯗꯕꯤ ꯁꯤꯡꯉꯩ ꯂꯩꯔꯥꯡꯕꯨ ꯆꯤꯟꯕꯗꯤ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯂꯤꯕ? ꯉꯧꯔꯨꯅꯔꯕ ꯐꯨꯔꯤꯠ ꯑꯃꯒ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯒ ꯆꯦꯡꯇꯛ ꯇꯥꯕꯤ ꯍꯛꯆꯥꯡꯗ ꯆꯥꯅꯈ꯭ꯔꯦ ꯃꯍꯥꯛꯇꯣ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯜꯗ ꯂꯦꯞꯈ꯭ꯔꯕꯣꯏ ꯅꯨꯡꯁꯤꯒꯤ ꯄꯜ ꯅꯤꯡꯈꯥꯏꯔꯛꯂꯤ꯫ ꯃꯩꯔꯥꯕ ꯃꯥꯅ ꯑꯁꯨꯝꯕ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯤꯉꯩ ꯄꯤꯕꯥꯅ ꯊꯣꯏꯕꯤꯅꯥꯎꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏꯕꯤꯅꯥꯎ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯅꯪꯕꯣ? ꯑꯍꯣꯏ ꯏꯕꯨꯡ, ꯏꯁꯤꯡ ꯁꯣꯛꯇꯣꯏꯅꯤ꯫ ꯑꯗꯣ ꯊꯦꯡꯃꯜꯂꯤꯀꯣ ꯏꯔꯨꯖꯩꯗꯣ, ꯑꯃꯨꯛ ꯅꯥꯖꯅꯤ ꯅꯣꯏ꯫ ꯕꯣꯔꯥꯖꯥꯎꯅ: ꯏꯁ, ꯃꯤꯗꯤ ꯅꯥꯔꯛꯀꯅꯤ ꯀꯥꯏꯅ ꯄꯥꯈꯠꯅꯕꯤꯒ ꯇꯧꯏ꯫ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯄꯥꯈꯠꯄꯤꯅꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯝ ꯂꯩꯖꯗꯦ꯫ ꯊꯃꯣꯏꯁꯦ ꯌꯥꯡ ꯉꯥꯡꯉꯤꯗ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯇꯥ ꯕꯣꯔꯥꯖꯥꯎ, ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯃꯥꯅ ꯑꯅꯥ ꯑꯌꯦꯛ ꯅꯪꯂꯗꯤ ꯑꯩꯗꯅꯤ ꯀꯞꯆꯒꯗꯧꯕ꯫ ꯑꯗꯨꯅ ꯈꯔ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯂꯦꯝꯕꯅ: ꯏꯆꯜ ꯊꯣꯏꯕꯤꯅꯥꯎ, ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯃꯁꯛ ꯄꯨꯁꯤꯜꯂꯗꯤ ꯅꯪ ꯀꯞꯆꯍꯧꯖꯅꯤꯍꯦ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ꯫ ꯇꯥꯂꯦꯝꯕ, ꯃꯥꯅꯕꯨ ꯄꯥꯝꯂꯗꯤ ꯑꯗꯨꯝ ꯄꯨꯁꯤꯟꯁꯅꯨꯗ꯫ ꯃꯤꯒꯤ ꯑꯄꯥꯝꯕꯕꯨ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯃꯨꯛ ꯊꯤꯡꯂꯨꯅꯤ? ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯕꯣꯔꯥꯖꯥꯎꯅ: ꯑꯗꯣ ꯊꯣꯏꯕꯤꯅꯥꯎ, ꯅꯨꯄꯤꯗꯣ ꯁꯠ ꯄꯨꯁꯤꯜꯂꯗꯤ ꯅꯪ ꯊꯃꯣꯏ ꯀꯥꯏꯅꯤꯗ꯫ ꯃꯇꯝꯗꯨꯗ ꯀꯝꯗꯧꯕ? ꯇꯥ ꯕꯣꯔꯥꯖꯥꯎ, ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯅꯤ ꯈꯪꯅ ꯈꯪꯅ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯂꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯀꯞꯆꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯥ ꯑꯅꯧꯕ ꯑꯃ ꯁꯠ ꯀꯣꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯁꯨ꯫ ꯕꯣꯔꯥꯖꯥꯎꯅ: ꯑꯁ, ꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦꯅ꯫ ꯂꯛꯅꯕꯒ ꯆꯪꯗ꯭ꯔꯦ, ꯌꯥꯗ꯭ꯔꯦꯕ꯫ ꯄꯤꯕꯥꯅ: ꯌꯥꯝ ꯁꯤꯡꯕꯅꯤꯕꯣ, ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ, ꯂꯛꯅꯔꯨꯅꯨ꯫ ꯑꯩꯐꯥꯎ ꯇꯟꯗꯅ ꯂꯛꯅꯗ꯭ꯔꯕꯅꯤ꯫ ꯕꯣꯔꯥꯖꯥꯎꯅ: ꯑꯗꯣ ꯊꯣꯏꯕꯤꯅꯥꯎ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯗꯤ꯫ ꯇꯥ ꯕꯣꯔꯥꯖꯥꯎ, ꯏꯃꯥꯟꯅꯕꯤ ꯅꯠꯇꯤꯌꯦ꯫ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯩꯈꯣꯏ ꯏꯅꯦꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯏꯅꯝꯃ ꯅꯨꯡꯁꯤꯊꯣꯏ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯃꯇꯝ ꯈꯔ ꯀꯣꯏꯔꯛꯏꯕ꯫ ꯐꯖꯕꯅꯤ ꯃꯁꯛꯄꯨꯗꯤ ꯌꯥꯝꯅ꯫ ꯑꯁ, ꯊꯣꯏꯕꯤꯅꯥꯎ, ꯅꯣꯏꯒꯤ ꯏꯅꯝꯃ ꯅꯨꯡꯁꯤꯊꯣꯏꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯕꯨ ꯑꯩ ꯑꯣꯏꯖꯔꯒꯦꯗꯅ, ꯌꯥꯕ꯭ꯔꯣ? ꯋꯥꯍꯩ ꯑꯗꯨꯗ ꯃꯩꯔꯥꯕ ꯕꯣꯔꯥꯖꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯨꯗ ꯑꯃꯨꯛ ꯇꯨꯃꯤ ꯂꯩꯈꯤ꯫ ꯊꯣꯏꯕꯤꯅꯥꯎꯅ: ꯇꯥ ꯕꯣꯔꯥꯖꯥꯎ, ꯀꯥꯏꯗꯩꯅꯣ, ꯑꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯃꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯂꯩꯕꯅꯤ꯫ ꯕꯣꯔꯥꯖꯥꯎꯅ: ꯑꯌꯥ, ꯑꯩ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯄꯥꯝꯃꯨꯏꯗ꯫ ꯍꯣ ꯇꯥ ꯕꯣꯔꯥꯖꯥꯎ, ꯏꯅꯝꯃ ꯅꯨꯡꯁꯤꯊꯣꯏ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯇꯥ ꯂꯩꯍꯥꯎꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯅꯔꯣ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯀꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯑꯦ, ꯌꯥꯏ, ꯂꯩꯍꯥꯎꯗꯨꯁꯨ ꯃꯁꯛꯇꯤ ꯄꯨꯔꯥ ꯂꯩꯔꯦꯝꯕꯤꯅꯤ꯫ ꯌꯥꯏ, ꯃꯥ ꯑꯣꯏꯅ ꯀꯣꯏꯔꯁꯨ꯫ ꯐꯪꯗꯕ ꯑꯩꯒꯤꯗꯤ ꯑꯃꯍꯦꯛꯇ ꯌꯥꯔꯦ꯫ ꯑꯁ, ꯇꯥ ꯕꯣꯔꯥꯖꯥꯎꯁꯦ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯅ ꯅꯍꯥꯟꯈꯩ ꯌꯥꯝ ꯋꯥꯅ ꯈꯪꯂꯝꯃꯤ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ ꯊꯣꯏꯕꯤꯅꯥꯎ, ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯒꯤ ꯏꯆꯜ ꯅꯨꯄꯤꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯧꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯊꯨꯕꯗ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯩꯍꯥꯎꯗꯣ ꯃꯥ ꯑꯗꯨꯝ ꯇꯧꯔꯁꯤ ꯊꯣꯏꯕꯤꯅꯥꯎ꯫ ꯑꯗꯨꯗꯤ ꯇꯥ ꯕꯣꯔꯥꯖꯥꯎ, ꯍꯌꯦꯡꯁꯦ ꯏꯇꯥ ꯂꯩꯍꯥꯎ ꯄꯨꯔꯒ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯔꯛꯀꯦ꯫ ꯑꯗꯨꯒ ꯅꯁꯥꯅ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯖꯔꯣ꯫ ꯊꯣꯏꯕꯤꯅꯥꯎ, ꯅꯪ ꯇꯥ ꯕꯣꯔꯥꯖꯥꯎ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ꯫ ꯌꯥꯝ ꯐꯔꯦ ꯅꯪ ꯋꯥꯐꯝꯗꯣ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯎꯅꯕꯗꯣ ꯁꯣꯏꯅꯗꯕꯤ ꯀꯣ? ꯍꯣꯏ, ꯁꯣꯏꯔꯣꯏꯌꯦ ꯇꯥ ꯕꯣꯔꯥꯖꯥꯎ꯫ ꯑꯗꯨꯗꯤ ꯏꯕꯣꯛ, ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯄꯤꯕꯥꯅ: ꯍꯣꯏ, ꯆꯠꯂꯣ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ꯫ ꯑꯃꯣꯝ ꯐꯪꯗꯕ ꯂꯥꯕꯁꯤꯅ ꯌꯥꯝ ꯌꯦꯠꯂꯅꯤꯕ꯫ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ꯫ ꯑꯧ, ꯁꯥꯟꯅꯔꯁꯤ, ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅꯥꯎ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯆꯠꯈ꯭ꯔꯕꯗ ꯕꯣꯔꯥꯖꯥꯎꯅ ꯍꯔꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯩꯗꯤ ꯍꯌꯦꯡ ꯅꯨꯄꯤ ꯐꯪꯗꯣꯔꯦ꯫ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯛꯄꯒꯤꯔ ꯀꯩꯅꯣ ꯋꯥꯈꯜꯒꯁꯤ ꯅꯨꯡꯉꯥꯏꯍꯦ꯫ ꯂꯦꯝꯕꯅ: ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯇꯥꯎ ꯏꯕꯥꯅꯤ ꯅꯨꯄꯤ ꯐꯪꯕꯁꯦ꯫ ꯑꯩꯁꯨ ꯄꯦꯅꯨꯒ ꯊꯨꯡꯅꯖꯔꯅꯤꯁꯦ꯫ ꯄꯤꯕꯥꯅ: ꯌꯥꯔꯦ, ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯜꯂꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯔꯁꯤ꯫ ꯑꯩ ꯏꯪꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ? ꯑꯩꯗꯤ ꯆꯠꯂꯦ꯫ ꯕꯣꯔꯥꯖꯥꯎꯅ: ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯏꯪꯉꯤ ꯄꯣꯠꯅꯤ꯫ ꯅꯨꯄꯤ ꯐꯪꯕꯩ ꯃꯇꯥꯡ ꯌꯧꯔꯛꯄꯗꯨꯗ ꯁꯨꯝ ꯀꯥꯎꯊꯣꯛꯂꯨꯕꯩ ꯋꯥꯅꯤ꯫ ꯂꯥꯛꯑꯣ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯩ, ꯃꯩꯔꯥꯕ ꯍꯥꯏꯕ, ꯅꯪꯅ ꯑꯃꯨꯛ ꯎꯪꯂꯒ ꯂꯩꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯃꯩꯔꯥꯕꯅ: ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤꯅꯥꯎ ꯑꯃꯗꯤ ꯂꯩꯍꯥꯎ ꯅꯨꯡꯁꯤꯊꯣꯏꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯅ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯕꯣꯔꯥꯖꯥꯎ ꯃꯥꯗꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯗ ꯎꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯁꯤꯡꯖꯨꯗꯨ ꯃꯌꯥꯒꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯉꯛꯀꯥꯗꯨ ꯊꯥꯡꯒꯠꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯊꯣꯏꯕꯤꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ: ꯏꯇꯥ, ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯑꯁꯤꯒꯤ
ꯃꯌꯥꯗ ꯁꯤꯡꯖꯨ ꯅꯝꯂꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝꯗꯤ ꯇꯧꯏ꯫ ꯊꯣꯏꯕꯤ ꯅꯥꯎꯅ ꯑꯧ ꯃꯥꯅꯤꯗ꯫ ꯑꯁ ꯃꯁꯤꯒꯤ ꯇꯥ ꯕꯣꯔꯥ ꯆꯥꯎꯁꯦ ꯆꯥꯕꯗ ꯑꯣꯟꯊꯣꯛꯅ ꯆꯣꯛꯈ꯭ꯔꯕ꯫ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯂꯒ ꯃꯥꯅ ꯃꯃꯥꯏ ꯃꯤ ꯈꯪꯗꯈꯩ ꯁꯤꯡꯖꯨꯁꯦ ꯅꯝꯗꯅ ꯂꯩꯔꯦ꯫ ꯂꯩꯍꯥꯎꯅ ꯏꯇꯥ ꯑꯩꯗꯤ ꯑꯁꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯦ꯫ ꯃꯕꯨꯛ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯤ꯫ ꯆꯥꯖꯔꯁꯅꯨ ꯃꯥꯒꯤ ꯁꯤꯡꯖꯨꯁꯦ꯫ ꯂꯥꯎ ꯑꯩꯈꯣꯏꯁꯨ ꯆꯪꯉꯁꯤ꯫ ꯏꯆꯦ ꯅꯨꯡꯁꯤꯌꯦ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯊꯣꯏꯕꯤ ꯅꯥꯎꯅ ꯏꯕꯨꯡ ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯇꯥ ꯕꯣꯔꯥꯖꯥꯎ ꯇꯨ ꯏꯇꯥ ꯂꯩꯍꯥꯎꯁꯨ ꯂꯥꯛꯑꯦ꯫ ꯕꯣꯔꯥꯖꯥꯎ ꯃꯆꯤꯟꯕꯥꯜꯗ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟ ꯏꯇꯩ ꯇꯩꯈꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯦ ꯂꯩꯍꯥꯎ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯁꯤꯗ ꯐꯝꯃꯣ ꯁꯤꯡꯖꯨ ꯆꯥꯔꯨ ꯂꯥꯛꯑꯣꯁꯦ ꯌꯥꯝ ꯍꯥꯎꯏ꯫ ꯑꯗꯣ ꯃꯤꯡꯒꯧꯁꯦ ꯏꯇꯥ ꯊꯣꯏꯕꯤ ꯅꯥꯎꯅ ꯇꯥ ꯕꯣꯔꯥꯖꯥꯎ ꯀꯧꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥ ꯕꯣꯔꯥꯖꯥꯎ ꯑꯗꯨꯝ ꯀꯧꯔꯒꯦ ꯌꯥꯏꯀꯣ ꯇꯥ ꯕꯣꯔꯥꯖꯥꯎ? ꯍꯣꯏ ꯌꯥꯏ ꯀꯧꯅꯤꯡꯕ ꯃꯤꯛꯇ ꯀꯧꯗ꯫ ꯑꯗꯨ ꯂꯩꯍꯥꯎ ꯅꯪꯕꯨ ꯉꯁꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯑꯁ ꯑꯗꯨ ꯍꯪꯂꯅꯨꯗ ꯇꯥ ꯕꯣꯔꯥꯖꯥꯎ꯫ ꯏꯟꯁꯥꯡ ꯍꯪꯂꯒ ꯅꯪꯅ ꯊꯣꯡꯕ꯭ꯔꯣ ꯍꯥꯏꯔꯛꯀꯅꯤ꯫ ꯊꯣꯡꯗꯦ ꯍꯥꯏꯔꯨꯔꯒꯅ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯥꯅ ꯊꯣꯡꯕ꯭ꯔꯣ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤ꯫ ꯊꯣꯡꯉꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯊꯣꯡꯕꯗꯣ ꯑꯩꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯥꯕ ꯐꯪꯗꯣꯏꯅꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁ ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯁꯤ ꯀꯥꯟꯅꯗꯦꯗ ꯈꯨꯝꯕ ꯋꯥꯏꯑꯦꯕ꯫ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗꯕꯩ ꯍꯥꯏꯔꯤꯅꯤ꯫ ꯃꯤꯍꯨꯜꯒꯁꯦ ꯌꯥꯝ ꯆꯣꯡꯉꯤ꯫ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯇꯥ ꯕꯣꯔꯥꯖꯥꯎ ꯀꯣꯏꯊꯣꯛꯇꯨꯅꯃꯛ ꯂꯩꯇ꯭ꯔꯁꯨ ꯍꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯧꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ꯫ ꯈꯨꯗꯩ ꯃꯁꯤꯒꯗꯨ ꯄꯥꯏꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯅꯨꯄꯤꯗꯧꯅ꯫ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯌꯥꯔꯦꯀꯣ? ꯍꯣꯏ ꯌꯥꯔꯦ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯁꯤ ꯑꯝꯇ ꯇꯥꯒꯦꯕ꯫ ꯂꯩꯍꯥꯎ ꯑꯩ ꯅꯪ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯒ ꯂꯨꯍꯣꯡꯉꯁꯤ꯫ ꯌꯥꯔꯕ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ꯫ ꯇꯁ ꯅꯨꯄꯥ ꯊꯣꯛꯏ ꯄꯦꯜꯂꯤ ꯑꯗꯨꯅꯤ ꯍꯦꯛ ꯊꯝꯃꯣꯏꯁꯤ꯫ ꯇꯥ ꯕꯣꯔꯥꯖꯥꯎ ꯑꯩꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕꯒꯤ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯇꯥꯟꯖꯥ ꯆꯥꯔꯦ ꯑꯩ ꯇꯥ ꯕꯣꯔꯥꯖꯥꯎꯅ ꯍꯥꯏꯔꯤꯗꯣ ꯌꯥꯔꯒꯦ ꯀꯣꯏꯅꯔꯦ ꯑꯩꯈꯣꯏꯅꯤ꯫ ꯑꯁ ꯂꯩꯍꯥꯎ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯗꯤ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯈꯤꯗꯣꯏꯔꯣ ꯍꯥꯏꯁꯤꯕꯣ? ꯇꯥ ꯕꯣꯔꯥꯖꯥꯎ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯣꯏꯅꯣ? ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯈꯟꯕ ꯅꯨꯄꯤꯗꯣ ꯀꯣꯏꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯃꯥ ꯀꯩꯁꯨ ꯂꯥꯛꯑꯔꯣꯏ꯫ ꯍꯣꯏꯗ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯐꯪꯗꯕꯅꯤ꯫ ꯐꯔꯁꯦ ꯑꯩꯈꯣꯏꯅꯤ ꯁꯠ ꯍꯦꯛꯇ ꯀꯣꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯂꯩꯔꯤꯕ ꯑꯇꯩꯗꯨꯗꯤ ꯋꯥꯒ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯈꯣꯏꯁꯨ ꯇꯥꯔꯤ꯫ ꯑꯣꯟꯁꯤꯟꯅꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯛꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ꯫ ꯂꯩꯍꯥꯎꯅ ꯇꯥ ꯕꯣꯔꯥꯖꯥꯎ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯣ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯀꯣꯏꯇꯩ ꯇꯩꯔꯦ ꯂꯣꯏ ꯃꯣꯠꯂꯦ꯫ ꯁꯤ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯗꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯕꯣꯔꯥꯖꯥꯎꯒꯤ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯃꯈꯣꯏꯗꯨ ꯄꯨꯛ ꯍꯧꯒꯠꯅꯗꯨꯅ ꯍꯥꯏ꯫ ꯄꯤꯕꯥꯅ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯅꯪꯁꯨ ꯂꯩꯍꯥꯎꯒ ꯋꯥꯔꯤ ꯁꯥꯔꯝ ꯑꯩꯁꯨ ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯏꯕꯤꯅꯥꯎꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯀꯣ ꯊꯣꯏꯕꯤꯅꯥꯎ ꯂꯥꯛꯎꯍꯩ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯊꯣꯏꯕꯤꯅꯥꯎ ꯆꯠꯈ꯭ꯔꯕꯗ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏ꯫ ꯏꯇꯥꯎ ꯕꯣꯔꯥꯖꯥꯎ ꯅꯪ ꯋꯥꯔꯤ ꯁꯥꯎꯀꯣ꯫ ꯏꯇꯥꯎ ꯃꯩꯔꯥꯕꯒ ꯅꯨꯡꯁꯤꯊꯣꯏꯒ ꯀꯣꯏꯍꯨꯝ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯃꯌꯥꯝ ꯆꯠꯂꯤꯁꯦ ꯑꯁꯤ ꯌꯦꯡꯒꯦ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨꯁꯨ ꯆꯠꯈ꯭ꯔꯕꯗ ꯂꯩꯍꯥꯎꯗꯨ ꯏꯉꯪ ꯉꯪꯅ ꯍꯥꯏ꯫ ꯀꯩꯅꯣ ꯃꯣꯏꯅ ꯂꯣꯏ ꯆꯠꯈ꯭ꯔꯤꯁꯤꯅ? ꯃꯣꯏ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯁꯥꯕ ꯌꯥꯗꯕ ꯖꯥꯠꯂꯣ? ꯂꯩꯍꯥꯎ ꯆꯠꯈ꯭ꯔꯁꯅꯨꯗ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯗ ꯌꯦꯜꯂꯅꯤꯅ ꯃꯣꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗ ꯂꯦꯝꯕ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯏꯇꯥꯎ ꯃꯩꯔꯥꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯐꯪꯗꯕ ꯏꯇꯥꯎ ꯑꯁꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯂꯨꯞꯂꯤꯉꯩ ꯑꯩ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯑꯝꯇ ꯂꯨꯝꯈꯤꯒꯦ꯫ ꯅꯪ ꯅꯨꯡꯁꯤꯊꯣꯏꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ ꯑꯩ ꯄꯦꯅꯨ ꯌꯦꯡꯕ ꯆꯠꯂꯦ ꯃꯩꯔꯥꯕꯅ ꯀꯩ ꯏꯇꯥꯎ ꯅꯦꯝꯕ ꯉꯥꯏꯈꯣꯅꯦ ꯆꯠꯈ꯭ꯔꯦꯅꯦ ꯁꯤ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯅꯣꯛꯃꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯃꯩꯔꯥꯕ ꯍꯥꯏꯕꯅꯤꯀꯣ? ꯃꯥꯅꯤ ꯅꯨꯡꯁꯤꯊꯣꯏ꯫ ꯑꯣ ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯀꯅꯥ ꯊꯣꯟꯕꯤꯔꯤꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯅ ꯊꯣꯟꯕꯤꯔꯝꯕꯅꯤꯗ꯫ ꯃꯤꯡꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯀꯔꯤ ꯍꯥꯏꯅꯣꯏꯗꯤ ꯈꯪꯗꯦ꯫ ꯋꯥꯍꯟꯊꯣꯛ ꯌꯥꯝꯕ ꯃꯤꯡꯅꯤ ꯍꯟꯗꯣꯛꯅꯤꯡꯕ ꯑꯥꯔꯊ ꯍꯟꯗꯣꯛꯄꯁꯨ ꯌꯥꯒꯅꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯤꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯊꯣꯏ꯫ ꯑꯩꯒꯤ ꯃꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯅꯣꯡꯃꯇ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯦꯗ꯫ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯗꯨ ꯅꯨꯡꯁꯤ
ꯑꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯨꯡꯁꯤ ꯀꯩꯅ ꯍꯥꯏꯔꯛꯇ꯭ꯔꯅꯦ? ꯏꯕꯨꯡ, ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯇꯦꯗ. ꯅꯍꯥꯟ ꯊꯣꯏꯕꯤꯅꯥꯎꯅ ꯍꯥꯏꯈꯤꯕꯗꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯌꯥꯕ ꯊꯃꯣꯏ ꯅꯠꯇꯦꯗ. ꯑꯦ, ꯍꯥꯏꯔꯤꯁꯤꯕꯨ ꯅꯪ ꯅꯨꯡꯁꯤꯅꯕ ꯀꯅꯥꯝ ꯂꯩꯇꯕ ꯑꯁꯦꯡꯕꯔꯣ? ꯂꯩꯇꯦ ꯏꯕꯨꯡ. ꯑꯁ, ꯐꯔꯦꯗ ꯑꯗꯨꯗꯤ. ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯅꯕ ꯂꯩꯌꯦꯅ ꯈꯜꯂꯨꯔꯤꯅꯤ. ꯍꯩꯃꯥ, ꯑꯩ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯏꯕꯨꯡꯅ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯌꯥꯡꯉꯛꯄ. ꯏꯕꯨꯡꯒꯤꯁꯦ ꯋꯥ ꯑꯃꯗꯤ ꯂꯣꯠꯄ ꯃꯥꯜꯂꯦ. ꯍꯥꯏꯅꯤꯡꯕꯕꯨꯗꯤ ꯌꯥꯝ ꯂꯩꯗ. ꯍꯥꯏꯌꯨꯔ ꯅꯨꯡꯁꯤ? ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯊꯣꯏ. ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯔꯣ. ꯅꯍꯥꯟ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯈꯟꯖꯈꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯅꯥꯎꯅ ꯅꯪꯗꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯍꯧꯔꯕꯅꯤ. ꯏꯕꯨꯡ, ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯣ ꯑꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯨꯡꯁꯤꯅꯔꯒ ꯂꯃꯈꯥꯡꯗ ꯍꯨꯟꯗꯣꯛꯂꯝꯂꯕꯗꯤ ꯏꯕꯨꯡ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯂꯦꯜꯍꯧꯔꯣꯏꯗ꯭ꯔꯥ? ꯅꯨꯡꯁꯤꯊꯣꯏ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅ ꯈꯪꯕꯤꯔꯕꯗꯤ ꯑꯩꯕꯨ ꯅꯪꯅ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ. ꯊꯥꯖꯕꯁꯤꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯒ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯕꯅꯤ. ꯏꯕꯨꯡ, ꯅꯪꯕꯨ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯒꯟꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯗꯨ ꯌꯥꯕꯨ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯑꯩꯅ ꯑꯗꯨꯝ ꯊꯦꯝꯕꯤꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯗꯤ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯏꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯤꯟꯕꯥꯜ ꯊꯣꯡꯒꯤꯔꯥ ꯍꯥꯏꯕꯗꯣ? ꯆꯥꯡ ꯌꯦꯡꯂꯤꯉꯩ ꯃꯤꯅ ꯑꯃꯨꯛ ꯄꯨꯈꯤꯅꯤꯀꯣ ꯅꯪꯕꯨ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯀꯣ. ꯐꯔꯦꯁꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯕꯨꯡ. ꯍꯌꯦꯡ ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅꯥꯎꯕꯨ ꯀꯧꯔꯛꯏ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤꯅꯥꯎ ꯅꯨꯡꯁꯤꯊꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯍꯟꯃꯤꯟꯅꯔꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯅ ꯃꯩꯔꯥꯕꯒꯤ ꯋꯥꯐꯝꯗꯨ ꯊꯣꯏꯕꯤꯅꯥꯎꯗ ꯇꯝꯂꯛꯂꯝꯃꯤ. ꯊꯣꯏꯕꯤꯅꯥꯎꯅ, ꯏꯅꯝꯃ, ꯏꯕꯨꯡ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯕꯅꯣ? ꯑꯩꯅꯗꯤ ꯉꯔꯥꯡ ꯏꯅꯝꯃꯁꯦ ꯅꯨꯄꯥ ꯂꯩꯌꯦꯅ ꯍꯥꯏꯖꯤꯜꯂꯨꯔꯒ. ꯊꯣꯏꯕꯤꯅꯥꯎ, ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯏꯅꯝꯃ ꯇꯧꯕꯤ ꯌꯦꯡꯉꯨ. ꯃꯥꯅ ꯍꯩꯅꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤ. ꯑꯗꯩꯗꯤ ꯃꯥ ꯇꯟꯗꯅ ꯃꯁꯥ ꯃꯇꯣꯝꯇꯅꯦ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯗꯧꯅꯤ. ꯑꯗꯨ ꯏꯅꯝꯃ, ꯏꯕꯨꯡ ꯃꯩꯔꯥꯕꯗꯤ ꯅꯨꯄꯥ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤꯀꯣ. ꯃꯥꯗꯤ ꯅꯨꯄꯤ ꯑꯃꯇꯁꯨ ꯀꯣꯏꯗꯕꯅꯤ. ꯏꯅꯝꯃꯗ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯔꯥꯏ ꯇꯔꯥꯏ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ. ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯗꯨꯗꯤ ꯃꯥꯕꯨ ꯀꯌꯥꯝ ꯋꯥ ꯉꯥꯛꯄ ꯉꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ. ꯑꯁ, ꯏꯅꯝꯃꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯨꯡꯁꯤꯊꯣꯏ ꯃꯩꯔꯥꯕꯕꯨ ꯋꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯠꯄꯥꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤ. ꯑꯦ, ꯄꯥꯠꯇ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯃꯌꯥꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯏꯕꯨꯡ. ꯑꯩꯒꯤ ꯊꯝꯕꯥꯜ ꯈꯖꯤꯛ ꯍꯦꯛꯄꯤꯌꯨꯕ, ꯑꯗꯨꯒ ꯊꯝꯆꯦꯠꯁꯨ ꯍꯦꯛꯄꯤꯔꯛꯑꯣ. ꯃꯩꯔꯥꯕ ꯅꯨꯡꯁꯤꯊꯣꯏꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯈꯩ ꯍꯥꯏꯔꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ. ꯍꯣꯏ ꯍꯣꯏ, ꯍꯦꯛꯄꯤꯒꯦ. ꯑꯗꯨꯗꯤ ꯅꯪ ꯄꯥꯠꯄꯥꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣꯀꯣ. ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯊꯝꯕꯥꯜ ꯀꯌꯥ ꯍꯦꯛꯂꯝꯃꯤ. ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯒ ꯀꯥꯔꯛꯄꯗ ꯅꯨꯡꯁꯤꯊꯣꯏ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯏꯕꯨꯡ, ꯑꯥꯗ ꯊꯥꯡꯖꯤꯡꯁꯨ ꯄꯥꯜꯂꯤ, ꯑꯁꯤꯁꯨ ꯍꯦꯛꯄꯤꯔꯛꯑꯣ ꯏꯕꯨꯡ. ꯑꯁꯨꯝꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯊꯣꯏꯅ ꯄꯥꯠꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯨꯝꯍꯟꯗꯨꯅ ꯋꯥꯍꯜꯂꯝꯃꯤ. ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤ ꯌꯥꯊꯪꯅꯤ ꯑꯋꯥꯕꯁꯨ ꯐꯥꯎꯗ꯭ꯔꯕꯣꯏ ꯅꯨꯄꯥꯗꯣ ꯑꯁꯥꯎꯕꯁꯨ ꯎꯠꯂꯛꯇ ꯍꯥꯏꯔꯤꯃꯈꯩ ꯍꯦꯛ ꯇꯧꯕꯅꯤ. ꯑꯁꯨꯝꯅ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯅꯥꯎꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯃꯩꯔꯥꯕꯒ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏ ꯃꯩꯔꯥꯕꯕꯨ ꯎꯕꯗ ꯁꯠ ꯀꯧꯔꯛꯏ. ꯏꯕꯨꯡ, ꯀꯩ ꯂꯩꯕ ꯂꯥꯛꯑꯝꯃꯤꯅꯣ? ꯑꯩꯒꯤ ꯐꯅꯦꯛ ꯈꯔ ꯂꯩꯕꯤꯔꯝꯃꯨꯗꯅ. ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯨꯡꯁꯤ, ꯑꯩꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯝꯕꯅꯤ. ꯅꯪꯒꯤ ꯐꯅꯦꯛ ꯍꯥꯏꯗꯣ ꯀꯥꯏꯅꯣ? ꯂꯩꯕꯤꯔꯒꯦ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯨꯠ ꯊꯤꯟꯕ ꯐꯅꯦꯛ ꯀꯌꯥ ꯃꯩꯔꯥꯕꯅ ꯂꯩꯕꯤꯔꯝꯃꯤ. ꯊꯣꯏꯕꯤꯅꯥꯎ ꯃꯩꯔꯥꯕꯅ ꯂꯩꯔꯝꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ ꯍꯥꯏ. ꯏꯅꯝꯃ, ꯐꯅꯦꯛꯁꯤꯗꯤ ꯑꯆꯝꯕ ꯐꯅꯦꯛ ꯅꯠꯇꯦ, ꯃꯨꯒꯥ ꯐꯅꯦꯛꯅꯤ. ꯑꯁ, ꯏꯕꯨꯡꯗ ꯐꯅꯦꯛꯁꯦ ꯑꯔꯦꯝꯕꯒꯤ ꯂꯩꯌꯨ ꯍꯥꯏꯔꯨꯔꯦ. ꯃꯤ ꯁꯦꯜ ꯌꯥꯎꯔꯝꯅꯤ ꯌꯥꯎꯔꯝꯃꯣꯏꯁꯨ ꯈꯪꯗ. ꯑꯁ, ꯉꯝꯂꯣꯏ ꯈꯜꯂꯒ ꯂꯣꯏꯅ ꯂꯩꯔꯝꯃꯦꯕꯁꯦ. ꯅꯨꯡꯁꯤꯊꯣꯏꯅ, ꯊꯣꯏꯕꯤꯅꯥꯎ, ꯑꯩꯗꯤ ꯏꯕꯨꯡ ꯃꯩꯔꯥꯕꯁꯦ ꯑꯩꯕꯨ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕꯤ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯦ. ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ. ꯃꯤ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ. ꯏꯅꯝꯃ,
ꯑꯗꯨꯗꯤ ꯐꯅꯦꯛꯁꯦ ꯍꯟꯗꯣꯛꯈ꯭ꯔꯁꯤꯔꯥ? ꯑꯩ ꯀꯣꯟꯅ ꯁꯦꯂꯣꯏꯅ ꯍꯟꯖꯤꯜꯂꯒꯦ, ꯉꯁꯤꯒꯤꯗꯤ ꯍꯟꯗꯣꯛꯂꯒꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯖꯕ ꯑꯔꯦꯝꯕꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅꯁꯨ ꯍꯥꯎꯇꯦ ꯀꯧꯕꯗ ꯍꯥꯏꯈꯤꯗꯕ ꯀꯌꯥ, ꯇꯤꯟꯐꯥ ꯀꯥꯛꯐꯩ ꯃꯌꯥꯝ ꯃꯔꯛꯇ ꯊꯔꯣꯏ ꯆꯥꯅꯤꯡꯉꯤ ꯇꯧꯖꯈꯤꯕ ꯅꯤꯡꯉꯥꯏ, ꯁꯤꯡꯉꯦ ꯂꯩꯅꯝ ꯆꯥꯎꯕꯤ ꯎꯊꯝꯕꯥꯜ ꯃꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯅ ꯍꯦꯛꯍꯟꯈꯤꯕ ꯀꯌꯥ, ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂ ꯑꯌꯨꯛꯇ ꯎꯟꯍꯤ ꯆꯦꯜꯂꯕ ꯄꯨꯈ꯭ꯔꯤ ꯀꯨꯝꯍꯟꯗꯨꯅ ꯊꯔꯣ ꯍꯦꯛꯍꯟꯈꯤ꯫ ꯁꯃꯥꯏ ꯂꯩꯈ꯭ꯔ ꯑꯣꯠꯂꯨꯕꯅꯤ ꯃꯥꯕꯨ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗ꯭ꯔꯕꯗꯤ ꯈꯟ ꯃꯤꯅꯣꯛꯅ ꯄꯥꯎꯈꯨꯝ ꯑꯣꯏꯈꯤꯕ ꯋꯥꯍꯪ ꯀꯌꯥꯅ ꯅꯨꯡꯁꯤꯊꯣꯏ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯟꯊꯔꯛꯂꯦ ꯉꯁꯤꯗꯤ꯫ ꯆꯤꯡꯊ꯭ꯔꯥꯎ ꯃꯄꯥꯜ ꯆꯦꯟꯕꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯃꯅ ꯃꯩꯔꯥꯕꯕꯨ ꯂꯧꯁꯤꯟꯕꯁꯨ ꯉꯝꯖꯗ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯄꯤꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯊꯝꯂꯤꯕ ꯑꯔꯣꯟꯕꯁꯤꯅ ꯀꯔꯤ ꯀꯝꯗꯧꯕ ꯌꯦꯡꯈꯤꯁꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯌꯥꯊꯪ ꯏꯟꯖꯔꯤꯕ ꯃꯩꯔꯥꯕ ꯃꯣꯂꯤ ꯊꯦꯡꯅꯁꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡ ꯇꯨꯡꯀꯨꯜ ꯇꯥꯟꯈꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯁꯨ ꯏꯆꯤꯛ ꯆꯤꯛꯂꯤ꯫ ꯃꯩꯔꯥꯕ ꯅꯨꯡꯁꯤꯊꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯎꯔꯕ ꯅꯨꯄꯥꯛ ꯑꯃꯗ ꯐꯝꯊꯗꯨꯅ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯤꯀꯨꯞ ꯀꯥꯡꯗ ꯅꯨꯡꯁꯤꯊꯣꯏ ꯃꯥꯁꯨ ꯃꯩꯔꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯁꯣꯛꯇꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ, "ꯏꯕꯨꯡ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ?" "ꯅꯨꯡꯁꯤ, ꯑꯩ ꯂꯥꯛꯏ꯫ ꯅꯪꯒꯤ ꯌꯥꯊꯪꯗꯕꯨ ꯂꯥꯛꯇ ꯌꯥꯔꯤꯕ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯅꯕꯤꯒꯤ ꯄꯜ ꯋꯥꯡꯅ ꯂꯥꯟꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯕꯨꯡ, ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯒꯅꯨ꯫ ꯊꯥꯕꯜꯁꯤ ꯌꯦꯡꯉꯣ, ꯅꯤꯡꯊꯤꯖꯗ꯭ꯔꯥ?" "ꯅꯤꯡꯊꯤꯖꯩ꯫ ꯑꯗꯣ ꯅꯪꯅ ꯊꯥꯕꯜꯁꯤꯕꯨ ꯑꯁꯨꯛ ꯈꯣꯏꯗꯥꯖꯔꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤ?" "ꯏꯕꯨꯡ, ꯑꯔꯣꯟꯕ ꯀꯌꯥ ꯄꯨꯝꯂꯤꯕ ꯊꯃꯣꯏ ꯃꯥꯒꯤ ꯃꯩꯁꯥꯛ ꯑꯁꯤꯒꯤ ꯄꯥꯎꯗꯝꯐꯝꯗꯤ ꯏꯊꯥ ꯊꯥꯖꯃꯥꯕꯨ ꯑꯣꯏꯖꯕꯅꯤ꯫ ꯊꯥꯖꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄꯥꯎ ꯀꯌꯥ ꯇꯝꯖꯔꯒ ꯑꯩ ꯄꯣꯊꯥꯖꯕꯅꯤ ꯏꯕꯨꯡ꯫ ꯏꯊꯥ ꯊꯥꯖꯃꯥꯕꯨ ꯏꯗꯣꯝ ꯏꯊꯟꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯡꯖꯕꯁꯦ ꯏꯕꯨꯡꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯃꯤꯟꯅꯖꯅꯤꯡꯗꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯏꯕꯨꯡꯕꯨ ꯀꯧꯖꯕꯅꯤ꯫ ꯏꯕꯨꯡꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤ." "ꯅꯨꯡꯁꯤ, ꯑꯩꯅ ꯀꯩꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ? ꯅꯪꯕꯨ ꯁꯣꯏꯈꯤꯗ꯭ꯔ ꯄꯥꯈꯠꯆꯕ ꯈꯛꯇꯅꯤ ꯑꯩꯗꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯏꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯀꯗ꯭ꯔꯥ ꯏꯕꯨꯡ?" "ꯅꯨꯡꯁꯤ, ꯀꯩꯅꯣ ꯅꯪꯅ ꯆꯣꯏꯔꯣꯜ ꯑꯁꯨꯛ ꯂꯣꯜꯂꯤꯕꯁꯤꯕꯣ? ꯅꯪ ꯀꯥꯏꯗ ꯃꯥꯡꯗꯣꯏꯅꯣ? ꯀꯩꯒꯤ ꯃꯥꯡꯗꯣꯏꯅꯣ?" "ꯏꯕꯨꯡ, ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯀꯗ꯭ꯔꯥ? ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯁꯤꯗ ꯄꯤꯕꯤꯌꯨ ꯏꯕꯨꯡ." "ꯅꯨꯡꯁꯤ, ꯃꯥꯂꯦꯝ ꯀꯩꯗ ꯂꯣꯠꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯊꯤꯒꯅꯤ꯫ ꯅꯪ ꯏꯐꯝꯗꯒꯤ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯊꯤꯒꯅꯤ ꯅꯨꯡꯁꯤ." "ꯏꯕꯨꯡ, ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯀꯅꯨ." "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯦ? ꯅꯪꯒꯤ ꯁꯣꯏꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤꯔ ꯅꯨꯡꯁꯤ?" "ꯏꯕꯨꯡ, ꯑꯍꯤꯡꯅꯤ, ꯋꯥ ꯀꯟꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯁꯤ ꯏꯕꯨꯡꯒꯤ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯅꯐꯝꯗ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯝꯒꯦ." "ꯀꯩꯅꯣ ꯅꯪꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕꯣ?" "ꯏꯕꯨꯡ, ꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯄꯤꯔꯒꯦ." "ꯍꯣꯏ, ꯁꯤ ꯎꯏꯁꯤꯜꯂꯦ, ꯌꯥꯔꯕꯣ?" ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯃꯆꯥꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯩꯔꯥꯕꯗ ꯄꯤꯔꯛꯏ꯫ "ꯅꯨꯡꯁꯤ, ꯀꯩꯅꯣ ꯅꯪꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯣ? ꯑꯩ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒꯦ, ꯌꯥꯔꯕ꯭ꯔꯣ?" "ꯌꯥꯔꯦ." "ꯀꯩꯅꯣ ꯅꯪꯒꯤ ꯂꯤꯛꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤ?" "ꯏꯕꯨꯡ, ꯅꯪ ꯑꯩ ꯊꯨꯡꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯕꯨꯡꯅ ꯂꯤꯛ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯏꯕꯨꯡꯅ ꯂꯤꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯏꯕꯨꯡꯅ ꯑꯩꯒꯤ ꯂꯤꯛꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯈꯟꯗꯣꯏꯅꯤ." "ꯅꯨꯡꯁꯤ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯤ." "ꯑꯁ ꯏꯕꯨꯡ, ꯅꯪꯁꯤꯗꯤ ꯁꯤ ꯂꯤꯛꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯅꯤ ꯍꯥꯏꯌꯣꯕ." "ꯍꯣꯏ, ꯊꯝꯒꯦ, ꯀꯩꯒꯤ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯅꯪꯃꯛꯅꯤ ꯈꯜꯂꯒ ꯊꯝꯒꯦ꯫ ꯑꯗꯣ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ꯫ ꯏꯕꯨꯡ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯌꯦ꯫ ꯅꯨꯡꯁꯤ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤꯔꯥ? ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯅꯪꯒꯤꯅ ꯇꯧꯁꯤ." "ꯏꯕꯨꯡ,
Matamsi thengzilakle. Ibung amuk yumda hanbiro. Hayeng ising so puthorappada amuk thengnasi. Dasigi chatluko. Nushi. Aibu. Aishu changlageba. Nangsu chatluko ibo. Haiduna nungsithoi nokmi yenglamlaga changki. Karamba aronbabu phumliba thamoinu. Khangamdra pirang irik mana mumon nokliba magi maithongda sintharakibadu ukibani Mairaba mana. Adubu pirang masu lotlagi matagum nungsithoi mana sakrabada Mairaba wa mahaiba ngamhongda tumile hauki. Mathangi numitni Mairaba masadu leitada nungsithoibu pukhri mapanladuda madom ngairi. Adubu nungsithoi madi adumak lakhitri. Nungsithoigi utlamliu matauda Mairaba leitapam khangda magi matau pibada pau hangi khanbasu pibadi langphoi jakra haiba ningsinglaklamni. Upai makhalingai jayul kaya hujinki nungsithoigi mapaudi adumak takhitri. Mairabagi leitadaba matau uraga borazau nungaitraduna asum nairei. Itong Mairaba wakhal warunusi lehaudo pauselaga thoibinaudo kaida lehanganki. Thoibinaugi lepham khangadi nungsithoigi lepham suitna khangani taw. Itaw borazau itaw naigi mateng amta pangbiyo. Ay nungsigi mapau tadabase ay khangba yang wari taw. Mabu kaiduna leiramkadaba ay mabu uningi taw. Adoy taw Mairaba nungsithoido nupa topa mada mayung panamadi kamdauba. Itaw mana mayung pankrabaso ay magi asengba matangni khangningi. Magi mpau mo pauba ayna khangdabase yung wari taw. Hoisi pare adudi ay lihawda pau lawnaba amukta harukigi. Asumna lihawbu thoibinaugi mayumda chatlanduna kona thangda pau khangli madudi nungsithoi amadi thoibinau nungsithoigi kulda satkre haina. Pau asi tabada Mairaba nungsithoigi kulda satkani haina sem sarami lembana. Itang Mairaba kul thangnarabasu nungna satorido lamyam lape. Hayeng ayu puna sasi idogi taw nangwa. Borazauna itaw hayeng ayu chatlaga numidang wairam yobuna phatro. Hujik numidang sida natumta kamai chatoino. Mairaba masadu leitadi mana thokpa kumlei. Itaw ay panthadru leiba ngamdre. Ay hujik musakhani taw. Lembana itaw Mairaba karigino nangna nungsithoi khagdagi khalibase. Hujik nangna chakraga phatanungda thoklabadi imasina kamdau hoba nang kemda khandrisi kaigino ha. Tasana tumtagi khalido nang kaigino nang chatlabasu hayeng akhoi puna sase haridana nang numidang sida chakraga chawkhraba khul aduda karamna nungsithoiba thirudoino ha. Itaw ay wakhalsi puba ngamdre ay buk idaw haibu itaw ay hinungsido kaida laribado kaidorabado ay khangningi itaw. Borazauna itaw tapthause da tabak tawraga karamna mai pakani. Tapningna khanko hayengse itaw khoi hum ayung ngata chalase aduga ikhoi mamagi yumda ngomuni leiduna nungsithoigi yum thirase masina phagani khali taw. Asumna mataoni na themduna Mairaba mathangi numitta nungsithoigi khul tamna laklami. Sauraba khuladuda nungsithoibu thiba yaba thiri adubu phangba kaubudi leite. Adubu mapuna sanbiduna kaina thangda nungsithoigi mayum khangnapu mikupta Mairaba asawbaga loinana nungsithoigi yum tamna laklami. Ure nungsithoina mamaidi onthorakta paklangda thetliba thapalon adubu yengladuna numit masing paribado. Khoirang khoisaunaraba wakhal charangnara pukning kairaba thamoi punsinduna phathaba ngamda Mairaba nungsithoigi manakta chatsangsindduna makhudang paiduna laktun singi. Karigino nang naibu aibu asukyamna wahalibase nang haiduna yenglakpada nungsithoi madi pibam punghung hunglamle. Tanawrabi magi khazaisu ikop kopsilamle mamit mamai imak maksinma matau ubada Mairaba mana asawuna mangoinana kana paisiluba sadong yaudraba khudangdusu tapna thadorakle. Yanganglaba hakzangna tapna haitharaklabada Mairaba nungsithoiba konsinduna hai. Nushi kaino nang ngasi tawramlibasi ha nang kaidoragi nungsi si ingonda hayo nang kaidoragi. Tanjaduda thoibinausu thoraktuna hai. Ibung Mairaba ibungdi mafamsida karamna. Thoibinau nungsise kaidoragi ha noina igi famdagi lolisi karigi se aigonda hayo aigi nungsise kaidoragi Thoibinau
ꯂꯣꯠꯁꯤꯜꯂꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯊꯣꯏꯕꯤꯅꯥꯎꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯏꯅꯝꯃꯅ ꯋꯥꯐꯝ ꯑꯁꯦ ꯏꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦ꯫ ꯏꯅꯝꯃꯁꯦ ꯑꯔꯨꯕ ꯀꯟꯕ ꯉꯝꯂꯣꯏꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ꯫ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯩꯅꯥꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯥꯃꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯎꯕꯗ ꯏꯅꯝꯃꯁꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯏꯕꯨꯡꯗ ꯏꯅꯝꯃꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯏꯕꯨꯡꯗ ꯋꯥꯐꯝ ꯑꯁꯦ ꯇꯝꯊꯣꯛꯇꯕꯅꯤ꯫ ꯅꯨꯡꯁꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯑꯁꯨꯛ ꯁꯥꯎꯅ ꯃꯤꯅꯝꯂꯝꯂꯤꯕ? ꯃꯤꯅꯝꯕꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯪ? ꯅꯪꯒꯤ ꯃꯤꯅꯝꯕꯁꯤꯅ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯅꯨꯡꯁꯤ? ꯏꯕꯨꯡ, ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈꯤ꯫ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯖꯕꯗ ꯏꯕꯨꯡꯅ ꯑꯩꯕꯨ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯑꯩꯁꯦ ꯑꯅꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯍꯟꯕꯤꯈꯤꯕꯅꯤ꯫ ꯏꯕꯨꯡ, ꯑꯩꯒꯤꯗꯤ ꯏꯕꯨꯡ ꯅꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯐꯝ ꯂꯩꯇꯦ꯫ ꯑꯩꯅ ꯏꯕꯨꯡꯕꯨ ꯋꯥꯍꯜꯂꯤ ꯍꯥꯏꯅ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ? ꯑꯩꯒꯤ ꯅꯤꯡꯉꯥꯏꯗ 이봉 보안 기박이 아이보 와라고 놓고 이보 눅시 까이노는 나이도 뭐 세 가까노 너세 에이 너는 까이 와라고 되노 이보 문시 상리 행고 땀람잡이 애기 밥복시다 이봉 부딘 타모이 생리 눅시루리 이봉이 타모이 부소 이나 도가이마네 I lan kripo. I lan sare. Nungsi, hingmi na rin ay. Nungsi sana na hingbay ba si po. Miyoy ba iko'y gilisat na tabrane. Ahana ko nari ba so. Iko'y loy na. No mo siga tuloy ba si di. Hinglingay matam sida. Nang ay. Nungsi na lemin na si ba nungsi. Kaya gino. Nang na ibut hatok to na sakit kalibut po. Ay hitang mo hindi. Tang napay sing siya ka. May salang hanagde. Ay iba ibong nalanan kando na. Punsi lambi ang madasad kibato. Ay mami. Nagtsalo ibo. Ay iba mo ka nawala no. Tsalo. Nagtsalo si. Nagtsalo. Nungsi. Ay nang matatog panggamloy. Ay ibo sikro hay bro. Si. Nang ay nungsi ni hinglingi madam krase. Laymin na si kay daw ki. Ay nang malayig. Nagkashoot ang ruin si. Ibong, ay ibong kari oira sige. Ay nga to, nang manatong tatamlam na ka. Ay kaya ba tamoy ase, wala po ito na laki ba? Nasinag na imang dalip to na, ay mo abong kapanbir. Nung si, ay nagagay na bang gamloy. Asibigilay lang to na so, nang may pamdagi, siya to na buki ba din gamloy. Nangdi, ay hintanong na laygat naman ni Nungsi. Ay nang mukay na magamloy. Ibo, ay nilay na si Enbini. Ay nanagip mo si Kuloy karam na oy gani. Ngasi hayang kang drama gitaway sila. Lansa drama ibong mo. Amang buwan pa, ay paham di ibo. Diyan, nagtsakro sa loob. Nungsi, nangadumay hayo. Nangkasyot ang rin. Nangipaham na. Nang ay luhong na ba, ay nagkurong doon ay sakit. Ay nangalap na maningamloy inong si. Asum na, may rabagi pirip na hongo yadrabada upay leita, ahal masanya na doon na may rababa din nung sito'y anibo luhong birami. Nung si pantong yawrekan na nung ay zagadaba numito, taway anidogi mapamdadi kay nabagi akiba na leita pang kangalamdi. May raba, nung sito'y gimanakta, tam na pamtarak doon na hay. Nung si, Habal lamok yung laro ng mo. Si, nasado, ingnabaning, lau po tarasing. Ibo, ay nga sige tabal sa, pinaging sagi,
ꯑꯩꯒ ꯊꯥꯕꯜ ꯌꯦꯡꯁꯤ ꯏꯕꯣ ꯇꯣ ꯊꯥꯖꯃꯥꯒꯤ ꯃꯅꯥꯛꯇ ꯑꯔꯪꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯃ ꯊꯣꯛꯂꯤꯕꯁꯦ ꯎꯕ꯭ꯔꯥ ꯏꯕꯣ ꯎꯏ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯇꯒꯨꯞ ꯇꯒꯨꯞ ꯉꯥꯜꯂꯤꯕꯁꯦ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯏꯕꯣ ꯅꯨꯡꯁꯤ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯏꯁꯤ 이보, ngasi, nang aigi luhongbagi ahingse, nungsidra. Ngasigi ahing ngasigi nungairaba mikum ase. Ay napudunat sa lanig kanpada. Ay pothabagamdri mo. Ay pothabagamdri. Yarsin kapano to. Nasado, joktanaba nisi. Aduy saro, minushiro. Ay kinubigin. Kaino ibo? Kaino ido ibo? As, miraganda itong kangduler do po. Hoy, usili, si. Mayraba nung sitoy kimanakta tapna sangsindo na nungma nung sitoy na pirambalik ado magi mangagsamda si birak laming. Yari nung si mitpang to. Ibo, ligasi nga siso nang ginanakta. Nang magnikalaga ay natamsin sa maniliksin. Numito da. Nang nahikiba, ako'y nitong na ba namin na doon, ligsen, nang gingagsamta, amok sibiyuhay na. Nung sito'y mayraba magi nung sibasag tam uraga, tamoy po bang ngamdrado na hihikablaglamay. Ibo, ay ibong matadog doon na dyan pagamloy. Ay ibong ginagtayang doon na layning ibo, ay nang matadog pagamloy. Ay dyan pagamloy, Nagso ay matadok piganoy po. Ay matadok pigano. Nungsi, ay nangupunsi magitadok loy. Ay kuya ni, awano ngay sarok yamin na doon na. Sanglam labi asen. Chatmin na sigo nungsi. May raba maso makol di tokta nungsi toybo matanong na tiyek na konsinto na gabi. Ibong, ngasidi, nang aigi luhumagi ay ngasida, ay nang ginatanong sida, miko karatang oiro maso, patasag, ay yung wari mo. Putarusin, wayang ngang nano, warani. Haydo na mayraba nung sitoybo matanong da tiyek na kondo na potahali. Amam angal na iba taybong palni, bantong na imang da lep na rapadi, kay na ba kawumahagso nung mudi lakpasoy padrabani, hang nasani. Hag na suyang na laki, mayrabi gilay bagta, kay na ba kawumahagto. Nung siraba taway mga, seto na mapuma na pukrabada, lehawi, hagsang walang maditumin, waya mataso hay sa bangamda. Nung sitoy ginusa surna, tap na lep krabada, Tazamabu yang laba mayraba mamit jajet usinto na konsil tok nagkablai. Nungsi. Nangdi kasi. Nangay giluho bagi ayang kasi. Wana kay ramlimon. Ay mo itong tungtong namnaga. Nangdi tadki. Nangday mo tamoy siyang nanungsi manante nungsi. Nangdi ay mo nungsi manante Nangdi ay mundong siba natin. Luisin ki, may raba madi nung sitoy giwari di. Kay na bagi may sapang laba nung sipan tungda. Asiba sang bahay na kaidok liba lambi ito da, magi-magi kay na doon na ki. Ayuki ing laba na silmarak aduda janugi mamado sumangway tayri. Magi nupaga januga na manggol aduda may putikli januna. Ima, waido khara tareti yaremi. Horeng ngakta ngai. Khwang naiga adu toiga muk torani. Hey, sumang si wai taidaba numi kayani sure. Ha? Maune na ma lairisia. Luhonglakpa matam kharadi imungi thabak kasya. Is, thawai yauna taurami. Tha he phabaga masagi maram sa asengbado uthokjare edana. O yare, isang langakanu kem kanaroi. Nakuto fazana hamdoklaga mai ngak yaro law. Ay, mama, why do pak man kren?
Khara piktak tawraga adum tairasu mayabani natraga nasanupina ngak leiraga tairasu yai. Kan chadana thabak phabi sarunuko. Hey, yengning he. Kariya, aibu yengning di kain hekta haine. Tairoida wai gamta. Nura sapu ga sia langthokhi ge laktana. Asi hairaga nura sapu du lakta langthokhi. Mamana tawribadu ubada Janudu mai tiklambadagi phuk hagwalai. Kaino imana toidubo? Maram suklai leitana isau sia lang haibanida. Nura sapu sa ai gol maton yaukraiba. Tumi layu. Nura sapu da nate. Hagwatkani khangdabi mira sara ma tumlibado. Madugi phamung sisu pairaga langdoribani hausi. O yare yare. Namau sigane. Nanga chap mani. Nangni isau khara langbai wani. Aduga ama sina apabi saraga nungde sikbai wani. Nakoto hamdokno. Aying basida thabak phabi sarubugi nakoto sajing hauramlani. Wa makha tarudre makuto hamboy hamdaboy tawraga mayayba phamtharei. Januna Nura safudu kunjiluraga yena khada thamluri. Ima, baba, ai iruja thoklaga chak thongnaba tawrage. Ima su kaithal jate oiramni. Chaka toklane na tana sakani. Ngasidi ne kaithal do khara thengna satki. Ingbasida karigi irujabano mayai ko. Horen ngak leiraga ne luraga thog. Yazare Imaga pabuga na kuni laiminaradi kanarakpa soitre. Nuini kanaba tadoi saruk ne. Ising ayingba tawraga jom chaitharaga ne chak thongluge. Masi amasu ne aina haibasi iloidawri. Mabung maki sak ne mapa maki sakta mak ne. Mate injaningdeda ko. Kari numasi nupisibo. Mathong marom khangdani isau yam langningrabu ne. Singzai bamdu tharaklabadi mangolstigi tharo thagini sengasi. Mapa, nang wa nganglakan. Ay na ngangi basya, adum tumina tasilaga lay. Natrabadi niya, ibani soit na kanarakan. Mapa na kanaribadugi konsildo tabada ayingbi tumba yadraba mali. Imungdagi makukto hot-hot na tuglay. Karino, ayung ang tasida, kwak umuksik na kalay sipa. Taning dama na loyre. Nungay na tumjaramba isa, hawgalang na bahay na kana chiknariba nina. Nang nangangiru ka nada no? Kwak sikna ba kayo di kayo no? Ha? Karino ba kwak sikna ba idea? Kayo no, ay bu, imada kayo haikragya. Hai ba haida ba? Mawa mo oira di, yaw nga nahagot laga, imong gitabay kang siya, loisan ni hai ba si, kang na pran he. As, chalo da. Ingragan sida, kanana bang gamzaba no? Imadi, yaw ngan ba day niya? Imana kuktawrasu, adumaya ba duda, ingon na bulaw tanar lay. Hay ma. Tangam libu ni yeng ni hey mawarak tabiya naming mang na aying bi kay na kausalada na ingsu ingdo na ingsan na biya o ngang hawro itun da po hapidi asi hayram laga aying bi pet laytok laga imong de sangkre manggol aduda manepok to na porok so laga lehaw aying bi magi kada kuku kam laga sanglay paisup na nalaga tumliba magi nupatu trok nam laga hawtoy hawaloy Mapan sida nama kwak man bisida kwak hay nang kong isi tadabra. As, ino nupi, mina suk nungay tumlingay sida hawdori dubo kayo. Sauning bra, nungay na tumlingay na hawdorak pa siya. Sauning ay siya, nasida kang bra nupa nang. Sini, nahan kay, ay ko na sumay na damot pirisi mo na. Tabag tau kong kang puwante, way teresu, ising nyam na hayega, adu tawega, haada tawega. Kuwan pengle, Cha masing de krai bini. Sak thong na su, chak pe le tina jai biri ba. Sida bu kanana thabak tau ning doi no. Tau dra su ngang ise tar ba na tro. Hoi si. Ai ne, ngatung ki. Horen ha ko lag laga ima da ne, ai ngang ge ba. Nang su ne, be ra ka lai su tum. Ing ba si da, be se na ra gam lai ra. Kren ma si, kok trang man ma si mo. Ai na pau se, kar he chan la ka tam ho ge tau ra ka. Pom bi tha ba si sing khan la ga amuk tum kre ba si. Ay di niya, pede. Isang nupi niya na, lansa tabi sabi malay siya na marulama. Inama kay, maray siya, kotset na raga kawragan ni. As, inapam siya na bigak. Kande, ay siya tumbagalay toki. Ayok isak ado, janu na thong maloy rado na mamampaga po na sa minari. Mabungga man ang magagina sa mugtakup na tamkri. Mapana, bima. Nanamoy su, sa ngay da, hudurok pa yadra ng mo. As, inamagi mong duda tali.
ꯅꯍꯥꯟꯃꯨꯛ ꯁꯣꯛ ꯇꯣꯛꯂꯨꯕꯒꯤ ꯆꯨꯞꯄ ꯑꯃ ꯏꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯃꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯗꯣꯛꯂꯒ ꯁꯥꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯂꯕꯅꯤ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒꯅꯦ ꯃꯩ ꯆꯥꯖꯔꯁꯅꯤ ꯃꯄꯥ ꯃꯤ ꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯨꯛ ꯁꯥꯔꯛꯂꯅꯤ ꯆꯥꯛꯇꯣ ꯀꯣꯛ ꯆꯥꯊꯣꯛ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯑꯅꯨꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯋꯥ ꯉꯥꯡꯕ ꯇꯥꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩ ꯆꯥꯛꯁꯤ ꯇꯨꯃꯤꯟꯅ ꯆꯥꯍꯧꯔꯒꯦ 이베마 ꯅꯪꯁꯨ ꯆꯥꯔꯁꯤ ꯂꯥꯎꯗꯅ ꯍꯣꯏ ꯏꯃꯥ ꯌꯦꯡꯉꯣꯏ ꯆꯥꯊꯣꯏ 이마는 ꯅꯍꯥꯟꯋꯥꯏ ꯐꯤ ꯁꯥꯔꯝꯕ ꯐꯤꯁꯥꯀꯣꯜ ꯑꯁꯦ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯐꯤ ꯁꯥꯅꯕ ꯇꯧꯅꯦ 이마ꯗꯤ ꯀꯨꯏꯅ ꯐꯝꯂꯒ ꯁꯥꯕꯗꯣ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯇꯥꯂꯦꯝꯕꯤ ꯍꯣꯏꯗꯤ ꯐꯤ ꯁꯥꯗꯅ ꯁꯦꯜ ꯀꯌꯥꯝ ꯇꯥꯜꯂꯦ ꯅꯪꯅ ꯍꯩꯇꯕ ꯂꯩꯔꯁꯨ ꯅꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯗꯨꯝ ꯃꯍꯪꯉꯣ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯌꯨꯝꯗ ꯂꯦꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯃꯇꯝ ꯄꯥꯝꯃꯨꯏ 이마ꯅ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯤꯉꯩ ꯐꯤꯁꯥꯀꯣꯜꯁꯦ ꯈꯔ ꯁꯦꯝꯖꯤꯜꯍꯧꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯣ ꯏꯪꯈ꯭ꯔꯅꯤ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯒ ꯆꯅꯨꯅ ꯊꯕꯛꯁꯤꯡꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯅ ꯁꯪꯒꯣꯏꯗ ꯊꯝꯂꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯁꯦꯝꯖꯤꯟꯒꯗꯧꯕ ꯈꯔ ꯁꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯌꯤꯡꯕꯤꯗꯨ ꯇꯨꯝꯕ ꯄꯦꯜꯂꯛꯂ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯏ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯆꯥꯛꯀꯁꯦ ꯐꯖꯅ ꯊꯤꯡꯗꯣꯛꯂꯒ ꯊꯅꯝꯂꯦꯗꯅ 이sin가수 ꯍꯩꯔꯒ ꯊꯝꯂꯝꯃꯤꯅꯦ ꯑꯩꯈꯣꯏ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯔꯨꯒꯦ ꯆꯥꯛꯂꯨ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯇꯨꯡꯕꯨꯡꯁꯨ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯅ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯑꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯂꯒ ꯂꯩꯔꯝꯃꯤꯅꯤ ꯀꯩ ꯏꯟꯁꯥꯡ ꯀꯣꯕꯤ ꯃꯅꯥ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ ꯃꯥꯜꯂꯦ ꯅꯨꯄꯥ ꯅꯪꯅ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯌꯦꯟ ꯃꯐꯩꯗꯣ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯏꯅ ꯆꯥꯔꯁꯦ ꯑꯗꯨꯗꯒꯤ ꯎꯄꯨ ꯃꯆꯥꯗꯣ ꯑꯗꯨꯗ ꯂꯩꯕꯅꯤ ꯄꯨꯊꯣꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯕ ꯌꯨꯝꯗ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯁꯦ ꯃꯐꯩꯁꯦ ꯃꯔꯤ ꯁꯨꯔꯤꯅꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯨ ꯆꯥꯅꯤꯡꯂꯝꯒꯅꯤ ꯑꯝꯇ ꯄꯤꯕꯤꯔꯨꯁꯨꯗꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯁꯨꯝꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯕꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯄꯤꯔꯨꯕꯗ ꯏꯪꯉꯦ ꯆꯥꯕ ꯇꯜꯂꯦꯅ ꯂꯪꯕꯨ ꯂꯪꯊꯣꯔꯛꯈꯤꯗ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯪꯒꯤ ꯃꯥꯡꯗ ꯂꯪꯊꯣꯛꯈ꯭ꯔꯤꯔꯣ ꯍꯣꯏ ꯃꯅꯤꯡꯂꯣꯝꯗꯅꯦ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯊꯣꯛꯈꯤꯕꯩ ꯋꯥꯅꯤ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯁꯨꯅꯦ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗꯅꯦ ꯊꯤꯅ ꯇꯧꯕ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯗꯨꯝ ꯇꯣꯏꯃꯜꯂꯕꯅꯤ ꯑꯩꯅꯁꯨ ꯅꯨꯄꯥ ꯅꯉꯣꯟꯗ ꯇꯝꯗꯅ ꯂꯩꯁꯟꯕ ꯀꯌꯥ ꯑꯃꯅꯤ ꯍꯣꯏ ꯁꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯇꯨꯡ ꯃꯅꯥꯎ ꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯃꯣꯏꯅ ꯉꯥꯡꯂꯁꯨ ꯅꯅꯥꯗ ꯍꯥꯞꯅꯨꯅ ꯈꯨꯝꯂꯨꯅꯨ ꯅꯛꯅꯗ ꯈꯔ ꯂꯩꯔꯒꯅꯦ ꯇꯟꯗꯅ ꯇꯣꯛꯆꯈꯤꯁꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯪ ꯇꯞꯂꯒ ꯑꯐꯕꯤ ꯑꯣꯏꯅ ꯂꯩꯗꯧꯕꯅꯤ ꯈꯪꯉꯤꯗꯅ ꯂꯩꯅꯤ ꯁꯣꯏꯗꯅ ꯁꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤ ꯍꯣꯏ ꯆꯥꯔꯁꯤ ꯑꯗꯣ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩ ꯊꯕꯛ ꯂꯩꯕꯖꯥꯠꯅꯣ ꯏꯃꯥꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯗꯅ ꯁꯨꯝ ꯀꯧꯔꯤ ꯑꯣꯏꯔꯝꯅꯤ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟꯒꯗꯣ ꯐꯦꯡꯂꯝꯗꯅ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯟꯗ ꯏꯟꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯅꯝꯃꯒ ꯃꯕꯨꯡꯒꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯆꯅꯨꯅ ꯏꯃꯨꯡꯗꯒꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯀꯣꯟ ꯅꯝꯁꯤꯜꯂꯝꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯔꯞ ꯇꯧꯏ ꯃꯁꯥꯅ ꯆꯥꯔꯝꯕ ꯀꯣꯟꯁꯤ ꯐꯥꯎꯕ ꯐꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ ꯏꯅꯝꯃꯅ ꯄꯥꯎ ꯇꯝꯕꯗ ꯍꯣꯏꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯁꯤꯃꯨꯛ ꯐꯦꯡꯗꯣꯛꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯐꯥꯎ ꯂꯩꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯅ ꯀꯣꯟ ꯑꯃꯥꯡꯕꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯈ꯭ꯔꯦ ꯁꯣꯝꯗ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯏꯃꯨꯡꯒꯤ ꯐꯝꯅꯕ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯇꯨꯡꯕꯨꯡꯒ ꯑꯌꯤꯡꯕꯤꯒꯤꯗꯨ ꯐꯝꯂꯤ ꯃꯃꯥꯅ ꯆꯥ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯁꯤ ꯆꯥ ꯊꯛꯆꯜꯂꯨ ꯇꯨꯡꯕꯨꯡ ꯆꯥꯁꯤ ꯊꯛ ꯍꯣꯏ ꯃꯥ ꯑꯌꯤꯡꯕꯤꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯇꯧꯏ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯇꯨꯡꯕꯨꯡ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯅꯕꯅꯤꯀꯣ ꯍꯣꯏ ꯃꯥ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯆꯥꯛꯈꯨꯝ ꯄꯨꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯌꯦꯡ ꯅꯈꯣꯏꯅ ꯅꯆꯥ ꯌꯥꯎꯔꯛꯂꯕ ꯀꯥꯟꯗ ꯌꯥꯝ ꯋꯥꯒꯅꯤꯀꯣ ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯁꯨ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯗ ꯑꯗꯨꯝ ꯆꯪꯂꯝꯒꯅꯤ ꯑꯗꯨꯅꯅꯦ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯌꯤꯡꯕꯤꯅ ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯥꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯁꯤ ꯀꯣ ꯅꯨꯄꯥ ꯀꯣ ꯑꯩꯒꯤꯕꯨꯗꯤ ꯌꯥꯗ ꯌꯥꯏꯗ ꯑꯗꯣ
ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯣꯏꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗ ꯍꯥꯟꯅ ꯍꯪꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯃꯣꯏꯗ ꯑꯃꯨꯛ ꯍꯪꯗꯧꯔꯤꯅꯣ ꯑꯩꯒꯤ ꯏꯃꯥꯅ ꯐꯅꯤꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯁꯦ ꯃꯣꯏꯗ ꯍꯪ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ 이베마 야자산이 ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯍꯣꯔꯦꯟꯗꯤꯅꯦ ꯌꯦꯜꯂ ꯉꯥꯅꯨꯔ ꯀꯩꯅꯣꯝ ꯊꯣꯡꯂꯒ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ ꯅꯈꯣꯏꯕꯣ ꯑꯅꯤꯃꯛ ꯊꯣꯡꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯉꯥꯅꯨꯗꯣ ꯃꯍꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯦ ꯌꯦꯟꯗꯨꯅ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯉꯧꯁꯦꯕ ꯑꯩꯒꯤ ꯈꯔꯁꯨ ꯌꯣꯝꯂꯒ ꯄꯨꯈꯤꯒꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯨꯡꯕꯨꯡ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯝꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯕꯗꯤ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯔ ꯂꯩꯔꯛꯄ ꯅꯠꯇꯅ ꯏꯃꯥ ꯄꯥꯕꯈꯣꯏꯁꯨ ꯁꯥ ꯆꯥꯗꯕꯅꯤꯅ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯗꯕꯅꯤꯀꯣ ꯏꯆꯥꯁꯦ ꯆꯥꯕ ꯋꯥꯠꯄꯒꯤ ꯃꯁꯥꯁꯦ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯁꯟꯈ꯭ꯔꯦ ꯁꯤꯗ ꯂꯥꯛꯂꯒ ꯁꯥ ꯉꯥ ꯈꯔ ꯆꯥꯔꯒꯅꯦ ꯃꯁꯥꯁꯦ ꯅꯣꯏꯖꯅꯕ ꯍꯣꯏ ꯏꯃꯥ ꯅꯨꯄꯥ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯂꯩꯕꯤꯌꯨꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯔꯥꯡ ꯇꯧꯅꯔꯅꯤꯕ ꯇꯨꯡꯕꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ 이마기 ꯕꯦꯝꯃ ꯅꯪꯕꯨ ꯈꯔ ꯁꯤꯡꯉꯨꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯛꯍꯥꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯅꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯇꯨꯡꯁꯤꯟꯕ ꯌꯥꯕ ꯇꯨꯡꯁꯤꯟꯍꯧꯅꯦ ꯍꯣꯏꯕ ꯏꯃꯥ ꯏꯅꯦꯝꯄꯣꯛꯇꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯃꯆꯤꯟꯒꯁꯦ ꯈꯨꯀꯟ ꯑꯃꯅꯤ ꯑꯩ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯤ ꯆꯤꯟꯁꯦ ꯈꯨꯝꯗꯅ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯅꯦ ꯑꯩꯁꯦ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯆꯠꯈꯤꯕꯒꯅꯦ ꯑꯩꯁꯨ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯆꯣꯡꯊꯣꯛꯂꯒ ꯈꯨꯝꯗꯠꯄꯅꯤꯗꯅ ꯃꯆꯥꯅꯨꯄꯤꯅ ꯑꯃ ꯂꯩꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯄꯠ ꯍꯦꯛ ꯄꯠꯂꯗꯅ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯩꯗꯤ ꯍꯩꯅꯗꯕ ꯏꯃꯨꯡꯗꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯨꯔꯤ ꯍꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯇꯨꯡꯕꯨꯡꯁꯦ ꯊꯦꯝꯂꯒ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯀꯥꯟꯅꯅꯤ ꯃꯁꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯇꯥꯏ ꯇꯣꯉꯥꯟꯅ ꯆꯥꯊꯣꯛ ꯑꯗꯨꯗꯒꯤꯗꯤ ꯊꯕꯛꯁꯤꯡꯗꯣ ꯏꯀꯣꯝ ꯀꯣꯝꯂꯗꯧꯅꯤ ꯑꯄꯪꯕꯤ ꯍꯣꯏ ꯃꯥ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯥꯁꯤꯒꯦꯗꯣ ꯈꯟꯅꯔꯨꯔꯒꯦ ꯐꯔꯦ ꯅꯈꯣꯏ ꯄꯥꯕꯁꯨ ꯍꯜꯂꯛꯂꯅꯤ ꯃꯥ ꯍꯜꯂꯛꯂꯒ ꯌꯦꯟ ꯉꯥꯅꯨ ꯂꯩꯍꯜꯂꯨꯅꯕ ꯏꯕꯥꯏꯅꯨꯁꯨꯅꯦ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯁꯦꯝꯖꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯆꯅꯨ ꯃꯌꯨꯝꯗ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯏꯃꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯈꯣꯏꯃꯨꯅ ꯆꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯨꯡꯊꯤꯜꯁꯤꯗ ꯑꯗꯨꯁꯨ ꯅꯊꯟꯇ ꯑꯐꯥꯕꯅ ꯐꯥꯖꯈꯤꯅꯤꯀꯣ ꯏꯁ ꯀꯅꯥꯅ ꯐꯥꯗꯣꯔꯤꯒꯦ ꯑꯩꯕꯣ ꯐꯥꯕꯤꯅꯕ ꯃꯤ ꯑꯝꯇ ꯂꯩꯖꯗꯦꯀꯣ ꯇꯥ ꯈꯣꯏꯃꯨꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯃꯁꯥꯒꯁꯦ ꯌꯥꯝ ꯅꯥꯟꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯏꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩꯕꯨ ꯅꯨꯄꯤꯒ ꯌꯥꯝ ꯀꯣꯏꯕꯤ ꯃꯑꯣꯡꯗ ꯊꯪꯅꯕ ꯈꯨꯜ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯀꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯉꯁꯤꯗꯤ ꯍꯥꯏꯔꯨꯏ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨꯗꯨ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯕꯨ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤ ꯆꯅꯨꯁꯨ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯈꯣꯏꯃꯨꯅ ꯇꯨꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯀꯩꯅꯣ ꯇꯥ ꯈꯣꯏꯃꯨ ꯅꯈꯣꯡ ꯄꯥꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯑꯁ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯨꯔꯤꯅꯤꯅꯦ ꯑꯌꯣ ꯑꯁ ꯈꯣꯡꯁꯤ ꯂꯩꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯆꯅꯨ ꯅꯪꯕꯨ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯁꯧꯕꯤꯔꯒ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯨ ꯇꯜꯂꯁꯨ ꯇꯜꯂꯅꯨꯕ ꯈꯣꯡꯁꯦ ꯅꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯤ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯅꯊꯟꯗ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯣ ꯅꯣꯏ ꯌꯨꯝ ꯐꯥꯎ ꯑꯩꯅ ꯁꯧꯔꯒ ꯆꯠꯂꯗꯤ ꯋꯥꯅꯤ ꯍꯩꯃ ꯋꯥꯔꯁꯨ ꯋꯥꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯄꯣꯛꯄꯗꯨꯁꯨ ꯀꯤꯅ ꯄꯣꯛꯇ ꯇꯥꯔꯤꯕ ꯅꯪꯕꯨ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯣꯏꯁꯦ ꯑꯗꯨꯝ ꯉꯥꯡꯗ ꯂꯩꯌꯦꯃꯤ ꯅꯨꯄꯥꯅꯕꯨ ꯅꯆꯦꯗꯨ ꯌꯥꯝ ꯀꯟꯅꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯅꯨꯅ ꯈꯣꯏꯃꯨꯗ ꯁꯧꯕꯤꯔꯒ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯈꯣꯏꯃꯨ ꯆꯅꯨꯅꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡꯒ ꯍꯧꯖꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯩꯔꯗꯤ ꯍꯌꯦꯡꯐꯥꯎ ꯌꯧꯕ ꯅꯥꯏꯔꯔꯣꯏꯌꯦ ꯇꯥꯈꯣꯏꯃꯣ ꯅꯪꯁꯨ ꯅꯈꯣꯡꯗꯣ ꯈꯔ ꯂꯥꯎꯅ ꯊꯥꯡ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯆꯠꯄ ꯌꯥꯗꯦꯃꯤ ꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯆꯠꯂꯤꯖꯥꯅꯤꯀꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯕ ꯅꯈꯣꯡꯗꯣ ꯈꯔ ꯂꯥꯎꯅ ꯊꯥꯡꯉꯣꯃꯤ ꯅꯥꯔꯁꯨ ꯌꯨꯝꯐꯥꯎ ꯌꯧꯍꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯊꯥꯡꯖꯤꯡ ꯌꯥꯟꯕꯗꯧꯅ ꯊꯥꯡꯕꯣꯏ ꯊꯥꯡꯗꯕꯣꯏ ꯇꯧ ꯂꯩ ꯆꯅꯨ ꯅꯪꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯁꯦ ꯏꯪ ꯌꯥꯝ ꯇꯞꯄ ꯃꯥꯜꯂꯨꯔꯒ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯊꯥꯈꯣꯏꯃꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯗ ꯅꯊꯟ ꯆꯠꯂꯨꯅ ꯊꯝꯃꯝꯁꯅꯤꯀꯣ ꯑꯁ ꯃꯁꯤ ꯐꯅꯦꯛꯁꯤꯁꯨ ꯄꯥꯟꯊꯔꯦ ꯑꯌꯥ ꯊꯥꯈꯣꯏꯃꯣ ꯁꯤ ꯐꯅꯦꯛ ꯅꯥꯟꯊꯔꯛꯇꯧꯔꯦꯕ ꯍꯦ ꯀꯔꯤꯅꯣ ꯐꯅꯦꯛ ꯅꯥꯟꯊꯔꯛꯑꯦ ꯑꯁ ꯃꯤ ꯂꯥꯗꯤ ꯆꯨꯞꯅꯕ ꯇꯥꯔꯦꯅꯦ ꯁꯤꯗꯤꯕ ꯀꯥꯟꯅꯔꯣꯏ
ꯑꯩꯅ ꯍꯦꯛꯇ ꯑꯣꯛꯄꯤꯔꯒꯦ ꯃꯥꯏ ꯐꯅꯦꯛꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤꯕ ꯐꯅꯦꯛꯇꯨ ꯈꯣꯏꯃꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯆꯅꯨꯁꯨ ꯈꯣꯏꯃꯨꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯤ ꯈꯣꯏꯃꯨꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯅꯣꯛꯏ ꯆꯅꯨ ꯅꯪ ꯐꯅꯦꯛꯁꯦ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯐꯥꯕꯤꯔꯤꯅꯤ ꯑꯁ ꯊꯥꯗꯣꯛꯎꯁꯤ ꯀꯥꯏꯕꯅ ꯁꯤꯔꯦ ꯈꯣꯏꯃꯨꯗ ꯁꯧꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯐꯅꯦꯛꯇꯨ ꯐꯖꯅ ꯁꯦꯠꯆꯤꯜꯂꯤ ꯁꯣꯝꯗ ꯈꯣꯏꯃꯨꯗꯤ ꯆꯅꯨꯅ ꯐꯠ ꯂꯥꯎꯅ ꯈꯪꯍꯧꯗꯅ ꯊꯥꯗꯣꯔꯛꯄꯗꯨꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯔꯒ ꯇꯨꯁꯤꯜꯂꯤ ꯈꯣꯏꯃꯨꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯍꯨꯏꯊꯤ ꯑꯃꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯍꯦꯛꯇ ꯇꯨꯁꯤꯟꯈ꯭ꯔꯦ ꯃꯅꯝꯁꯤꯗꯤ ꯍꯨꯏꯊꯤꯗ ꯎꯞꯄꯕꯩꯗꯤ ꯑꯁꯤꯗꯒꯤ ꯄꯥꯡꯈꯣꯛ ꯃꯅꯥꯁꯦ ꯑꯁꯤ ꯌꯦꯛꯂꯒ ꯇꯦꯛꯊꯣꯛꯀꯦ ꯑꯁ ꯀꯌꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯅꯝꯁꯤꯗꯤ ꯇꯥꯈꯣꯏꯃꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯀꯩꯅꯣ ꯅꯃꯥꯏꯗꯨꯗ ꯄꯛꯂꯤꯕꯗꯨꯕꯣ ꯊꯤꯔꯣ ꯆꯅꯨꯗꯨ ꯍꯟꯗꯣꯔꯛꯀꯦ ꯇꯧꯏ ꯈꯣꯏꯃꯨꯅ ꯍꯦ ꯁ꯭ꯋꯥꯏꯗ ꯀꯧꯊꯣꯔꯛꯀꯅꯨ ꯍꯨꯏꯊꯤꯅꯤ ꯍꯨꯏꯊꯤ ꯃꯤꯊꯤ ꯅꯠꯇꯦ ꯄꯛꯏꯕ꯭ꯔꯦ ꯄꯛꯇ꯭ꯔꯦ ꯃꯅꯝꯗꯤ ꯅꯝꯃꯤ ꯇꯥꯈꯣꯏꯃꯣ ꯅꯌꯨꯝꯗ ꯅꯊꯟꯗ ꯆꯠꯆꯈ꯭ꯔꯣ ꯌꯥꯝ ꯋꯥꯠꯄꯁꯨ ꯅꯠꯇ꯭ꯔꯦ ꯅꯊꯟꯗꯅꯦ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯠꯂꯣ ꯏ ꯀꯩꯅꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯌꯧꯔꯝꯗꯥꯏꯁꯤꯗ ꯏꯊꯟ ꯆꯠꯈ꯭ꯔꯣꯏ ꯃꯥꯏꯁꯤꯁꯨ ꯍꯨꯏꯊꯤꯗ ꯎꯞꯁꯤꯜꯍꯜꯂꯒ ꯇꯨꯍꯟꯕ ꯑꯗꯨꯒ ꯏꯊꯟ ꯆꯠꯂꯣ ꯀꯥꯏꯅ ꯉꯝꯃꯣꯏ ꯑꯩꯗꯤ ꯍꯨꯏꯊꯤꯗ ꯎꯞꯄꯣꯅ ꯊꯥꯗꯣꯛꯄꯁꯨ ꯅꯠꯇꯅ ꯇꯥꯈꯣꯏꯃꯨꯅ ꯑꯩꯒꯤ ꯐꯅꯦꯛ ꯅꯥꯟꯊꯔꯛꯄꯗꯣ ꯄꯥꯏꯕꯤꯔꯒ ꯂꯩꯕꯗꯣ ꯃꯤ ꯂꯥꯛꯑꯗꯤ ꯂꯩꯁꯥꯕꯤꯒꯤ ꯐꯅꯦꯛ ꯆꯤꯡꯉꯦ ꯍꯥꯏꯔꯅꯤꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣꯁꯦ ꯑꯝꯇ ꯆꯤꯡꯈꯠꯂꯨ ꯂꯥꯛꯑꯣꯕ ꯏꯊꯟ ꯍꯧꯒꯠꯄꯗꯣ ꯉꯝꯃꯔꯣꯏꯕ ꯍꯣꯔꯦꯟ ꯃꯅꯤꯡꯒꯤ ꯇꯥꯗ ꯊꯝꯕꯧꯗ ꯈꯣꯡꯁꯦ ꯄꯥꯏꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯆꯠ ꯂꯥꯎꯋꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯞꯅꯨ ꯂꯦꯞꯄ ꯂꯩꯗꯨꯕꯣ ꯑꯣ ꯅꯈꯨꯠꯇꯣ ꯍꯨꯏꯊꯤ ꯇꯩꯕ꯭ꯔꯅ ꯌꯦꯡꯕꯅꯤ ꯆꯤꯡꯈꯠꯄꯤꯒꯤꯁꯦ ꯌꯥꯔꯦꯁꯦ ꯁꯤꯗꯩꯗꯤꯅꯦ ꯅꯊꯟ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯍꯦꯛꯇ ꯆꯦꯟꯈꯤꯅꯤ ꯈꯪꯅꯤꯅ ꯑꯩꯅ ꯂꯧꯗꯤ ꯁꯣꯏꯗꯅ ꯂꯧꯅꯤꯕ ꯀꯣꯏꯕꯅ ꯑꯇꯣꯞꯄꯅ ꯀꯣꯏꯔꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯧꯅꯤ ꯑꯩꯕꯨ ꯍꯨꯏꯊꯤꯗꯁꯨ ꯎꯞꯍꯟꯕ ꯑꯌꯣ ꯑꯁ ꯈꯣꯡꯁꯤꯁꯨ ꯅꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯣꯏꯃꯨꯗꯨ ꯃꯌꯨꯝꯗ ꯁꯦꯛ ꯁꯦꯛꯇꯅ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯃꯇꯥꯂꯦꯝꯕꯤ ꯍꯣꯏꯗꯒ ꯆꯠꯇ꯭ꯔꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯃꯥꯅ ꯁꯦꯝꯖꯜꯂꯝꯕ ꯐꯤꯁꯥꯀꯣꯜ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯦ ꯊꯕꯛ ꯆꯠꯅꯔꯨꯕ ꯀꯌꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯆꯅꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯩꯔꯥ ꯀꯠꯂꯒ ꯄꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯂꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯇꯥꯏꯌꯦ ꯏꯃꯥ ꯃꯩ ꯍꯧꯒꯠꯂꯦ ꯌꯥꯏꯔꯣ ꯂꯥꯛꯑꯣ ꯅꯪ ꯄꯥꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯊꯦꯡꯉꯦꯗ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯥꯕꯁꯦ ꯊꯕꯛ ꯑꯃ ꯁꯨꯕ ꯂꯣꯏꯔꯒ ꯑꯃꯁꯨ ꯊꯤꯔꯛꯀꯅꯤꯅ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯊꯕꯛ ꯁꯨꯐꯝꯅꯒ ꯂꯩꯇꯕꯅꯦ ꯅꯈꯣꯏ ꯄꯥꯕꯁꯤꯁꯨꯅꯦ ꯋꯥꯖꯔꯕꯅꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯍꯤꯡꯗꯧꯔꯤꯁꯦ ꯀꯔꯝꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯔꯦꯁꯤꯃ ꯑꯩꯁꯨ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯗꯧꯔꯤꯁꯤꯗꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯧꯅꯤ ꯀꯩꯁꯨ ꯈꯜꯂꯅꯨ ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒꯦ ꯏꯕꯦꯝꯃ ꯅꯅꯦꯅꯅꯦ ꯉꯥ ꯑꯌꯥꯏꯕ ꯄꯤꯔꯛꯄꯅꯤ ꯈꯥꯎꯗ ꯌꯥꯎꯍꯧꯕꯅꯤ ꯂꯧꯊꯣꯛꯂꯨꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯏꯟꯁꯥꯡꯗ ꯊꯥꯛꯂꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯤꯕꯅꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯌꯣꯟꯕ ꯌꯣꯟꯅꯕ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯀꯗꯧꯅꯤ ꯀꯥꯡꯁꯣꯏ ꯊꯣꯡꯂꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒꯒꯤ ꯆꯥ ꯍꯥꯞꯀꯗ꯭ꯔꯥ ꯈꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯑꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯕ ꯈꯪꯗꯦ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟ ꯐꯥꯎ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯣꯏꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯥꯏꯗ ꯆꯠꯄꯕꯨ ꯑꯣꯏꯗꯣꯏꯅꯣ ꯃꯧ ꯃꯄꯥꯝꯗ ꯆꯠꯄ ꯑꯣꯏꯔꯤꯅꯤ ꯆꯥꯛꯀ ꯍꯥꯞꯄꯨꯟ ꯆꯥꯅꯤ ꯆꯥꯔꯣꯏꯁꯨ ꯈꯪꯗꯦ ꯆꯦꯡꯅ ꯆꯦꯡ ꯇꯥꯡꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯅꯝꯃꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎ ꯌꯥꯗꯦ ꯑꯩ ꯎꯕꯗ ꯈꯨ ꯀꯥꯝꯃꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯕꯒꯤ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯁꯨꯅꯦ ꯀꯅꯥꯒꯤ ꯃꯤꯉꯣꯟꯗ ꯅꯤꯖꯔꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯏꯕꯦꯝꯃ ꯑꯗꯨꯏꯗ ꯑꯃꯨꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯄꯤ ꯍꯦꯛ ꯊꯤꯈ꯭ꯔꯀꯥꯟꯗꯅꯅꯦ ꯃꯥꯏ ꯅꯨꯄꯤꯒꯤ ꯑꯣꯏꯖꯈꯤꯕ ꯑꯩꯈꯣꯏꯅ ꯐꯅ ꯉꯥꯡꯂꯁꯨ ꯇꯥꯕꯤꯔꯛꯂꯔꯣꯏ ꯃꯧꯁꯤꯅ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯃꯐꯕ ꯀꯗꯥꯏꯗꯒꯤ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯤ ꯄꯨꯁꯤꯜꯂꯛꯇꯅ ꯐꯖꯔꯦꯅꯦ ꯁꯤꯌꯥ ꯃꯄꯥꯗꯨ ꯃꯈꯨꯠꯇ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯜꯂꯒ ꯆꯪꯂꯛꯏ ꯀꯔꯤꯅꯣꯅꯦ ꯁꯟ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯅꯔꯝꯃꯤꯁꯤꯕꯣ ꯃꯤꯒꯤ ꯋꯥꯔꯤꯅꯤꯗ ꯀꯔꯤꯅꯣ ꯅꯈꯨꯠꯇ ꯌꯥꯜꯂꯛꯂꯤꯕꯗꯨꯅ ꯉꯥꯅꯤꯅꯦꯍꯦ ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯩꯊꯔꯛꯂꯕꯅꯤ ꯕꯦꯝꯃ ꯁꯦꯁꯦ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯅꯕꯨꯡꯗꯤ ꯊꯕꯛ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯊꯕꯛ ꯆꯠꯇꯦꯗ ꯏꯅꯝꯃꯒ ꯄꯨꯟꯅ ꯀꯗꯥꯏꯗꯣꯝ ꯆꯠꯈꯤꯕꯅꯤ ꯍꯣꯝ ꯃꯄꯥꯝꯗꯅꯦ ꯏꯃꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯆꯠꯂꯤꯕ ꯍꯜꯂꯛꯂꯒ ꯀꯔꯤꯅꯣ ꯋꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯌꯦꯡꯉꯨ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯌꯦꯡꯉꯨ ꯍꯣꯏꯁꯦ ꯃꯃꯥ ꯏꯁꯤꯡ ꯈꯔ ꯊꯥꯡꯒꯠꯂꯣ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯀꯦ ꯑꯁ
ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯁꯤꯗꯤ ꯃꯤ ꯁꯤꯕ ꯌꯧꯅꯅꯤ ꯀꯅꯥꯒꯤ ꯈꯖꯤꯛ ꯈꯔ ꯏꯪꯕ ꯅꯠꯇ꯭ꯔꯦꯕ ꯃꯩ ꯉꯥꯏꯍꯥꯛ ꯌꯥꯔꯣ ꯂꯥꯛꯑꯣꯁꯦ ꯕꯦꯝꯃ ꯅꯄꯥꯒꯤ ꯏꯁꯤꯡꯗꯣ ꯅꯪ ꯈꯔ ꯊꯥꯡꯒꯠꯄꯤꯔꯣ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯆꯅꯨꯁꯨ ꯃꯄꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯊꯥꯡꯒꯠꯂꯒ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯡꯕꯨꯡꯒ ꯑꯌꯤꯡꯕꯤꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯝꯃꯤ ꯑꯌꯤꯡꯕꯤꯅ ꯅꯨꯄꯥ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯁꯤ ꯑꯩ ꯃꯈꯣꯏꯒ ꯀꯨꯏꯅ ꯄꯨꯜꯂꯒ ꯂꯩꯕ ꯉꯝꯂꯔꯣꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯍꯥꯏꯅꯔꯁꯤ ꯀꯩꯗꯧꯒꯦ ꯑꯣ ꯉꯝꯂꯔꯣꯏꯌꯦ ꯆꯥꯟꯅꯗꯕꯤꯁꯤꯡꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯥꯟꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯋꯥꯏ ꯁꯤꯠꯄꯗ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒꯤ ꯂꯅꯥꯒꯤ ꯏꯃꯥ ꯏꯄꯥ ꯄꯜꯂꯒ ꯉꯥꯡꯂꯤꯕꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯅꯤ ꯅꯪꯁꯨ ꯈꯜꯂꯣꯗꯅ ꯅꯪ ꯍꯥꯏꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯔꯁꯨ ꯋꯥꯏ ꯍꯥꯏꯗꯅ ꯇꯨꯝꯈ꯭ꯔꯅꯤ ꯑꯁ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯡꯗꯨꯗ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯉꯥꯡꯕ꯭ꯔꯅꯦ ꯉꯥꯡꯉꯤꯅꯤ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯁꯤꯕꯣ ꯐꯩ ꯍꯧꯖꯤꯛꯃꯛꯅꯦ ꯑꯩ ꯃꯣꯏꯒ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯎꯖꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯣ ꯇꯨꯡꯕꯨꯡ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁ ꯀꯝꯗꯧꯏ ꯑꯌꯤꯡꯕꯤ ꯑꯩꯅ ꯏꯪꯊ ꯁꯤꯟꯅꯕꯗꯕꯨ ꯁꯥꯏꯌꯦꯔꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯋꯥ ꯄꯥꯡꯁꯜꯂꯨꯒꯦ ꯏꯃꯥ ꯄꯥꯕꯁꯨ ꯂꯩꯔꯝꯃꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯉꯁꯥꯏ ꯃꯈꯩꯗꯤ ꯏꯁꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯅꯤ ꯆꯥꯛꯀꯣꯏ ꯆꯥꯕ ꯆꯠꯂꯨꯔꯒ ꯌꯨꯝ ꯍꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯑꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯁꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗꯅꯤ ꯑꯌꯤꯡꯕꯤꯅ ꯅꯍꯥꯟ ꯃꯈꯩ ꯁꯨꯛꯂꯒ ꯂꯩꯔꯝꯃꯤꯁꯤ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯏꯃꯥꯅ ꯊꯤꯅ ꯆꯩꯕꯤꯕ ꯑꯣꯠꯄ ꯀꯌꯥ ꯇꯧꯔꯁꯨ ꯑꯩꯅ ꯀꯅꯥ ꯅꯠꯇꯦꯀꯣ ꯈꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯉꯤꯅꯤ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯅꯤ ꯅꯪꯅꯗ ꯈꯨꯝꯃꯨꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯥꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ ꯏꯃꯥꯅ ꯉꯥꯡꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯃꯆꯤꯟꯁꯤꯌꯥ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯏꯃꯥꯅ ꯑꯣꯏꯗꯕ ꯑꯗꯨꯛ ꯌꯥꯝ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯣꯡꯃꯇ ꯏꯃꯥꯒꯣꯟ ꯁꯤꯟꯅꯔꯒ ꯈꯠꯅꯕꯁꯨ ꯇꯧꯗꯕ ꯑꯩꯉꯣꯟꯗꯕꯨ ꯅꯪꯁꯨ ꯃꯅꯤꯡꯗ ꯂꯦꯞꯄꯤꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯨꯅꯨꯀꯣꯛ ꯁꯅꯟ ꯌꯩꯈꯥꯏꯕ ꯃꯥꯟꯕꯁꯤꯅ ꯋꯥ ꯈꯨꯝꯕ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯋꯥꯄꯥꯡꯅꯕ ꯂꯩꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯩ ꯀꯥꯟꯅꯔꯣꯏ ꯆꯠꯈ꯭ꯔꯨ ꯆꯠꯂꯣ ꯅꯊꯤꯕꯣꯡꯗꯣ ꯇꯞ ꯇꯥꯃꯈꯩ ꯆꯥꯔꯛꯂꯝꯅꯅꯤ ꯇꯨꯝꯃꯨꯔꯣ ꯑꯩꯈꯣꯏꯅꯦ ꯆꯥꯛꯁꯤ ꯏꯪꯅ ꯑꯝꯇ ꯊꯣꯡꯍꯧꯒꯦ ꯇꯨꯡꯕꯨꯡꯅ ꯏꯔꯥ ꯏꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗꯤ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯗꯕꯨ ꯃꯤꯇꯣꯞꯇ ꯉꯥꯡꯕꯗꯧꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯃꯧꯁꯤꯅ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯈꯔ ꯎꯁꯤꯟꯅꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯆꯞ ꯃꯥꯟꯅꯔꯒ ꯈꯠꯅꯕ ꯍꯧꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯇꯥꯁꯣ ꯏꯃꯥꯅ ꯈꯠꯅꯕ ꯍꯧꯈꯤꯗꯤ ꯏꯅꯝꯃꯅ ꯆꯣꯡꯁꯤꯟꯗꯅ ꯉꯥꯡꯂꯛꯄ ꯉꯥꯛꯇꯅꯤ ꯇꯥꯆꯧꯁꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯈꯪꯗꯕ ꯉꯥꯡꯅꯤ ꯋꯥ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯕ ꯑꯝꯇ ꯅꯅꯝꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯖꯅꯤꯡꯗꯅ ꯄꯤꯔꯛꯄꯗꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯅꯅꯝꯃꯒꯤ ꯃꯥꯡꯗ ꯂꯪꯊꯣꯛꯄ ꯉꯝꯕꯤ ꯅꯪꯅꯕꯣ ꯉꯁꯤꯗꯒꯤꯅꯦ ꯆꯥꯛꯈꯨꯝꯁꯦ ꯇꯣꯡꯉꯥꯜꯂꯗꯧꯅꯤ ꯅꯣꯏꯁꯨ ꯅꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯏꯇꯥꯏꯅꯧꯈꯛ ꯏꯪꯅ ꯆꯤꯛꯅ ꯑꯝꯇ ꯂꯩꯖꯒꯦ ꯅꯨꯡꯇꯤꯒꯤꯅꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯄꯥꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯕꯨꯡꯉꯣ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯅꯔꯤꯕꯁꯦ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯦꯀꯣ ꯈꯠꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯗꯧꯕ ꯂꯩꯇꯦ ꯅꯈꯣꯏꯅꯤꯁꯨ ꯏꯃꯨꯡ ꯑꯃ ꯁꯦꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯣꯀꯣ ꯃꯃꯥ ꯏꯆꯥꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯅꯦ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯗꯣ ꯏꯄꯥ ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯃꯄꯥꯅ ꯉꯥꯡꯂꯛꯂꯤ ꯋꯥꯗꯨꯗ ꯇꯨꯡꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯆꯅꯨꯅ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯏꯅꯝꯃꯅ ꯍꯥꯏꯖꯤꯟꯕ ꯋꯥꯗ ꯂꯣꯏꯅ ꯍꯦꯛ ꯊꯥꯖꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯄ ꯃꯆꯜ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯕꯤꯗꯦ ꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯕꯁꯦ ꯍꯌꯦꯡ ꯉꯟꯇꯥ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯁꯤ ꯑꯗꯨꯅꯅꯦ ꯆꯥꯛꯁꯤ ꯉꯟꯇꯥ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯃꯔꯣꯏꯗꯣ ꯁꯦꯝꯕ ꯂꯣꯏꯔꯕꯗꯤ ꯆꯥꯝꯊꯣꯔꯛꯑꯣꯁꯨ ꯆꯥꯇꯣꯝꯕꯤ ꯍꯌꯦꯡ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯁꯨꯅꯦ ꯑꯁꯨꯝꯅ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯃꯧꯗꯤ ꯑꯣꯏꯔꯛꯀꯅꯨꯀꯣ ꯋꯥꯔꯁꯨ ꯈꯥꯡꯂꯒ ꯂꯩꯒꯗꯧꯅꯤ ꯃꯤꯅ ꯉꯥꯡꯂꯕꯁꯨ ꯍꯟꯀꯟꯅ ꯈꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯥꯕꯥ ꯁꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯨꯡꯕꯨꯡꯅ ꯏꯄꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯒ ꯃꯥꯟꯗ꯭ꯔꯣ ꯍꯣ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯥꯗꯅꯤ
ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯉꯦꯗꯅ ꯆꯥꯅꯤꯡ ꯄꯣꯠ ꯑꯃ ꯂꯩꯔꯁꯨ ꯏꯪꯅ ꯑꯩꯈꯣꯏꯅꯤ ꯈꯛ ꯆꯥꯔꯅꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯏꯅꯤꯡ ꯇꯝꯂꯅꯤ ꯑꯁ ꯑꯩꯗꯤꯅꯦ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤꯅꯣ ꯏꯃꯥ ꯈꯣꯏꯅ ꯇꯥꯈ꯭ꯔꯒ ꯌꯥꯝ ꯍꯔꯥꯎꯈꯤꯕ ꯃꯥꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯣꯏ ꯆꯥꯊꯣꯛꯂꯁꯤ ꯏꯟꯁꯥꯡꯁꯦ ꯏꯃꯥꯅ ꯐꯅꯌꯥꯝ ꯍꯥꯞꯄꯛꯄ ꯃꯥꯜꯂꯤ ꯁꯤꯕꯨ ꯍꯌꯦꯡꯒꯤꯁꯨ ꯈꯥꯛꯀꯗ꯭ꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯅꯪꯅ ꯆꯥꯅꯕ ꯈꯥꯛꯍꯧꯗꯅ ꯑꯩ ꯍꯥꯏꯔꯦ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯁꯤꯗꯤ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅꯣꯛꯇꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯇꯨꯡꯕꯨꯡꯗꯤ ꯈꯔ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯑꯌꯤꯡꯕꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯝꯖꯕꯤ ꯁꯥꯔꯒ ꯆꯥꯛ ꯆꯥꯕꯗꯨ ꯃꯕꯨꯛ ꯊꯟꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯛ ꯇꯣꯛꯈ꯭ꯔꯕꯗ ꯀꯣꯟꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯗꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯣꯠꯇꯅ ꯍꯥꯞꯂꯒ ꯆꯥꯏ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯨꯃꯥꯏꯅ ꯏꯅꯤꯡꯇꯝꯅ ꯆꯥꯕꯁꯦ ꯉꯁꯥꯏꯈꯩ ꯐꯪꯗ꯭ꯔꯕꯅꯤꯗꯣ ꯁꯥ ꯃꯔꯨꯒꯁꯦ ꯂꯣꯏ ꯁꯩꯗꯠꯀꯦ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯁꯥꯏꯕꯗꯧꯅ ꯄ꯭ꯔꯦꯛ ꯍꯦꯛ ꯂꯥꯎꯏ ꯆꯥꯕ ꯑꯣꯛꯂꯕ ꯃꯥꯜꯂꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯆꯥꯕꯒꯤ ꯈꯔ ꯂꯦꯝꯕꯗꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯍꯦꯛꯇ ꯍꯥꯝꯖꯤꯜꯂꯤ ꯀꯣꯟꯗꯨꯁꯨ ꯀꯥꯆꯤꯟꯅꯕꯗ ꯏꯟꯁꯤꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨ ꯁꯦꯠꯂꯤ ꯐꯅꯦꯛ ꯑꯗꯨ ꯅꯥꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯃꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯇꯨꯡꯕꯨꯡ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯅꯨꯒꯤ ꯃꯄꯥꯁꯨ ꯉꯟꯇꯥ ꯍꯧꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯅꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯁꯤꯜꯂꯤ ꯏꯃꯥ ꯆꯥꯛꯁꯤ ꯀꯩꯊꯦꯜꯗ ꯆꯥꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯣ ꯍꯥꯏꯔꯣ ꯊꯤꯜꯂꯛꯂꯅꯨ ꯏꯆꯥ ꯋꯥꯅꯕꯅꯤ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯡꯗꯅꯅꯦ ꯑꯗꯨꯝ ꯆꯥꯔꯒꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯆꯅꯨꯁꯨ ꯃꯊꯟꯗꯒꯤ ꯆꯥꯛꯇꯨ ꯊꯣꯡꯂꯒ ꯄ꯭ꯔꯕꯞ ꯆꯥꯊꯣꯛꯂꯒ ꯃꯇꯥ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯦꯝꯕꯤꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯇꯣꯛꯂꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯆꯅꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯏꯇꯥ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯊꯕꯛꯁꯦ ꯉꯦꯛꯇ ꯁꯪꯗꯕ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯐꯤ ꯁꯥꯅꯕ ꯅꯉꯣꯟꯗꯒꯤ ꯀꯩꯅꯣ ꯇꯥꯟꯅꯕ ꯂꯥꯛꯏꯅꯤ ꯂꯪꯁꯨ ꯈꯔ ꯂꯩꯃꯤꯟꯅꯔꯨꯁꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯁꯦ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯂꯪ ꯂꯩꯗꯧ ꯈꯔ ꯂꯩꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜꯗꯣ ꯄꯥꯟꯁꯤꯟꯕ ꯂꯣꯏꯔꯕꯣ ꯑꯁ ꯂꯣꯏꯗ꯭ꯔꯤꯗ ꯅꯪꯒ ꯈꯔ ꯇꯧꯃꯤꯟꯅꯁꯦ ꯏꯊꯟꯗꯗꯤ ꯍꯩꯔꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯐꯤꯁꯥꯀꯣꯜ ꯄꯥꯟꯈꯠꯄ ꯂꯣꯏꯔꯒ ꯀꯩꯊꯦꯜ ꯑꯗꯨꯝ ꯆꯠꯂꯁꯤ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯦꯝꯕꯤꯗꯨ ꯏꯈꯠꯈꯠꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯆꯅꯨ ꯍꯣꯏꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯆꯅꯨꯒꯤ ꯐꯤꯁꯥꯀꯣꯜꯗꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯄꯥꯟꯈꯠꯄ ꯍꯧꯏ ꯑꯌꯤꯡꯕꯤꯁꯨ ꯃꯀꯨꯗꯣ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ ꯑꯁ ꯅꯨꯡꯁꯥ ꯊꯣꯛꯑꯝꯃꯤꯅꯦ ꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯈꯔ ꯆꯥꯕꯗ ꯍꯦꯟꯖꯤꯜꯂꯨꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯌꯣ ꯑꯁ ꯀꯥꯟꯅꯔꯣꯏ ꯃꯅꯤꯡꯗ ꯆꯦꯜꯂꯨꯈꯤꯒꯦ ꯂꯦꯝꯕꯤꯅ ꯏꯇꯥ ꯅꯣꯏꯅ ꯅꯝꯃꯁꯤꯕꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯔꯣ ꯃꯕꯨꯛꯀꯁꯦ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗꯒꯁꯨ ꯆꯦꯟꯈ꯭ꯔꯤ ꯃꯊꯤ ꯆꯤꯠꯂꯝꯗꯥꯏꯗ ꯍꯧꯒꯠꯂꯛꯄꯤ ꯀꯥꯡꯕꯨꯗꯨꯅꯤꯅꯦ ꯏꯇꯥ ꯅꯪ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯃ ꯑꯣ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯉꯔꯥꯡ ꯇꯥꯆꯧꯒ ꯄꯨꯟꯅ ꯃꯄꯥꯝꯗ ꯆꯠꯂꯨꯏꯔ ꯈꯪꯗꯦ ꯍꯜꯂꯛꯂꯒꯅꯦ ꯃꯇꯩ ꯃꯅꯥꯎ ꯃꯨꯔꯨꯝ ꯁꯣꯟꯅꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯏ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯌꯥꯔꯁꯤ ꯁꯤ ꯋꯥꯁꯦ ꯁꯥꯟꯅꯔꯣꯏꯁꯤ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯑꯗꯨꯝ ꯅꯥꯀꯟꯒꯤꯗꯣ ꯈꯔ ꯊꯥꯡꯒꯠ ꯑꯗꯨꯗꯣ ꯁꯤ ꯃꯄꯥꯗꯣ ꯆꯥꯅꯕ ꯁꯦꯝꯃꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯑꯌꯣ ꯑꯁ ꯄꯨꯛꯁꯦ ꯒꯨꯔꯨ ꯈꯣꯡꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯉꯥꯛꯇ ꯌꯥꯏꯒꯦ ꯆꯥꯛ ꯏꯟꯁꯥꯡ ꯑꯌꯤꯡꯕ ꯆꯥꯕꯒꯤ ꯅꯦꯝꯕꯁꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯂꯒ ꯊꯣꯡꯂꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯋꯥꯏꯕꯨꯗꯤ ꯁꯪꯉꯦꯗ ꯀꯥꯟꯗꯦ ꯄꯨꯛ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯤꯡꯕꯨꯗꯤ ꯊꯨꯡꯂꯕꯅꯤꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯑꯝꯇ ꯂꯣꯏꯅ ꯍꯣꯟꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯎꯜꯂꯛꯄ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯅ ꯍꯣꯟꯗꯣꯛꯏ ꯁꯣꯝꯗ ꯂꯦꯝꯕꯤꯒ ꯆꯅꯨꯒꯗꯣ ꯀꯩꯊꯦꯜ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯏꯃꯨꯒ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯦ ꯆꯅꯨ ꯂꯦꯝꯕꯤ ꯅꯈꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯂꯦꯝꯕꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯏꯅꯤ ꯇꯥꯈꯣꯏꯃꯣ ꯅꯪꯗꯤ ꯅꯈꯣꯡꯗ ꯐꯤ ꯌꯦꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯏꯃꯨꯁꯦ ꯅꯨꯄꯤꯅ ꯏꯟꯊꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯡꯂꯤ ꯊꯨꯛꯈ꯭ꯔꯦꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯁꯝꯕ ꯆꯠꯂꯨꯏꯅꯤ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯅ ꯏꯟꯊꯣꯛꯄꯗ ꯍꯥꯏꯁꯤꯕꯨ ꯊꯈꯣꯏꯃꯣ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯅꯦ ꯆꯠꯂꯣꯗ ꯁꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯤꯅ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕ ꯅꯪꯅ ꯉꯛꯆꯈ꯭ꯔꯦ ꯆꯅꯣ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯌꯣ ꯍꯥꯏꯅꯣ ꯏꯁ ꯈꯣꯡꯁꯤꯁꯨ ꯅꯪꯅ ꯅꯥꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯗꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯀꯗꯧꯅꯤ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯂꯦꯝꯕꯤꯗꯨ ꯆꯅꯨꯗ ꯑꯃꯨꯛ ꯌꯦꯡ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯃꯈꯨꯠꯀꯥꯗꯨ ꯃꯆꯤꯟꯗ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ ꯂꯦꯝꯕꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯇꯨꯃꯤꯟ ꯌꯥꯝ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯏꯇꯥ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯇꯥ ꯈꯣꯏꯃꯨꯒ ꯏꯔꯥꯡ ꯀꯥꯞꯅꯅ ꯂꯩꯔꯝꯃꯦꯕ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪ ꯍꯥꯏꯗꯨꯕ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ ꯆꯅꯨꯅ ꯏꯀꯥꯏꯌꯦꯅ ꯇꯨꯃꯤꯟ ꯂꯩꯖꯕꯁꯤꯗ ꯑꯇꯩꯗꯨꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯗꯤ ꯆꯅꯨꯒ ꯀꯣꯏꯅꯔꯒ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯗꯕ ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯀꯣꯏꯅꯩ ꯈꯪꯗꯕꯒꯤ ꯂꯨꯝꯕ ꯆꯠꯀꯦ ꯇꯧꯔꯦ ꯆꯅꯨꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯃꯁꯤꯒꯤ ꯈꯣꯏꯃꯨ ꯍꯥꯏꯕ ꯃꯨꯊꯤꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯏꯇꯥ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤꯅ ꯍꯥꯏꯁꯦ ꯇꯥꯔꯨꯅꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯅꯍꯥꯎꯕ ꯆꯠꯂꯁꯤ ꯍꯣꯏ ꯂꯥꯛꯑꯦ ꯇꯥ ꯈꯣꯏꯃꯨꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯊꯥꯖꯩꯗ ꯅꯣꯏ ꯑꯅꯤ ꯂꯣꯟꯅ ꯀꯣꯏꯅꯩꯔꯣ ꯏꯇꯥ ꯅꯪꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯐꯃꯜꯂꯤꯀꯣ ꯀꯅꯥꯝꯇ ꯀꯣꯏꯖꯗꯦ ꯑꯩ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯩꯗꯨꯕꯨ ꯀꯩꯅꯣ ꯊꯥꯖꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯕꯩꯅꯤ ꯑꯩꯅ ꯊꯥꯖꯔꯤꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯈꯣꯏꯃꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗ ꯂꯥꯛꯏ ꯏꯇꯥꯎ ꯈꯣꯏꯃꯨ ꯅꯪꯕꯨ ꯆꯅꯨꯒ ꯑꯁꯦꯡꯃꯛꯀꯤ ꯅꯨꯡꯁꯤꯅꯕ꯭ꯔꯅꯦ ꯑꯣ ꯅꯨꯡꯁꯤꯅꯕꯩ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯁꯨꯛꯈꯪ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯁ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯆꯦꯈꯥꯏꯒꯦ ꯇꯧꯏꯀꯣ ꯑꯗꯣ ꯆꯦꯈꯥꯏꯔꯣꯏ ꯐꯣꯠꯅꯕ ꯂꯪ ꯂꯩꯇꯦꯕ ꯑꯗꯣ ꯆꯅꯨꯁꯦ ꯐꯖꯕꯗꯤ ꯃꯥꯗꯤ ꯃꯥꯡꯗ ꯌꯦꯡꯉꯁꯨ ꯐꯖꯩ ꯇꯨꯡꯗ ꯌꯦꯡꯉꯁꯨ ꯐꯖꯩ ꯈꯣꯏꯃꯨꯅ ꯌꯥꯔꯦꯗ ꯅꯣꯏ ꯋꯥꯔꯤꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡꯒꯤ ꯋꯥꯔꯤꯒ ꯁꯥꯖꯤꯜꯂꯤ ꯑꯗꯨꯁꯨ ꯑꯩ ꯃꯥꯡꯗ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯈꯔ ꯐꯖꯕ ꯎꯕ ꯌꯥꯗꯕꯤ ꯃꯅꯨꯡ ꯃꯄꯥꯟ ꯀꯣꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯗꯤꯕ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯤꯗꯣ ꯏꯁ ꯐꯪꯗꯕ ꯀꯩ ꯑꯩꯈꯣꯏꯅ ꯀꯣꯏꯗꯕꯅꯤ ꯁꯤꯗꯤ ꯅꯪ ꯀꯩ ꯈꯪꯉꯗꯅ ꯃꯥꯒꯤ ꯌꯨꯝ ꯐꯪꯈ꯭ꯔꯦ ꯀꯥꯏꯅꯒ ꯎꯁꯤꯠꯇꯕꯤ ꯇꯧꯏ ꯏꯀꯥꯏ ꯀꯥꯝꯁꯤꯜꯂꯒ ꯇꯣꯛꯍꯟꯁꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯈꯟꯅꯗꯅ ꯆꯠꯂꯤ ꯆꯅꯨꯒ ꯂꯦꯝꯕꯤꯒꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯤ ꯆꯅꯨꯒꯤ ꯃꯃꯥꯁꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯉꯟꯅ ꯍꯜꯂꯛꯏ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯆꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝꯃ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯄꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯏꯃꯥ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ ꯄꯣꯠ ꯁꯤꯠꯇ꯭ꯔꯕꯣ ꯁꯤꯠꯇ꯭ꯔꯦ ꯈꯥꯎꯗꯅꯦ ꯏꯟꯁꯥꯡ ꯈꯔ ꯌꯥꯎꯕꯅꯤ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯨ ꯃꯃꯥꯒꯤ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯒ ꯊꯅꯝꯂꯒ ꯃꯉꯣꯜꯗ ꯊꯣꯛꯂꯛꯄꯗ ꯑꯌꯤꯡꯕꯤꯁꯨ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩ ꯑꯌꯤꯡꯕꯤꯅ ꯍꯦ ꯀꯩꯅꯣ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯣ ꯅꯃꯤꯠꯅꯤꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤ ꯍꯦꯛ ꯃꯥꯟꯕꯗꯨꯅ ꯄꯥꯡꯂꯤ ꯇꯧꯔꯒꯁꯨ ꯌꯦꯡꯉꯛꯏ ꯍꯩꯅꯗꯦꯍꯦ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯒ ꯈꯨꯖꯤꯟꯁꯦ ꯀꯛꯀꯦ ꯇꯧꯕꯅꯤ ꯌꯦꯡꯅꯤꯡꯗꯕꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯍꯥ ꯑꯩꯁꯨꯅꯦ ꯁꯤꯗ ꯐꯝꯂ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕ ꯈꯪꯂꯦꯗꯅ ꯅꯁꯛꯇꯣ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯋꯥꯔꯛꯇꯕꯤ ꯃꯥꯟꯈꯩ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯌꯦꯡꯅꯤꯡꯗꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯖꯕꯁꯨ ꯅꯠꯇꯅ ꯍꯨꯏꯗ ꯍꯥꯏꯖꯕꯅꯤ ꯌꯥꯝ ꯈꯠꯅꯅꯤꯡ ꯃꯥꯜꯂꯦ ꯑꯣꯟꯖꯅ ꯆꯤꯛꯑꯗꯅ ꯀꯔꯤ ꯍꯨꯏꯗ ꯍꯥꯏꯕꯅꯦꯗꯤ ꯀꯩꯅꯣ ꯍꯥ ꯁ꯭ꯋꯥꯏꯗ ꯍꯨꯏ ꯂꯩꯕ꯭ꯔꯥ ꯑꯣꯟꯖꯅ ꯆꯤꯛꯄ ꯀꯥꯏꯗꯤ ꯀꯩꯅꯣ ꯈꯨꯠ ꯑꯆꯧꯕꯁꯤꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄꯗ ꯉꯥꯎꯔ ꯇꯥꯗꯧꯕ ꯅꯪꯅ ꯈꯠꯅꯕꯒꯁꯨ ꯍꯧꯔꯛꯄ ꯁꯥꯏꯅꯦ ꯊꯥꯔꯣꯅꯦ ꯏꯃꯥꯅ ꯊꯥꯔꯒ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯗ꯭ꯔꯣ ꯇꯣꯉꯥꯟꯕ ꯃꯪꯒꯣꯜꯁꯤꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏ ꯌꯨꯝꯁꯤꯁꯨꯅꯦ ꯇꯣꯈꯥꯏꯅ ꯁꯥꯔꯒ ꯏꯪꯅ ꯂꯩꯇꯗꯤ ꯌꯥꯔꯣꯏ ꯂꯩꯖꯈꯣꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯏ ꯁꯪꯉꯤ ꯀꯩꯅꯣ ꯂꯩꯈꯣ ꯑꯗꯨ ꯑꯣꯏꯗꯤ ꯅꯁꯥꯅ ꯈꯪꯅꯅꯦ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯛꯑꯣ ꯁꯨꯝ ꯀꯟꯁꯤꯟꯅ ꯊꯝꯂꯅꯨ ꯅꯣꯏꯒꯤ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗꯣ ꯃꯧ ꯅꯪꯅꯦ ꯋꯥꯁꯣ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯀꯣ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯝꯇ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯂꯣꯏ ꯅꯈꯣꯏꯅ ꯌꯥꯝ ꯄꯥꯝꯂꯒꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯕꯗꯣ ꯉꯥꯏꯔꯣ ꯑꯗꯨꯒ ꯂꯧꯔꯣ ꯅꯆꯥꯅꯨꯄꯤ ꯌꯦꯠꯁꯤꯟꯅꯕꯤꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯃꯥꯏ ꯁꯔꯨꯛ ꯈꯥꯏꯗꯦ ꯀꯥꯏꯅ ꯌꯦꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨ ꯌꯦꯠꯇꯅꯕ ꯑꯩꯅ ꯊꯣꯛꯄ ꯇꯧꯅꯤ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯏꯆꯥꯅꯨꯄꯤꯗ ꯄꯤꯗꯧꯔꯤꯕ ꯑꯗꯨꯗ ꯂꯦꯝꯍꯧꯕꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯍꯦꯛ ꯑꯣꯏꯍꯧꯔꯣ ꯍꯔꯦ ꯈꯔ ꯂꯩꯔꯒ ꯃꯋꯥ ꯅꯥꯏꯈꯤꯗꯧꯔꯕ ꯅꯆꯥꯅꯨꯄꯤꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯅꯤ ꯀꯥꯏꯅ ꯌꯥꯔꯣꯏ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯋꯥ ꯀꯥꯏꯅꯔꯛꯇ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯑꯩꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯇꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯦꯡꯕꯤꯅ ꯃꯅꯦꯝꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯏꯟꯊꯩ
ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯃꯃꯥꯗꯨ ꯁꯨꯞꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ ꯁꯣꯛꯄ꯭ꯔꯥ? ꯁꯤ ꯍꯧꯒꯠꯂꯣ꯫ ꯑꯌꯣ ꯈ꯭ꯋꯥꯡꯁꯦ ꯁꯨꯆꯤꯡꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯏꯕꯦꯝꯃ꯫ ꯀꯩꯅꯣ ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯕꯤꯗ ꯏꯃꯥꯗ ꯏꯟꯊꯣꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯨꯝꯕ ꯂꯤꯆꯠꯁꯤꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩꯒꯤ ꯂꯤꯆꯠꯅ ꯀꯩꯗꯧꯔꯕ? ꯍꯥ? ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯑꯩꯅ ꯃꯉꯣꯜꯁꯤꯗꯒꯤ ꯏꯟꯊꯔꯤꯕꯗꯣ ꯆꯒꯠ ꯆꯒꯠ ꯁꯨꯝ ꯉꯥꯡꯅꯕꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯏꯅꯝꯃ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯏꯃꯨꯡꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯍꯦꯛ ꯊꯨꯒꯥꯏꯗ꯫ ꯁꯤꯅ ꯇꯥꯆꯧ ꯂꯥꯛꯂꯒ ꯑꯣꯟꯅ ꯇꯩꯅ ꯇꯝꯁꯤꯜꯂꯒ ꯇꯥꯆꯧꯅꯅꯦ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯎꯍꯟꯗꯧꯔꯤꯅꯦꯕ꯫ ꯍꯣꯏ ꯇꯝꯗꯧꯔꯤꯌꯦ ꯇꯝꯗꯧꯔꯤ꯫ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯇꯝꯗꯧꯔꯤ꯫ ꯅꯪ ꯀꯩꯗꯧ ꯉꯝꯗꯧꯔꯤꯒꯦ? ꯍꯥ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯉꯝꯂꯣꯏꯌꯦ, ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤꯒꯦ? ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯂꯩꯔꯤꯗꯅ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯏꯃꯥ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯆꯅꯨꯅ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯌꯦꯡꯕꯤꯅ꯫ ꯍꯦ ꯉꯥꯏꯈꯣ, ꯆꯪꯈꯤꯅꯨ ꯂꯥꯎꯅꯦ꯫ ꯁꯛꯇꯥꯁꯤꯒ ꯅꯣꯡꯃ ꯈꯪꯂꯛꯈꯤꯅꯤ ꯀꯥꯏꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤꯁꯤꯗꯤ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒꯦ꯫ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯅ ꯊꯕꯛꯁꯨ ꯀꯣꯝꯃꯤ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ꯫ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯅꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯍꯤꯒꯥ ꯌꯩꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯤ꯫ ꯃꯄꯥ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ? ꯍꯜꯂꯛꯏ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ꯫ ꯏꯪꯕꯁꯤꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤꯗ, ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯗꯨꯅ ꯃꯈꯣꯡꯗꯣ ꯈꯔ ꯍꯦꯛ ꯍꯥꯝꯍꯜꯂꯣ꯫ ꯍꯣꯏ ꯄꯥꯕ, ꯄꯥꯕꯒꯤꯁꯨ ꯈꯣꯡꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ꯫ ꯆꯅꯨꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯍꯤꯒꯥ ꯌꯩꯕꯤꯔꯤ꯫ ꯃꯄꯥꯗꯗꯤ ꯄꯥꯎ ꯀꯔꯤꯁꯨ ꯇꯝꯂꯨꯗꯦ꯫ ꯇꯝꯂꯨꯔꯒ ꯑꯃꯨꯛ ꯁꯥꯎꯅꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯁꯣꯝꯗ ꯇꯨꯡꯕꯨꯡ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯨꯡꯕꯨꯡꯅ ꯍꯩ ꯀꯔꯤꯅꯣ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯃꯤꯗꯨꯅ? ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ ꯅꯪꯕꯣ? ꯀꯥꯏꯗꯩ ꯆꯥꯛꯅꯣ, ꯊꯣꯡꯗꯦ ꯑꯝꯇ꯫ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯈꯔ ꯂꯩꯕꯅꯤ, ꯑꯗꯨ ꯆꯥꯔꯣ꯫ ꯍꯩ ꯀꯩꯅꯣꯅꯦ, ꯆꯥꯛꯄꯨ ꯆꯖꯤꯛ ꯆꯥꯎ ꯍꯥꯏꯁꯤꯕꯣ? ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯆꯖꯤꯛꯁꯤ ꯆꯥꯔꯗꯤ ꯍꯛꯆꯥꯡ ꯐꯈꯤꯗ꯭ꯔꯣ? ꯑꯣ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ, ꯈꯔꯕꯨ ꯆꯥꯔꯤꯁꯦ ꯐꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯈꯤꯗ꯭ꯔꯣ? ꯉꯝꯂꯔꯣꯏ ꯑꯩ꯫ ꯋꯥ ꯉꯥꯡꯀꯅꯨꯀꯣ, ꯑꯩ ꯇꯨꯝꯃꯕꯅꯤ꯫ ꯇꯨꯡꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ꯫ ꯆꯥꯛ ꯆꯖꯤꯛꯇꯨ ꯊꯤꯔꯒ ꯆꯥꯊꯣꯛꯇꯨꯅ ꯃꯥꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯨꯡꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯖꯤꯛ ꯁꯨꯝ ꯄꯤꯖꯕꯗꯨꯗ ꯃꯁꯥꯗꯣ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯁꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯁꯤꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯨꯡꯕꯨꯡꯗꯨ ꯌꯨꯝ ꯁꯥꯕ ꯆꯠꯄꯗ ꯁꯒꯥꯏ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯑꯦ ꯍꯥꯏꯗꯅ ꯃꯊꯕꯥꯛꯇꯨ ꯁꯨꯖꯤꯜꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤ ꯈꯔꯅ ꯇꯨꯡꯕꯨꯡꯕꯨ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯕꯨꯡ ꯁꯣꯛꯂꯕꯗ ꯁꯦꯕꯥ ꯇꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯤꯡꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯆꯅꯨꯅ ꯃꯈꯣꯏ ꯀꯥ ꯆꯪꯂꯛꯄꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯆꯅꯨꯅ ꯏꯅꯝꯃ ꯀꯞꯇꯅ ꯂꯩꯔꯅꯨ, ꯅꯁꯥꯗꯣ ꯁꯣꯛꯂꯅꯤ꯫ ꯇꯥꯆꯧꯁꯦ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯤ꯫ ꯍꯣꯔꯦꯟ ꯄꯥꯕꯒꯤ ꯃꯥꯒ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ꯫ ꯏꯕꯦꯝꯃ, ꯏꯃꯥꯒ ꯄꯥꯕꯒꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯇꯥꯆꯧꯒꯤꯁꯨ ꯏꯃꯥꯅꯤ ꯄꯥꯕꯅꯤ, ꯏꯅꯝꯃꯒꯤꯁꯨ ꯁꯔꯨꯛ ꯂꯣꯏ ꯌꯥꯎꯔꯤꯅꯤ꯫ ꯌꯥꯔꯛꯀꯅꯤ, ꯀꯞꯂꯒ ꯂꯩꯔꯅꯨ꯫ ꯑꯩ ꯇꯥꯆꯧꯅ ꯆꯥꯅꯕ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯇꯨꯡꯕꯨꯡꯅ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯆꯣꯛꯊꯩꯅꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ, ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯍꯜꯂꯒ ꯌꯦꯡꯍꯜꯂꯁꯤ꯫ ꯅꯨꯄꯥ, ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯅꯨꯄꯤ, ꯍꯛꯆꯥꯡꯅ ꯃꯔꯣꯜ ꯑꯃ ꯋꯥꯕꯅꯤ, ꯀꯞꯂꯛꯀꯅꯨ ꯑꯝꯇ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯏꯕꯦꯝꯃꯅ ꯆꯝꯐꯨꯠ ꯐꯨꯠꯄ ꯆꯪꯈ꯭ꯔꯤꯕꯗꯣ ꯑꯝꯇ ꯌꯦꯡꯉꯨꯁꯣ꯫ ꯆꯝꯐꯨꯠ ꯑꯁꯥ ꯃꯍꯤꯗꯣ ꯑꯗꯨ ꯈꯔ ꯊꯛꯂꯒ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ꯫ ꯆꯠꯂꯨ ꯆꯠꯂꯨ꯫ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯆꯝꯐꯨꯠ ꯑꯁꯥꯕꯗꯣ ꯏꯕꯦꯝꯃꯗ ꯄꯨꯍꯜꯂꯛꯂꯒꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯨꯡꯕꯨꯡ ꯃꯁꯥꯗꯨ ꯁꯣꯛꯆꯤꯟꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯊꯕꯥꯛꯇ ꯌꯩꯁꯤꯟꯈꯤꯕꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯥ ꯄꯤꯖꯧ, ꯃꯁꯥ ꯀꯟꯈꯠꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯝꯕꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯔꯨ ꯐꯥꯎꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕ ꯃꯅꯦꯝ ꯃꯀꯨ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏꯅ ꯅꯥꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯨ ꯎꯕꯗ ꯃꯥꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯃꯃꯤꯠꯇ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯅꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯍꯪꯒꯥꯝ ꯄꯦꯔꯦꯗꯨ ꯃꯜꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯆꯥꯛꯈꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯏꯃꯥ. ꯍꯥꯏ ꯀꯩꯗꯧꯔꯦ? ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯣꯏꯔꯕꯅꯤ, ꯏꯕꯨꯡꯉꯣꯒꯤꯁꯨ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯂꯣꯏꯔꯕꯅꯤ꯫ ꯆꯥ ꯁꯥꯕꯁꯤꯒꯅꯦ ꯄꯤꯖꯔꯒ ꯄꯣꯊꯥꯍꯟꯅꯅꯕ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯃꯁꯥꯕꯨ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯍꯧꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ
ꯅꯥꯕ ꯌꯥꯎꯔꯛꯄꯁꯤ ꯋꯥꯕꯅꯤꯅꯦ ꯅꯥꯕꯒ ꯌꯥꯄꯣꯟꯇꯦꯀꯣ ꯏꯃꯥ 이베마 바바 나무 얌란치 kasi 나무 메이크업 톡리 아이나 소이키바 가야도 심독박이 단자 비비유바 얌란치 asi hairaga manemgi makhong sokna khurumnaga kapsai mamaugi mataududa makoisu tumina karisu hainada lei makugi manakta musangakuna makok daipet khummi aduga lale haidana khurumlai yari imausidie dunidana nasana tawzuruba soibisingbu khangdoktuna chumthokjaroko imaunane sumaina wakhal tarakpase nungai imayam dungai de ayingbina bema nang inamabu warobro inama ai waraudi nasidagi aikhoi punna nusina leiminarasiko tasausu aikhoi miyam janglaga seba tause tasau koina naba yaba nate tungbungna tasau naba pharabanine mayamduna oima tungbungna thongjin mapanda soli leplaga leirambaduna makhoidu pulap khangi aduga kona makhoi masen yengnaraga punamuk noi wakhal pikpi ayingbi mahaksu wakhal tarakladuna mane maku amadi imungbu ningthina koiduna aphabi mawa mahaibagi mingthol phangnabu honasai mapamdasu amuk hana sakhiche mathamoida apokpi mama mahakpu warubudi lepsade imungi awad apa yengsinduna ayingbi haiba mingasu chanana ingtapna laikirami mamangai matam amada lingjel kaubi masak matau phajarabi nupi ama leirami mahak mama mapa machi amaga yam nungai na leirami lingjel nupi mak oijarabasu nupadagi dadana suba nomba yam kalami nongma numitni lingjel phi kana saringai mama chaubi na kauri bema bemo lingjel na kai haige ma noi pa budubu kadai chani hairamge khura tombo hoida chalune hairambani ma aina ngasai ingkolse amuk ta tauram haibadi tauram de ne halaga tawjarani beima hoi nati ima bolang jaglo haibro yarani daima ai dum tawjarage thabak subadane khara yeng lasu ko nasa so kani ko hoi ma na jeduna tumdana le hori ne hojik bo tumjare sanoi ma hojik tumsilabadi hore nungdang di tumba yararoi haibani ne nungsa maraksida lobuk chalubagi ware hairambani ma phari tumjara sanu asi hairamduna saubi imungi tauba yaba thabak tawkhri nongma numitni lingjelgi mase thoibi chakana thongli lingjelna iche kari inchang thongli no hawai oina thongjili horen pabana chaba yadre na ngang dawri bra khangde yana ba thongla loire ije tanja sida mapa to masu macha singna wari sanari bado taraduna hairi ipabu yamna ngangalabrane thoibi nokladuna ngangde da paba jasa nokhoi shinu pi ngaktani nongmadi yumse thadok tuna chatki dawri bani aduna ne yumsida leiringai haijin ba yaba haijin gadabani ko thoibi lingjel wa amata haida mapana nganglibado domin dari tomasu makha tari hayeng wai nakhoi ni yum balabasu imongduda leiramliba misingduna ijabu phayena hainabado ipadi pami ko lingjel tapna hairi baba adomaina ga haijilakano ai kapningi karigino ni ija tombia ije khoi anina yum pan khradi baba ga imaga di kanaga le haune jatombi namai bani gidi kaisu khallunuda noi na nungai yai phana lei khibaduni ko namai khoi ni na pamli base phare chak tu loishina batauru ipasu thabak chatkadabani thoibina hoi baba loishilage matam kharagi matungni thoibi mahakka khangna jaba lembaga unarami lembana ima babana nupi pusilau haimandana ai khangbaga ngamdre ngase ai khoi ni chelase thoibi ai ngam khiroi da ta lemba kaigi ngamoi doino hojik phauba nang ai ba thajadribro kaidobagi thajaroi doino thajai adubo aigi imungi phibam chadabasigi khalluraga matam khara laiki sai jabani adumai hena khalladi yararoida khandaba yadabani ichilinau gidi ibong ipa kana su laite aduna ni talemba hoi matam khara di leirase aisu yumda yana ba hainarage
ꯑꯗꯨꯕꯨ ꯑꯩ ꯀꯨꯏꯅꯗꯤ ꯉꯥꯏꯕ ꯉꯝꯃꯣꯏꯀꯣ? ꯍꯣꯏ ꯇꯥꯂꯦꯝꯕ꯫ ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯀꯟꯅ ꯁꯣꯏꯔꯤꯉꯩ ꯊꯣꯏꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯂꯤꯡꯖꯦꯜ ꯃꯆꯤꯟ ꯃꯅꯥꯎ ꯀꯔꯤꯁꯨ ꯀꯣꯏꯅꯗꯦ, ꯃꯃꯥꯟꯅꯕꯤꯒꯨꯝꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯩ꯫ ꯊꯣꯏꯕꯤ ꯂꯦꯝꯕꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯤꯡꯖꯦꯜꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯦꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯂꯤꯡꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯈꯤꯕ ꯌꯥꯔꯤꯗ ꯏꯆꯦ, ꯅꯃꯥꯟꯅꯕꯤ ꯀꯅꯥꯁꯨ ꯃꯌꯨꯝ ꯄꯥꯟꯅꯗ꯭ꯔꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯂꯩꯈꯤꯕ ꯌꯥꯔꯤꯌꯦ꯫ ꯇꯥꯂꯦꯝꯕꯅ ꯇꯛꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯨꯅꯦ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯏꯆꯦ, ꯑꯩꯁꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯀꯔꯤꯅꯨꯡꯒꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯅꯨꯄꯥ ꯈꯪꯅꯔꯨꯕꯅꯣ ꯌꯧꯔꯦꯗ꯫ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ? ꯄꯥꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯦ꯫ ꯊꯤꯕ ꯌꯥꯕ ꯍꯪꯕ ꯌꯥꯕ ꯃꯤ ꯈꯨꯗꯤꯡ ꯍꯪꯂꯁꯨ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯄꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯊꯤꯕ ꯐꯪꯗ꯭ꯔꯕꯣ ꯕꯥꯕꯥ? ꯐꯪꯗ꯭ꯔꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯇꯥꯔꯦ꯫ ꯆꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ꯫ ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡ ꯉꯥꯏꯔꯁꯤ꯫ ꯆꯥꯎꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯆꯥꯎꯕꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯗꯦ, ꯃꯃꯥ ꯃꯄꯥꯒꯤ ꯑꯔꯩ ꯂꯩꯇ ꯃꯁꯛꯁꯨ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯕꯒꯤꯅꯦ ꯈꯟꯗꯣꯛꯂꯁꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡ ꯁꯥꯗꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯅ… ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤ ꯀꯞꯂꯛꯂꯤ꯫ ꯂꯤꯡꯖꯦꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯃꯥ ꯌꯥꯔꯦꯕ, ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈ꯭ꯔꯅꯤꯌꯦ꯫ ꯑꯩꯒꯤ ꯏꯃꯤꯠꯇꯗꯤ ꯅꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯎꯏꯅꯦ ꯏꯆꯥꯇꯣꯝꯕꯤ꯫ ꯃꯃꯥ ꯌꯥꯔꯦꯁꯤ ꯇꯣꯛꯂꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯆꯪꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯕꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯍꯜꯁꯤꯡ ꯂꯥꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯊꯤꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯤ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯕ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯆꯥ ꯋꯥꯔꯛꯇꯦꯅꯦ, ꯅꯆꯥꯗꯨ ꯀꯣꯏꯊꯥ ꯊꯥꯌꯦ, ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤꯁꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯃꯣꯏꯗꯧꯅ ꯇꯧꯗꯦꯅꯦ꯫ ꯃꯌꯥꯝꯕꯁꯤꯒꯤ ꯋꯥꯁꯤꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯤ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯊꯃꯣꯏꯗꯁꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯃꯥꯒꯤ ꯃꯆꯥꯅ ꯀꯌꯥꯝ ꯐꯔꯗꯅ ꯃꯁꯛꯁꯤꯒ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯤꯡꯖꯦꯜ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯆꯦ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯆꯥꯎꯕꯤꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ꯫ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤꯁꯦ? ꯍꯧꯅꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯑꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯆꯥ ꯋꯥꯔꯛꯇꯕꯁꯨ ꯇꯥꯔꯦ꯫ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ, ꯏꯆꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏꯁꯦ ꯐꯔꯕꯅꯤꯅꯦ ꯃꯃꯥ꯫ ꯐꯩꯌꯦ ꯐꯩꯌꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯇꯅꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦꯅꯦ ꯃꯃꯥ ꯅꯪꯁꯦ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯨꯝꯗꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯃꯤꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜꯁꯤꯡꯁꯤꯗꯤ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏ, ꯀꯔꯝ ꯇꯧꯁꯤꯒꯦ? ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯊꯕꯛ ꯁꯨꯔꯒ ꯁꯤꯡꯕ ꯇꯥꯔꯦꯗꯅ꯫ ꯂꯤꯡꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯆꯦꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗ, ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯦꯗ ꯋꯥꯔꯧꯕꯗꯣ ꯋꯥꯔꯧꯔꯅꯨ꯫ ꯏꯆꯥꯇꯣꯝꯕꯤ, ꯏꯃꯥ ꯀꯩꯁꯨ ꯋꯥꯔꯧꯗꯦꯅꯦ꯫ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯆꯦꯒꯤ ꯍꯥꯛꯇꯛꯇ ꯏꯄꯥꯁꯦ ꯃꯆꯥ ꯋꯥꯔꯛꯇꯕꯁꯨ ꯇꯥꯈ꯭ꯔꯦ꯫ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇꯅꯦ ꯍꯥꯏꯕꯒꯤꯁꯨ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯇꯣꯝꯕꯤ, ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜꯁꯨ
mayum makai pananaba mama mapana taksilakli. Somdasu tompok kauba mama mapagi na tompok sa bandupa ama layrami. Tompok subano bayam kali. Tompok lingjal makoy ani khangnarak pachahi phanayamli. Matamgi matung ina tompok lingjal makoy ani sa hujik ti luhongli. Aduba tompok ki mama mapana lingjal bu sungpam pamlamdi. Noong manumin ni tompok ki mama tharik to isaw ka na langli. Yingjaning na imichinare icha ani subasu nate ay dinya kallo raga yam chain da ko. Magi nupi na ngangli baduda tompok ki mapasiyaw sila i. Najase gadha ne gada asok yam na pang masibu. Migi machado imaw oy jage na haiduraga ay koy bu migi mamang da changhan hekta hatpa. Nate ta khombo higi imong na ikoy si kari ne na khalam ganiya. Adu ni ay su yam ikay itawgi mamang da. Nupi na natawrisina ay di ba ko. Kay bu de haiduni kay su kanararoy mama. Kay do bugi kanaroy dawri ba no? Yenge ba mayom sida kayang koy na layba ngamge ko. Hehe tarik ay se kanano hay ba khang da sarada na. Najanu pa na pangbadagi thui pa ngaktani sipum na maksi. Moy pabong icha da pang tay na bino. Icha si nupi si na mahitawraga hapiri oiri ni ye. Kaya budi mathong chaba mi oy do no da. Layriba yum lay kay raydo uraba na tro. Masam se pairaga niya imungdagi soro pairaga chingtho asu niya ay pieloy ye pieloy. Ngasaydagi mani makuna mapa nangangnaribado lingjal pumna magtarami. Adubu kari so haijabadi ngamda tumin kapjarami. Matam se tumpok di mayum dalay ramde. Lingjal mama mapabo ningsing na makho thok takaple. Ima, baba, najayang wari. Ima baba ginanak dalay ring ay dadi. Ay kari so uwa bakang jaram damani. Najanat hanglo ni bakong takse. Yam dalalam lima. Asom na mahak na layringay, manim na mapandagi, laklak na kauri. Hay, mauwa! Lingjal manim na kauri ba dudabada, mapido sat satay tokto na mapanda thori. Aduga tap na hayri. Kay haygi ma, kay haygi kay na hayja saradan. Walang kok tapauri ba pising se, namma na pa doon na laglagalaw siya na ba tamli bro, ha? Nga saay numit tok jingay dagi pao ba pibu, haujik numit tataro ba pao ba? Pising se, ki mangay di brani bi ma. Lingjal kari so hayramda, tumin pising do lokshin do na imong da jangkre. Mamaw nupi na jangki ba do yeng do na tarik na hayri. Na yung pala adin niya, tabak amataw ba da, mi na hay na dabitaw ba mo? Kari tok jayan na nuksita ba na? Asom lingjal gi mache thoibi di, yam nungayay pa na layrami. Thoibi tharaga makoy maw mga surami. Mane makuna makoy bo, japmana na luna nungsin na daw birami. Noong manumit ni. Thoibigi mani makuna, thoibi amati lemba bu kaukshindu na, wari sarami. Lemba, ipa na noibu wari sana se hairi base, atay ginatini. Noiga tana daba yadraba, wa oibay nini. Lemba na, kariwa na pa ba, hekta haibiyo. Iba ito, nahan ting na rami, masasu yam na soli. Namaga iba ni su, kanaba yaba kanarama matu. Ipa na sige wase, noi da hodorak pani. Noi, ipa hoy budi lana khan ganu ko. Thoibi na, baba, haining badu hekta haibiyo. Lemba, isu singapun na, imaw hoy da noi laikro. Lemba, mapagi wasida, magi nupi thoibi da yeng lai. Lemba ki mamana, amok hairi. Noi baba na hairi se, asing bani ijasa. Ay koy gidi, ija imaw, na koy gisebada. Ay koy di nungay na layri. Adubo ina magatada gidi, ahal na oirak pani. Ontok na waram gani. Aduna haiba ni ko ijasa. Layro ba haiba daw, ay pamdi day ma. Mina yawong in bahay na kiba daw, ay pamdi. Adum na hay no nino pamacha. Matang matam na haiba nini. Sida, mina nuk na kinikan bagi mataw tade ko. Asum na, mama mapana kan na haiba dagi, lemba suyari. Thoibi kaplado na, mani makubo khairam jarami. Ima baba kilamandi, namaw na sigmangam laroy. Yarisi, kap kano. Ipa ko'y layri ba say, nuy gini niya. Asum na matang kara layraga, lemba amadi thoibi, macha singgaloy na na, mapamdalak to na lay kirami. Macha mayanaga, asum na layra ba shidadi, thoibi gi mamaga mapagadi, yam haraw jarami. Somda sulingjal,
ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯂꯤꯡꯖꯦꯜꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯣꯝꯄꯣꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅꯗꯤ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯇꯧꯁꯤꯗ ꯇꯣꯝꯄꯣꯛ ꯂꯤꯡꯖꯦꯜꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯤꯡꯖꯦꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯤꯕꯤ ꯊꯥꯔꯤꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯟꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯋꯥꯏ ꯇꯩꯕꯁꯤꯁꯨ ꯏꯁꯤꯡꯁꯦ ꯇꯞ ꯇꯥꯒꯩ ꯍꯩꯗꯣꯛꯇꯨꯅ ꯇꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯒ ꯁꯥꯔꯛꯄ ꯖꯥꯠꯅꯣ?" ꯃꯇꯝꯁꯦ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯔꯅꯦ?" "ꯏꯕꯨꯡꯉꯣ, ꯏꯃꯥ ꯄꯦꯟꯖꯔꯦ, ꯈꯥꯖꯔꯦꯀꯣ." "ꯏꯁꯧꯗꯣ ꯂꯥꯡꯗ꯭ꯔꯁꯨ ꯏꯃꯥꯅ ꯇꯧꯍꯟꯅꯤꯡꯂꯤꯕꯗꯣ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ?" "ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯤꯅꯦ, ꯍꯥ? ꯇꯧꯅꯨꯀꯣ." "ꯏꯃꯥꯗ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯃꯥ. ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ?" "ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯏꯕꯨꯡꯉꯣ?" ꯇꯣꯝꯄꯣꯛ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯉꯝꯈ꯭ꯔꯦꯗ! ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯅꯨꯄꯥꯁꯤꯗ ꯄꯥꯎꯒꯁꯦ ꯇꯝꯁꯤꯟꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯁꯦ ꯊꯗꯠꯅꯕ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯉꯝꯈ꯭ꯔꯦ." ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯏꯟꯁꯥꯡꯅꯣ?" "ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯂꯦ." "ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ. ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯆꯨꯝꯃꯦꯅ ꯂꯩꯈ꯭ꯔꯦ." "ꯑꯍꯜꯅ ꯉꯥꯡꯕꯕꯨ ꯉꯥꯡꯖꯁꯅꯨ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ." "ꯂꯤꯡꯖꯦꯜ, ꯅꯪꯅ ꯐꯅ ꯑꯩꯉꯣꯟꯗ ꯅꯪ ꯋꯥꯔꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ." ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯑꯩꯗꯤ ꯀꯔꯤꯒꯤ ꯋꯥꯗꯣꯏꯕ? ꯑꯁꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯅꯪꯅ ꯂꯣꯏꯅꯕꯤꯔꯤꯕꯁꯤꯗꯤ." "ꯃꯁꯤꯗꯤꯕ, ꯆꯥꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ." "ꯍꯣꯏ, ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯐꯤ ꯁꯥꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯁꯦꯜ ꯇꯥꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯇꯝꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯔꯝꯃꯤ꯫ ꯌꯦꯟ ꯉꯥꯅꯨꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯅ ꯐꯤ ꯁꯥꯔꯛꯄꯁꯤꯗ ꯊꯥꯔꯤꯛ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯍꯣ, ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯈꯣꯜꯗꯣ! ꯅꯨꯃꯤꯠ ꯅꯨꯡꯁꯥꯅꯒ ꯀꯟꯕꯅꯦ. ꯊꯕꯛꯁꯦ ꯐꯈꯤꯕꯁꯤꯅ ꯇꯥꯖꯅꯤꯡꯗ꯭ꯔꯦ." ꯂꯤꯡꯖꯦꯜ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯤꯗ ꯐꯤ ꯁꯥꯔꯝꯕꯗꯨ ꯇꯣꯛꯂꯤ꯫ ꯊꯥꯔꯤꯛꯁꯨ ꯉꯥꯡꯗꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯅꯃꯥ ꯅꯄꯥꯅꯗꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯈꯪꯂꯤꯔꯣꯏꯅꯦ, ꯍꯥ? ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯁꯨ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯃꯁꯦ." ꯂꯤꯡꯖꯦꯜ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ "ꯍꯥꯏ, ꯏꯃꯨꯡꯗꯒ ꯆꯪꯈꯤꯅꯨ. ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯦ ꯈꯣꯡꯍꯜꯂꯛꯀꯅꯨ. ꯖꯦꯖꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛꯀ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ, ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ "ꯂꯤꯡꯖꯦꯜ, ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ?" "ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ. ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯑꯩ ꯅꯨꯡꯉꯥꯏꯇꯦ." "ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯀꯃꯥꯏ ꯉꯥꯡꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯑꯍꯜꯁꯤꯡꯗꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯕꯅꯤ. ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ." "ꯑꯩꯈꯣꯏ ꯄꯥꯕꯅꯕꯨ ꯈꯔ ꯐꯔꯤ. ꯑꯩꯈꯣꯏ ꯃꯥꯁꯤꯅꯤ ꯉꯥꯡꯅꯕ ꯋꯥꯔꯤꯁꯦ." "ꯑꯁ, ꯌꯥꯔꯦꯕ. ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤ, ꯅꯨꯄꯤꯗꯧꯅ." "ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯂꯤꯡꯖꯦꯜ. ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯁꯨ." "ꯌꯥꯔꯦꯕ, ꯁꯨꯛ ꯉꯥꯡꯉꯤ. ꯇꯟꯗ꯭ꯔꯥ ꯈꯪꯗꯦ." "ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ." ꯂꯤꯡꯖꯦꯜ ꯅꯣꯛꯂꯗꯨꯅ "ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯧ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ? ꯌꯥꯔꯤꯁꯦ, ꯇꯨꯝꯃꯣ." "ꯋꯥꯒ ꯍꯥꯏꯖꯔꯔꯣꯏ. ꯑꯩ ꯇꯨꯝꯖꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯣꯝ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯇꯣꯃꯥ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯅꯅꯥꯎꯗꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ. ꯅꯣꯡꯃꯇ ꯃꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯅꯁꯨ ꯆꯠꯂꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯁꯥꯎꯕꯤꯅ "ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯗꯤ ꯆꯠꯄꯒ ꯇꯟꯖꯩ. ꯏꯁꯧ ꯍꯦꯛ ꯁꯨꯒꯠꯂꯗꯅ. ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗ ꯍꯪꯉꯨꯕꯗꯗꯤ ꯐꯩ, ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ. ꯁꯤꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ." ꯊꯣꯏꯕꯤꯅ "ꯃꯥ, ꯄꯥꯕ, ꯑꯩꯈꯣꯏ ꯅꯣꯡꯃ ꯃꯈꯣꯏꯒꯤꯗ ꯆꯠꯂꯨꯁꯤ." "ꯕꯦꯝꯃ, ꯏꯃꯥꯗꯤ ꯌꯥꯎꯖꯔꯣꯏ. ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯏꯃꯥ ꯌꯥꯝꯅ ꯍꯩꯅꯖꯗꯦ. ꯑꯩꯃꯛꯀꯤ ꯃꯑꯣꯡꯅꯤ. ꯁꯣꯏꯗꯅ ꯈꯠꯅꯔꯛꯀꯅꯤ."
ꯑꯩ ꯆꯠꯆꯔꯣꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯂꯦꯝꯕꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯁꯤꯗ ꯅꯣꯛꯂꯗꯨꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯆꯠꯂꯅꯨꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦꯗꯦ ꯍꯥꯏꯗ꯭ꯔꯒ ꯄꯨꯟꯅ ꯅꯪꯁꯨ ꯏꯃꯥꯒ ꯉꯥꯎꯃꯤꯟꯅꯔꯦꯗꯅ ꯆꯠꯇꯕ ꯌꯥꯄꯣꯟꯇꯦꯗ ꯁꯨꯝ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯐꯔꯦ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯩ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯄꯥꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯂꯞ ꯃꯔꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯨꯃꯤꯠꯅ ꯇꯧꯔꯛꯏꯕꯁꯤꯕꯣ ꯂꯥꯛꯀꯅꯤꯒ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯤ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯊꯣꯏꯕꯤꯅ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯗ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯇꯣꯝꯄꯣꯛ ꯃꯅꯦ ꯃꯀꯨ ꯑꯣꯏꯔꯝꯕꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯆꯧꯕꯤꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯏꯕꯥꯏꯈꯣꯏꯗꯤ ꯎꯗꯦ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯡꯖꯦꯜꯅ ꯄꯥꯕꯗꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ ꯄꯥꯕ ꯏꯃꯥꯕꯨꯗꯤ ꯃꯅꯤꯡ ꯆꯪꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯥꯔꯤꯛ ꯇꯥꯔꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤ ꯂꯧꯒꯦꯅ ꯂꯥꯛꯏꯕ ꯖꯥꯠꯅꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ ꯊꯥꯔꯤꯛꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯂꯥꯛꯏꯕ꯭ꯔꯥ ꯇꯣꯃꯥꯜꯅ ꯍꯣꯏ ꯏꯆꯦ ꯂꯥꯛꯏꯌꯦ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯆꯥꯎꯕꯤꯅ ꯏꯆꯥ ꯎꯅꯤꯡꯗꯅ ꯂꯥꯛꯏꯕꯅꯦ ꯏꯅꯝꯃ ꯑꯣ ꯐꯩꯌꯦ ꯆꯥꯛꯇꯤ ꯁꯤꯗ ꯆꯥꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯉꯁꯤꯗꯤ ꯁꯤꯗ ꯆꯥꯖꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤ ꯃꯆꯤꯟ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯏ ꯆꯥꯎ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯐꯧꯒꯩ ꯆꯣꯟꯅ ꯂꯩꯔꯤꯌꯦ ꯐꯩꯌꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯅ ꯑꯣꯟꯁꯤꯟꯅꯈꯤꯕꯁꯤꯗ ꯇꯣꯃꯥꯜꯅ ꯃꯔꯛ ꯄꯠꯊꯠꯂꯛꯏ ꯏꯕꯥꯏꯕꯨ ꯀꯌꯥꯝ ꯀꯨꯏꯔꯛꯇꯣꯏꯅꯣ ꯏꯆꯦ ꯍꯥꯏꯕ ꯉꯝꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯛꯏ ꯇꯣꯝꯄꯣꯛ ꯇꯣꯃꯥꯜꯅ ꯏꯆꯦ ꯇꯣꯝꯄꯣꯛꯇꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤꯅꯦ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯊꯥꯔꯤꯛ ꯉꯥꯡꯕ ꯍꯧꯔꯛꯏ ꯌꯥꯝ ꯍꯩꯔꯦꯅ ꯑꯗꯨꯛ ꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡꯕꯨ ꯄꯤꯈꯤꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯄꯥꯝꯗꯕꯨ ꯑꯁꯨꯃꯥꯏꯅ ꯑꯔꯦꯝ ꯑꯄꯥꯗ ꯊꯤꯗꯅ ꯂꯩꯔꯕ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡꯂꯣ ꯑꯗꯨꯕꯣ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯅꯃꯥꯁꯤꯗ ꯍꯥꯟꯅ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯃꯤꯇꯣꯞꯃꯛꯇꯤ ꯅꯠꯇꯦꯗꯅ ꯅꯃꯧ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯇꯩꯅꯤ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯊꯥꯔꯤꯛꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯗꯤ ꯍꯩꯔꯦꯅꯦ ꯏꯆꯥꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯅꯣꯏꯗꯤ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯩꯒꯤ ꯃꯤꯒꯤ ꯌꯦꯡꯂꯒ ꯉꯥꯡꯉꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯈ꯭ꯔꯕ꯭ꯔꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯅꯔꯅꯨ ꯊꯥꯔꯤꯛꯅ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤꯁꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯦ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯂꯩꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯁꯤꯅꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯂꯤꯡꯖꯦꯜ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯍꯣꯏꯗꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯆꯦꯜ ꯄꯤꯛꯄ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤꯀꯣ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯤꯡꯖꯦꯜ ꯃꯤꯔꯣꯜꯂꯤ ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛꯅ ꯑꯣꯠꯄ ꯅꯩꯕꯗꯤ ꯂꯦꯞꯂꯝꯗꯦ ꯂꯤꯡꯖꯦꯜ ꯏꯁꯤꯡ ꯀꯟꯅ ꯁꯥꯍꯜꯂꯤꯉꯩ ꯃꯅꯦꯝ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯏꯪꯖꯔꯗꯅ ꯅꯪ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯖꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯤꯡꯖꯦꯜꯗ ꯍꯩꯖꯤꯜꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ ꯐꯔꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯦꯗꯥ ꯊꯣꯛꯇꯧꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯗꯤ ꯌꯥꯔꯣꯏ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯎꯕꯗ ꯇꯣꯝꯄꯣꯛ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯤꯔꯣꯜꯂꯤꯕꯅꯤ ꯆꯥꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯂꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯪꯂꯕ꯭ꯔꯥ ꯂꯤꯡꯖꯦꯜ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯐꯔꯦ ꯏꯃꯥ ꯍꯣꯏꯅ ꯂꯤꯡꯖꯦꯜ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨꯅꯦ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯒꯦ ꯊꯤꯟꯈ꯭ꯔꯣ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯆꯦꯒꯤ ꯃꯇꯧꯒꯨꯝ ꯌꯥꯋꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯕꯥꯕꯥ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ
ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯉꯥꯡꯕꯤꯒꯅꯨ ꯌꯥꯝ ꯂꯦꯝꯗꯦ ꯑꯩ ꯑꯣꯏꯅ ꯏꯄꯥꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯊꯥꯔꯤꯛꯅ ꯌꯥꯔꯦ ꯅꯨꯄꯥ ꯅꯆꯥꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯅꯨ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯣꯏꯒꯤ ꯀꯥ ꯆꯪꯂꯝꯗꯥꯏꯗ ꯑꯁꯥꯎꯕꯗꯣ ꯐꯥꯊꯗꯨꯅ ꯇꯣꯝꯄꯣꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯂꯣꯏꯁꯤꯜꯂꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯑꯩ ꯉꯝꯂꯣꯏꯌꯦ ꯁꯤꯔꯁꯨ ꯌꯨꯝꯁꯤꯗ ꯁꯤꯖꯒꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯡꯖꯦꯜꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯝꯗ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤ ꯂꯤꯡꯖꯦꯜ ꯃꯅꯦ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯔꯛꯏ ꯊꯥꯔꯤꯛ ꯃꯅꯤꯡ ꯐꯠꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗꯅꯦ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯅꯨ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯥꯔꯤꯛ ꯅꯣꯛꯂꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯅꯤ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯈꯔ ꯅꯃꯥꯏ ꯅꯃꯤꯠ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯏꯃꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨ ꯑꯩꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯄꯥꯈꯠꯀꯅꯨ ꯏꯆꯥꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯈꯜꯂꯒ ꯉꯁꯤ ꯑꯩꯅ ꯐꯤꯔꯦꯞꯁꯦ ꯂꯧꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯂꯣ ꯏꯃꯥ ꯏꯕꯦꯝꯃ ꯃꯄꯥ ꯑꯣꯏꯗꯧꯔꯀꯥꯟꯁꯤꯗ ꯑꯩꯕꯨꯃꯛ ꯂꯨꯍꯣꯡꯈꯤꯗꯧꯔꯤꯕ꯭ꯔꯥ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯃꯥ ꯄꯥꯕꯕꯨ ꯍꯔꯥꯎꯅ ꯊꯝꯕꯤꯌꯨ ꯇꯥꯅꯤꯡꯗꯦꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯨꯡꯉꯥꯏꯅ ꯏꯇꯩꯃꯍꯣꯏꯒ ꯃꯇꯝ ꯈꯔ ꯂꯩꯔꯨ ꯐꯠꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯄꯥꯕꯅ ꯅꯪꯕు ꯁꯣꯏꯗꯅ ꯀꯧꯕ ꯂꯥꯛꯍꯟꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯂꯤꯡꯖꯦꯜ ꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯇꯣꯝꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯅꯦ ꯃꯀꯨꯗ ꯇꯝꯂꯤ ꯆꯥꯎꯕꯤꯅ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯊꯣꯏꯕꯤꯅ ꯇꯣꯝꯄꯣꯛ ꯅꯪꯁꯨ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯏꯇꯩꯃ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ ꯊꯕꯛ ꯆꯠꯀꯗꯕꯅꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯅꯣꯡꯃ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯇꯣꯃꯥꯜꯅ ꯇꯣꯝꯄꯣꯛ ꯑꯍꯜꯁꯤꯡꯒ ꯃꯥꯟꯅꯗꯅ ꯈꯠꯅ ꯆꯩꯅꯗꯤ ꯇꯧꯒꯅꯨꯀꯣ ꯑꯍꯣꯏ ꯕꯥꯕꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯁꯣꯝꯗꯁꯨ ꯊꯥꯔꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯪꯕ꯭ꯔꯥ ꯈꯜꯂꯨꯕꯅꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯩꯔꯝꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣꯀꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯇꯣꯝꯄꯣꯛ ꯋꯥ ꯑꯃꯇ ꯈꯨꯝꯂꯝꯗ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯛꯄꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯑꯉꯥꯡꯗꯨ ꯎꯞꯄ ꯐꯥꯎꯕ ꯉꯝꯂꯤ ꯇꯣꯝꯄꯣꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯁꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ ꯊꯥꯔꯤꯛꯅ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯑꯋꯥꯡꯒꯤ ꯃꯧꯁꯤꯅ ꯇꯝꯂꯝꯃꯤꯅꯦ ꯑꯩꯗꯤ ꯏꯁꯨꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨꯅꯤꯅꯦ ꯃꯃꯥ ꯏꯁꯨꯗꯣ ꯎꯅꯤꯡꯂꯤꯕꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯏꯁꯨꯒ ꯏꯃꯧꯒꯗꯣ ꯂꯧꯕꯤꯔꯨꯔꯣꯅ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯗ ꯃꯃꯥ ꯅꯪꯅ ꯇꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯤꯌꯦ ꯈꯪꯉꯕ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯔꯛꯑꯕꯣ ꯏꯃꯧꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯛ ꯊꯤꯅ ꯑꯩꯅ ꯆꯩ ꯉꯥꯡꯗꯅ ꯇꯧꯕꯕꯨ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯈꯤꯗ꯭ꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗꯁꯨ ꯀꯌꯥꯗ ꯐꯔꯤꯕ ꯑꯗꯨꯅꯤꯅꯦ ꯃꯃꯥ ꯏꯃꯧꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯤꯅꯦ ꯏꯃꯧꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯒꯤ ꯀꯩꯗꯒꯤ ꯁꯤꯠ ꯅꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤ ꯂꯩꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯏꯃꯧꯗꯨ ꯀꯧꯔꯨꯅꯕ ꯑꯩ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯃꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯏꯃꯧꯗꯣ ꯂꯧꯕꯤꯔꯨꯔꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯄꯥꯝꯗ ꯂꯩꯔꯤꯗꯣ ꯃꯥꯁꯨ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯁꯅꯨ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯨꯗꯤ ꯅꯃꯥ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯣ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯥ ꯂꯩꯇꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯏꯃꯥ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯑꯁꯦꯡꯕꯅꯤ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯧꯒꯤ ꯃꯒꯨꯟꯗꯤ
ꯏꯃꯧ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯈꯪꯂꯛꯂꯤ ꯏꯃꯧꯗꯤ ꯑꯔꯪꯕ ꯁꯅꯥꯅꯦ ꯁꯅꯥ ꯑꯩꯗꯤ ꯀꯧꯕ ꯆꯠꯄ ꯇꯜꯂꯤ ꯀꯧꯔꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥ ꯍꯣꯏꯅ ꯆꯠꯄꯤꯔꯨꯔꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯅꯣꯏ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯂꯤꯡꯖꯦꯜ ꯈꯣꯏꯗ ꯂꯥꯛꯂꯤ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯩ ꯂꯤꯡꯖꯦꯜꯁꯨ ꯃꯄꯥꯅ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯏ ꯂꯤꯡꯖꯦꯜ ꯃꯅꯦ ꯃꯀꯨꯕꯨ ꯎꯖꯕꯗ ꯈꯨꯔꯨꯝꯖꯩ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯅ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯃꯥꯜ ꯅꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯕꯥꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝ ꯄꯪꯕꯅꯤ ꯏꯕꯥꯏ ꯏꯆꯦꯈꯣꯏꯒꯤ ꯃꯐꯝꯗ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯅꯠꯇꯦ ꯇꯣꯃꯥ ꯏꯃꯧꯗꯤ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤꯅꯦ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯍꯩꯍꯩꯗꯦ ꯍꯩꯍꯩꯗꯦ ꯏꯆꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯞꯅ ꯍꯟꯕꯤꯔꯣ ꯏꯁꯨꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯄꯝꯒꯦ ꯆꯥꯎꯕꯤꯅ ꯃꯁꯨꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯏ ꯏꯅꯝꯃ ꯁꯤꯗ ꯂꯩꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯏꯁꯨ ꯊꯣꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯤꯡꯖꯦꯜꯕꯨ ꯃꯅꯦ ꯃꯀꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ ꯂꯤꯡꯖꯦꯜ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯆꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟ ꯇꯧꯔꯝꯃꯤ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯃꯕ ꯀꯩꯕꯨꯅꯣ ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯧꯕ ꯂꯥꯛꯍꯟꯒꯦ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯂꯤꯡꯖꯦꯜ ꯅꯣꯛꯇꯃꯛ ꯅꯣꯛꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯉꯥꯡꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯊꯥꯔꯤꯛꯅ ꯉꯁꯤꯗꯤ ꯏꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤ ꯄꯨꯡꯉꯥꯟ ꯉꯥꯟꯕꯒꯨꯝ ꯇꯧꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅꯤꯅꯦ ꯃꯃꯥ ꯇꯣꯝꯄꯣꯛꯅ ꯅꯍꯥꯟꯅ ꯁꯨꯃꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯁꯦ ꯊꯥꯔꯤꯛꯅ ꯃꯇꯨꯡꯗꯒꯅꯦ ꯐꯠꯇꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯖꯔꯔꯣꯏ ꯑꯃꯨꯛ ꯑꯩ ꯅꯨꯄꯤꯁꯦ ꯊꯤꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯄꯥꯔꯤ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯃꯃꯥ ꯃꯄꯥꯅ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ ꯑꯗꯨꯅ ꯄꯥꯔꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯍꯩꯔꯝꯗꯦ ꯃꯍꯥꯛꯅ ꯍꯩꯕ ꯍꯥꯏꯕꯕు ꯁꯨꯞꯅꯒꯤ ꯆꯥꯕ ꯈꯛꯇꯅꯤ ꯑꯃꯨꯕꯤꯅ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯄꯥꯔꯤꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤꯅ ꯈꯪꯉꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯑꯗꯨꯛ ꯆꯥꯎꯔꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇꯦ ꯍꯥꯏꯃꯤ ꯃꯗꯨꯕꯨ ꯀꯔꯝ ꯊꯣꯛꯂꯗꯕꯅꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯨꯅꯨꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕ ꯍꯣꯠꯅꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯑꯃꯨꯕꯤꯅ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯅꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯗꯅꯕ ꯋꯥꯗꯨ ꯀꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯅꯨꯡꯊꯤꯜꯗ ꯑꯝꯕꯣꯟ ꯀꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯅ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯟꯒꯅꯨ ꯍꯥꯏꯕꯁꯤꯕꯨ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯁꯥꯗꯨ ꯐꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯔꯤꯅ ꯃꯥ ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯂꯩꯌꯣ ꯍꯥꯏꯅꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯇꯤꯟꯅꯕꯁꯨ ꯅꯠꯇꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯤ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯇꯜꯂꯦ ꯃꯣꯏꯗꯤ ꯍꯦꯛꯇ ꯆꯦꯟ ꯆꯣꯡꯕꯤ ꯁꯥꯟꯅꯁꯦ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯅ ꯐꯩ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯄꯥꯝꯗ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯥꯔꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯍꯣ ꯉꯁꯤꯗꯤꯅꯦ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯗꯅ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯑꯁ ꯍꯋꯥꯏ ꯍꯥꯏꯕ ꯑꯩꯗꯤ ꯃꯗꯨ ꯆꯥꯕ ꯉꯝꯂꯣꯏꯀꯣ ꯂꯩꯗꯤ ꯂꯩꯇꯅ ꯏꯃꯥꯕꯨ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ ꯑꯗꯨꯅ ꯏꯔꯣꯟꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯑꯣ ꯐꯔꯦ 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 ꯏꯃꯥꯅꯦ ꯏꯔꯣꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯏꯔꯣꯟꯕꯒꯤ ꯃꯆꯜ ꯊꯤꯗꯨꯅ ꯏꯔꯣꯟꯕꯒꯤ ꯐꯨꯠꯂꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯨ
ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯁꯨ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜꯗꯨ ꯃꯈꯣꯏꯒꯤ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯐꯥꯜꯂꯨꯔꯒ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯔꯝꯂꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯔꯛꯎꯅꯦ꯫ ꯃꯦꯝꯆꯥꯅ ꯇꯥꯔꯦ꯫ ꯍꯥꯏ ꯊꯣꯏꯕ, ꯅꯪꯕꯨ ꯅꯄꯥꯗ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨ ꯂꯥꯎꯅꯦ꯫ ꯍꯥꯏ ꯊꯣꯏꯕ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ? ꯃꯁꯤꯗꯤꯕ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯀꯔꯥꯏ? ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯅꯨꯃꯤꯠꯅ ꯅꯜꯂꯕꯗꯤ ꯃꯁꯥꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏꯅꯦ꯫ ꯉꯥꯡꯅꯕꯒ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ, ꯃꯥꯅ ꯑꯃ ꯈꯨꯝꯅꯤ꯫ ꯉꯁꯥꯏꯗ ꯍꯧꯒꯠꯂꯝꯂꯕꯅꯤ, ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯆꯥꯛꯆꯥ ꯃꯥꯡꯗ ꯇꯨꯝꯁꯤꯟꯕ ꯑꯁꯤꯅꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ꯫ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕ? ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯄꯠꯊꯠꯇꯨꯅ, ꯑꯣ ꯃꯃꯥꯡ ꯊꯣꯡꯗꯅꯦ ꯑꯩꯅ ꯊꯣꯛꯇꯧꯔꯤꯕꯁꯦ꯫ ꯄꯥꯒꯤ ꯊꯣꯏꯕ, ꯅꯪ ꯉꯥꯡꯅꯗꯧꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯦꯗ꯫ ꯂꯨꯗꯕꯅꯤ꯫ ꯑꯩꯗꯤ ꯅꯣꯏꯅ ꯍꯥꯏꯕꯇ ꯏꯟꯗꯨꯅ ꯃꯤ ꯂꯣꯏꯅꯒꯅꯣ ꯍꯥꯏꯁꯨ ꯂꯣꯏꯅꯗꯦ, ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯌꯥꯎꯅꯣ ꯍꯥꯏꯁꯨ ꯌꯥꯎꯗꯦ꯫ ꯅꯣꯏꯅ ꯍꯥꯏꯕꯇ ꯏꯜꯂꯤꯕ ꯑꯩꯕꯨ ꯉꯥꯡꯅꯕ ꯋꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯇꯨꯝꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯊꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯊꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥꯅ ꯏꯄꯠ ꯄꯠꯊꯕꯗꯨ ꯎꯕꯗ ꯇꯞꯅ, ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯑꯌꯨꯛ ꯑꯌꯨꯛꯁꯦ ꯑꯩꯅ ꯁꯖꯤꯛ ꯐꯥꯜꯂꯤꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯕ ꯌꯥꯕꯅꯤ꯫ ꯑꯁ ꯇꯜꯂꯤꯗ, ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯥꯡꯒꯣꯜꯅ ꯈꯨꯠꯇꯒ ꯂꯦꯜꯂꯗꯤ ꯀꯝꯗꯧꯕ? ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ, ꯇꯝꯂꯒ ꯍꯩꯕꯅꯤ꯫ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯄꯥꯕꯨꯡꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯝꯕ ꯀꯧꯕ ꯆꯌꯥꯝꯄꯣꯛꯄ ꯑꯃꯒꯤ ꯊꯣꯠꯂꯩꯃ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯁꯥꯡꯂꯕ ꯃꯁꯝꯗꯨ ꯁꯝꯆꯦꯠꯅ ꯀꯟꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯣꯛꯃꯤ ꯃꯁꯝ ꯍꯥꯠꯂꯤꯕꯗꯨ ꯎꯕꯗ ꯁꯧꯔꯞꯅ ꯃꯦꯝꯇꯣꯟꯅ, ꯍꯥꯏ ꯑꯆꯧꯕꯤ, ꯅꯪꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯨꯅ ꯀꯔꯥꯏꯗ ꯄꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯊꯣꯠꯂꯩꯃꯅ, ꯍꯣ ꯅꯃꯥꯛ ꯅꯨꯄꯥꯅꯅꯦ ꯈꯣꯡꯅꯥꯡ ꯈꯣꯡꯗ ꯎꯅꯁꯦ ꯍꯥꯏꯔꯤ, ꯑꯗꯨꯒꯤꯅꯤ ꯅꯆꯥꯅ ꯃꯀꯦ ꯁꯦꯝꯖꯔꯤꯕꯁꯦ꯫ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥ, ꯅꯪꯅ ꯍꯦꯟꯅꯕꯨ ꯏꯔꯥꯡ ꯐꯖꯤꯜꯂꯛꯂꯦꯀꯣ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨꯗ ꯈꯨꯄꯤꯅ ꯀꯛ ꯏꯜꯂꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯁꯨꯒꯠꯂꯒ, ꯁꯝꯁꯦ ꯂꯣꯏꯅ ꯐꯥꯕ ꯇꯥꯔꯤ, ꯀꯔꯤꯅꯣ ꯇꯥꯒꯦ ꯀꯣꯛ ꯍꯥꯏꯔꯛꯂꯣ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯅꯄꯥꯕꯨꯡ ꯐꯪꯉꯦ ꯃꯔꯤꯜ ꯇꯟꯗꯅ ꯁꯨꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯅꯨꯄꯥꯗꯣ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕ ꯉꯝꯗꯧꯕ ꯑꯃ ꯈꯜꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏꯗ꯫ ꯍꯩ, ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ? ꯚꯦꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯅꯨꯄꯥꯗꯨꯗ ꯈꯔ ꯑꯗꯨꯝ ꯀꯦꯁꯤꯟꯅꯧ, ꯑꯗꯨꯝ ꯌꯥꯔꯗꯧꯕꯅꯤ꯫ ꯍꯣꯏꯁꯦ, ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯋꯥꯈꯜꯗ, ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤ ꯃꯇꯪꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯤ ꯃꯦꯟꯈꯠꯂꯛꯂꯕꯗꯤ ꯑꯩꯁꯦ ꯈꯔꯗꯤ ꯏꯪꯂꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯦꯝꯇꯣꯟ ꯃꯄꯨꯔꯣꯏꯕ ꯁꯨꯅꯤꯡꯗꯕ ꯑꯗꯨꯗꯗꯤ ꯊꯕꯛ ꯁꯨꯁꯤ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯄꯥꯜꯍꯜꯂꯒ ꯃꯈꯣꯏꯅ ꯊꯩꯔꯛꯂꯒ ꯆꯥꯕ ꯍꯩꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯊꯣꯠꯂꯩꯃꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯠꯂꯩꯃꯅ ꯊꯦꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯠꯂꯩꯃꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯆꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯇꯣꯝꯆꯥꯅ, ꯂꯩꯃ, ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯂꯤꯁꯦ ꯌꯨꯊꯛ ꯑꯃꯗꯤ ꯍꯦꯜꯂꯝꯂꯅꯤꯕꯣ꯫ ꯑꯩꯃ, ꯑꯗꯨꯗꯤ ꯐꯅ ꯀꯨꯏꯔꯦꯅꯦ꯫ ꯁꯥꯎꯅꯨꯀꯣ ꯇꯥ ꯇꯣꯝꯆꯥ, ꯏꯃꯥꯅ ꯑꯃꯨꯛ ꯈꯥꯝꯗꯅ ꯄꯥꯛ ꯊꯣꯛꯂꯛꯄ ꯌꯥꯗꯗꯧꯕꯒꯤꯅꯤ꯫
ꯏꯅꯦꯝꯕꯣꯛꯅꯕꯨ ꯀꯔꯤ ꯍꯥꯏꯗꯅ ꯈꯥꯝꯂꯤꯕꯅꯣꯅꯦ? ꯏꯁ ꯈꯪꯅꯤꯡꯕ꯭ꯔꯣ? ꯍꯣ ꯑꯗꯨꯕꯨꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯇꯣꯝꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯊꯣꯠꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯃ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ꯫ ꯀꯩꯅꯣ ꯇꯥꯇꯣꯝꯆꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯕ ꯏꯃꯨꯡꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯍꯥꯏꯗꯣ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯅ ꯁꯥꯐꯒꯗꯕ ꯑꯃ ꯌꯦꯡꯈ꯭ꯔꯣ, ꯑꯩꯁꯨ ꯑꯩꯅ ꯁꯥꯐꯒꯗꯕ ꯑꯃ ꯌꯦꯡꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯠꯂꯩꯃꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯥꯇꯣꯝꯆꯥ, ꯅꯪ ꯑꯗꯨꯝꯅ ꯇꯧꯅꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯇꯣꯝꯆꯥ ꯊꯣꯠꯂꯩꯃꯅ ꯀꯞꯉꯥꯡ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯂꯩꯃ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ, ꯅꯪꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯊꯣꯠꯂꯩꯃꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯍꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯑꯆꯧꯕꯤꯌꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯒꯦ? ꯏꯃꯥ ꯏꯃꯥ ꯊꯣꯠꯂꯩꯃ ꯃꯃꯥꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗꯕꯤ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯣ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯎꯔꯗꯤ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯊꯣꯠꯂꯩꯃ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯧꯔꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯟꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯆꯧꯕꯤꯌꯥ, ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯇꯣꯛꯂꯣꯀꯣ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯆꯩ ꯂꯥꯛꯂꯅꯤ꯫ ꯐꯨꯋꯣ ꯐꯨꯋꯣ, ꯑꯩꯕꯨ ꯏꯅꯝꯁꯦ ꯇꯠꯅꯕ ꯐꯨꯋꯣ, ꯑꯩ ꯍꯧꯖꯤꯛꯄꯨ ꯍꯤꯡꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯍꯥ, ꯏꯆꯥꯕꯨ ꯀꯅꯥꯅ? ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦ, ꯉꯁꯥꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯄꯦꯔꯤ ꯄꯦꯔꯤ ꯇꯣꯝꯆꯥꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯇꯣꯝꯆꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯈꯨꯠꯄꯤꯗꯨꯅ ꯀꯛ ꯊꯤꯟꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯍꯩ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ? ꯑꯗꯨꯒꯨꯝꯕ ꯌꯨꯝꯗ ꯁꯥꯟꯅꯕ ꯑꯔꯨꯕ ꯋꯥꯗꯨꯕꯨ ꯈꯪꯅ ꯆꯥꯅꯔꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯍꯥ, ꯅꯪꯁꯤꯗꯤꯕ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯇꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯂꯧ ꯂꯧꯗꯦꯕ, ꯅꯪꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯂꯦꯞꯇꯅ ꯃꯔꯤ ꯃꯔꯤ ꯉꯥꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯁꯣꯝꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯇꯣꯝꯆꯥꯗꯨ ꯀꯥꯏꯅꯔꯦ ꯈꯟꯅ ꯃꯪꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯅꯤ꯫ ꯃꯦꯝꯇꯣꯟ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯆꯥꯅꯨꯄꯤꯅ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯈꯗꯥꯡꯒ ꯃꯦꯠꯂꯒ ꯃꯪꯂꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯆꯧꯕꯤꯌꯥ, ꯅꯪ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ꯫ ꯍꯣ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯀꯥꯟꯅꯔꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ, ꯑꯩ ꯃꯅꯤꯡꯒꯤ ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯟꯗꯣꯛꯂꯨꯕꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄꯗꯨꯃ ꯇꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯊꯣꯏꯕ, ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯇꯨꯝꯁꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯔꯔꯣꯏꯅꯦ꯫ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯃꯥ? ꯑꯁꯤꯅ ꯍꯦꯟꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯅꯪꯒꯤꯗꯤ ꯍꯦꯗꯨꯅ ꯀꯝꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯍꯣꯏꯗꯤ ꯅꯨꯡꯊꯤꯜꯗ ꯃꯤꯀꯞ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯐꯦꯠ ꯎꯏꯊꯔꯨꯕꯗ ꯑꯍꯤꯡ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯏꯃꯥ ꯍꯣꯏꯒ ꯅꯆꯥ ꯍꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ꯫ ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯍꯥꯏꯐꯦꯠꯇ ꯆꯠꯊꯣꯛꯂꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯃꯊꯣꯡ ꯆꯥꯗꯕ ꯅꯃꯥꯟꯅꯕꯗꯤ ꯇꯤꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯈꯨꯠ ꯃꯁꯥꯋꯣ ꯃꯃꯥꯗ ꯇꯧꯁꯤꯜꯂꯝꯗꯨꯅ
ꯃꯃꯤꯠ ꯃꯅꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯖꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯤꯅꯗꯤ ꯈꯪꯗꯕ ꯃꯩꯈꯦꯠ ꯃꯔꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯕꯁꯤꯗꯤ ꯃꯤꯍꯨꯟ ꯀꯥꯁꯦ ꯁꯨꯗꯕ ꯖꯥꯠꯅꯤꯗ꯫ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒꯅ ꯑꯃꯨꯛ ꯐꯩ, ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯁꯤ ꯃꯤꯍꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯆꯠꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯍꯩ ꯃꯃꯥ, ꯀꯅꯥ ꯂꯥꯛꯄꯅꯣ ꯅꯪꯅ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯍꯥ? ꯍꯅꯨꯊꯪꯁꯤꯗ ꯅꯪꯕꯨ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯏꯔꯥꯡ ꯇꯧꯔꯤꯕ꯭ꯔꯣ? ꯃꯥꯏꯗ, ꯑꯩꯗꯤꯅꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯟꯈꯤꯗꯧꯕ ꯋꯥ ꯉꯥꯛꯇ꯫ ꯍꯣ, ꯅꯆꯥꯅꯨꯄꯥꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯦ, ꯑꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯦ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯆꯠꯊꯣꯛꯈ꯭ꯔꯅꯣ ꯍꯥꯏꯅ ꯊꯤꯡꯕ ꯌꯥꯗ꯭ꯔꯣ? ꯍꯣ, ꯆꯠꯊꯣꯛꯃꯟꯗꯗꯅ ꯏꯆꯥꯗꯣ ꯄꯪꯁꯤꯜꯂꯕ꯭ꯔꯥ ꯄꯥꯈꯠꯂꯦ, ꯑꯗꯨꯅ ꯆꯠꯀꯦꯁꯨ ꯆꯠꯆꯔꯁꯅꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯄꯥ ꯊꯣꯛꯂꯛꯂꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯂꯝꯖꯥꯎꯔꯣꯝꯗ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯌꯨ, ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯅ ꯃꯇꯝ ꯆꯥꯗꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯈꯤ ꯍꯥꯏꯅ ꯉꯥꯡꯍꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡ ꯂꯝ ꯇꯥꯁꯤꯟꯕꯅꯦ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯦꯝꯇꯣꯟꯗꯨ ꯃꯆꯥ ꯃꯌꯥꯝꯗꯣ ꯍꯧꯗꯣꯛ ꯍꯧꯗꯣꯛꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯇꯥꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯑꯆꯧꯕꯤ, ꯑꯆꯧꯕꯤ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯃꯁꯤꯅꯅꯦ ꯑꯍꯜ ꯑꯣꯏꯔꯒꯅꯦ ꯑꯉꯥꯡ ꯃꯆꯥ ꯏꯁꯥ ꯁꯥꯅꯤꯕ꯫ ꯃꯥꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯅꯥꯎ ꯃꯧꯄꯥ ꯃꯌꯥꯝꯁꯦ ꯍꯧꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒ ꯂꯝꯇꯨꯒꯁꯦ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯛꯄ ꯌꯥꯕꯅꯦꯕ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯆꯥ ꯁꯪꯄꯥꯏ ꯑꯃ ꯂꯩꯔꯒ ꯃꯧ ꯑꯅꯧꯕꯤꯒ ꯆꯞ ꯃꯥꯟꯅꯔꯤꯕ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯁꯨ ꯂꯦꯞꯇꯅ ꯇꯧꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯃꯃꯥꯒꯤ ꯏꯁꯧꯗ ꯈꯥꯡꯕ ꯉꯝꯗ ꯑꯍꯤꯡ ꯇꯨꯝꯂꯝꯗꯕꯒꯤ ꯍꯥꯏꯐꯦꯠ ꯎꯏꯊꯕꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯁꯥꯎꯔꯞꯅ ꯍꯥꯏ ꯑꯆꯧꯕꯤ, ꯅꯪꯕꯨ ꯅꯀꯣꯛ ꯅꯔꯨꯗꯨꯗꯁꯨ ꯅꯥꯟꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁ, ꯀꯩꯗꯧꯔꯒꯦ? ꯏꯁꯥꯅꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯛꯀꯅꯨꯀꯣ꯫ ꯍꯥ? ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯍꯥ? ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ? ꯅꯪꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯒꯦ ꯍꯥꯏꯗꯗꯅ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕ? ꯍꯥ? ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ? ꯊꯣꯠꯂꯩꯃ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞꯅ ꯃꯃꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯗꯤ ꯍꯥꯏꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯟ ꯁꯥꯎꯔꯞꯅ ꯍꯥꯏ, ꯑꯗꯥꯏꯗ ꯐꯝꯖꯤꯜꯂꯒ ꯂꯩꯅꯨ, ꯂꯝ ꯁꯤꯊꯕꯗ ꯌꯥꯎꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯦ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯃꯄꯥꯁꯤ ꯀꯥꯜꯂꯒ ꯏꯃꯥꯒꯤ ꯁꯤꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯁꯤꯠꯈꯣ ꯀꯩꯗꯧꯒꯦ? ꯃꯁꯤ ꯌꯦꯡꯉꯨꯅꯤ, ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯁꯤ ꯁꯨꯝꯆꯤꯠꯁꯤꯅ ꯇꯥꯅ ꯀꯟꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯍꯣ, ꯑꯗꯨꯅ ꯐꯔꯦ, ꯌꯨꯝ ꯄꯥꯟ ꯈꯪꯗꯅꯕ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯃꯅꯤꯡꯂꯣꯝꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯥꯅ ꯊꯣꯛꯄ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯒꯦ ꯍꯥꯏꯗꯗꯅ ꯐꯤ ꯀꯥꯝꯂꯒ ꯊꯣꯛꯂꯛꯂꯤꯗꯨꯅ? ꯍꯣ, ꯏꯁꯤꯡꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯅ? ꯀꯔꯥꯏꯗꯒꯤ ꯂꯩꯅꯤ ꯍꯥꯏꯒꯦ? ꯁꯣꯛꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ, ꯆꯠꯂꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯁꯣꯛꯀꯠꯂꯒ ꯁꯦꯡꯂꯨꯔꯣ, ꯑꯗꯨꯒ ꯅꯅꯥꯎꯁꯤꯡ ꯅꯧꯄꯥꯁꯤꯡ ꯁꯦꯡꯅꯕ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯧ꯫ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ, ꯀꯔꯤꯅꯨꯡꯒꯤ ꯑꯍꯜ ꯑꯣꯏꯖꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯐꯤ ꯀꯥꯝꯗꯨꯅ ꯈꯣꯡꯍꯥꯝꯕꯣꯟꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯀꯟꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯀꯧꯃꯟꯕ ꯑꯗꯨꯗ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯍꯥꯏ, ꯃꯅꯤꯡꯗ ꯏꯁꯤꯡ ꯂꯩꯍꯧꯕꯅꯤ, ꯆꯠꯂꯣ, ꯅꯆꯤꯟ ꯅꯌꯥꯗꯣ ꯊꯨꯅ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯄꯥꯔꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯗ ꯌꯥꯡꯒꯦꯟꯗ ꯌꯥꯜꯂꯤꯕ ꯄꯩꯌꯥꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯟ ꯑꯄꯤꯛꯄ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯦꯝꯆꯥꯗꯤ ꯏꯉꯛꯉꯛꯅ ꯉꯥꯏꯈꯣ, ꯅꯪꯅ ꯆꯠꯇꯣꯔꯤꯕ ꯑꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ꯫ ꯃꯅꯤꯡꯗ ꯏꯁꯤꯡ ꯂꯩꯍꯧꯕꯅꯤꯅꯦ, ꯑꯗꯨ ꯑꯗꯨꯝ ꯁꯦꯡꯕ ꯀꯩꯗꯧꯒꯦ? ꯂꯩꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯗ ꯇꯍꯥ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯪꯂꯒ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯥꯔꯤ ꯊꯣꯠꯂꯩꯃꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯐꯝꯕꯅꯤꯅ
ꯃꯇꯨꯡꯗꯨꯗ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯀꯩꯅꯣꯅꯦ ꯑꯉꯟꯕꯗꯁꯨ ꯇꯝꯅꯔꯕ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯄꯥꯔꯤ ꯐꯠꯂꯥꯎꯅ ꯆꯪꯁꯤꯟꯕꯁꯨ ꯈꯧꯇꯛ ꯆꯥꯒꯨꯝ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯁꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯄꯥꯔꯤ ꯊꯣꯠꯂꯩꯃꯒꯤ ꯏꯪꯅ ꯂꯦꯝꯖꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅ ꯃꯆꯤꯟꯗꯨ ꯇꯞꯅ ꯃꯇꯨꯡꯗ ꯌꯦꯡꯕꯗ ꯍꯤꯡꯖꯕꯤ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ ꯃꯃꯥꯡꯗ ꯌꯦꯡꯂꯗꯤ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯤ ꯑꯩꯕꯨ ꯈꯤꯇꯪꯉꯥꯏꯗ ꯀꯤꯔꯤꯃꯦ ꯇꯧꯗꯅ ꯐꯠꯖꯔꯕ ꯃꯥꯏꯊꯣꯡꯁꯦ ꯎꯍꯧꯔꯣꯏꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯇꯍꯥ ꯇꯍꯥ ꯊꯣꯠꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯂꯝꯃꯤ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯠꯂꯩꯃꯁꯨ ꯏꯉꯛꯉꯛꯅ ꯀꯩꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯣꯏ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯄꯥꯔꯤꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯈꯨꯀꯥꯄꯤ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯅꯣꯛꯃꯤ ꯇꯔꯪ ꯑꯃꯗ ꯉꯥꯎꯔꯦ ꯐꯖꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯕꯨ ꯎꯔꯕꯗ ꯏꯁ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯌꯥꯝ ꯐꯤꯡꯅ ꯄꯥꯔꯤꯕꯨ ꯍꯦꯛꯇ ꯂꯥꯛꯇꯅ ꯏꯟꯈꯤꯔꯝꯃꯤ ꯄꯥꯔꯤ ꯊꯣꯠꯂꯩꯃꯅ ꯑꯗꯨꯝꯅ ꯈꯪꯏꯟ ꯏꯜꯂꯛꯄ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯂꯒ ꯅꯤꯡꯒꯥꯡꯅꯅ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯝꯃꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯟꯅ ꯏꯜꯂꯛꯂꯤꯗꯦ ꯀꯥꯏꯗꯒꯤ ꯄꯥꯈꯪ ꯉꯥꯎꯕꯅꯣ ꯁ꯭ꯋꯥꯏꯗ ꯆꯌꯦꯛ ꯈꯣꯏꯅꯔꯤꯁꯤꯕꯣ ꯂꯩꯁꯥꯕꯤ ꯀꯣꯛꯐꯥꯕꯤ ꯅꯁꯛ ꯐꯖꯕꯗꯨꯗ ꯑꯩꯁꯦ ꯅꯪꯕꯨ ꯎꯕꯗ ꯉꯥꯎꯔꯤꯅꯦ ꯍꯟꯗꯣꯛꯑꯁꯦ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯏꯃꯥ ꯏꯁꯧ ꯂꯥꯡꯕꯤꯗꯨꯅ ꯂꯣꯏꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯄꯥꯔꯤꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯏꯁꯤꯡ ꯁꯣꯛꯄꯅꯦ ꯍꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯈꯤꯔꯝꯃꯤ ꯄꯥꯔꯤ ꯊꯣꯠꯂꯩꯃꯅ ꯀꯪꯉꯥ ꯉꯝꯖꯕꯤ ꯈꯣꯡꯊꯥꯡꯗꯨ ꯎꯕꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯃꯊꯃꯣꯏ ꯃꯄꯥꯗꯨ ꯄꯥꯏꯁꯤꯜꯂꯒ ꯈꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯔꯤ ꯊꯣꯠꯂꯩꯃꯕꯨ ꯂꯨꯝꯂꯤꯕꯅꯤ ꯍꯥꯏꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯠꯂꯩꯃ ꯄꯥꯔꯤꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄ ꯇꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯗ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯆꯧꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯣꯔꯦꯟ ꯊꯛꯅꯕ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦꯅꯦ ꯑꯁ ꯃꯥ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯥꯅ ꯆꯠꯄ ꯇꯜꯂꯦꯕ ꯅꯠꯇꯦ ꯅꯪꯅ ꯇꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯍꯥ ꯃꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯄꯥꯈꯪ ꯑꯃꯅ ꯀꯣꯏꯏꯟ ꯏꯅꯦ ꯑꯩ ꯇꯜꯂꯦꯕ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯄꯪꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯈꯨꯠꯄꯤꯗꯨꯅ ꯀꯛꯀꯛ ꯋꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯁ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄꯥꯔꯤ ꯍꯥꯏꯗꯨꯅꯦꯕ ꯄꯥꯔꯤ ꯍꯥꯏꯗꯤ ꯉꯥꯏꯈꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯏꯕꯣꯍꯜꯒꯤ ꯃꯇꯣꯝꯇ ꯌꯥꯎꯕ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯕ ꯏꯁ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥꯗꯤ ꯂꯥꯛꯂꯔꯣꯏ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯗ ꯄꯪꯒꯅꯨ ꯄꯥꯔꯤꯗ ꯅꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯗ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁ ꯏꯃꯥ ꯑꯩ ꯇꯜꯂꯦꯕ ꯃꯗꯨ ꯅꯨꯄꯥꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯍꯩꯅꯗꯕ ꯌꯥꯔꯣꯏ ꯌꯥꯅꯕ ꯂꯣꯏꯅꯅꯕ ꯍꯣꯠꯅꯧ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯆꯠꯂꯣ ꯊꯣꯠꯂꯩꯃ ꯁꯣꯛꯇꯣꯛꯂꯒ ꯎꯄꯥꯏ ꯂꯩꯇ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡ ꯁꯣꯛꯄꯅꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯠꯂꯩꯃ ꯁꯨꯛꯇꯣꯛꯂꯒ ꯂꯝꯕꯤ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩꯗꯨꯗ ꯄꯥꯔꯤꯅ ꯇꯨꯡꯗꯒꯤ ꯊꯣꯠꯂꯩꯃꯒꯤ ꯃꯁꯝꯗꯨ ꯈꯪꯁꯤꯡ ꯁꯤꯡꯂꯛꯂꯝꯃꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯦꯗ ꯀꯔꯤꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯅꯣ ꯍꯣ ꯅꯪ ꯎꯅꯤ ꯈꯟꯕꯗꯅꯦ ꯁꯥꯎꯒꯠꯂꯤꯕ ꯑꯣ ꯐꯔꯦ ꯅꯪꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯩꯅꯗꯕ ꯄꯨꯝꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜꯗ ꯇꯥ ꯄꯥꯔꯤ ꯉꯥꯏꯈꯣꯕ ꯁꯥꯎꯈꯤꯅꯣꯕ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯦꯕ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯕ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯁꯦꯡꯕ꯭ꯔꯣ ꯑꯁ ꯃꯁꯛꯁꯤꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯗꯨ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯄꯥꯔꯤꯗꯤ ꯊꯣꯠꯂꯩꯃꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯠꯂꯩꯃꯒ ꯄꯥꯔꯤꯒ
ꯅꯛꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯛꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯊꯣꯠꯂꯩꯃꯁꯨ ꯄꯥꯔꯤꯒꯤ ꯆꯝꯖꯕ ꯑꯗꯨꯗ ꯄꯥꯔꯤꯒꯤꯗꯃꯛ ꯈꯟꯖꯕ ꯐꯥꯎꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯦꯝꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯆꯧꯕꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯀꯇꯟꯗꯨꯗꯒꯤ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯕꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗ꯭ꯔꯤꯕꯅꯣ ꯏꯕꯦꯝꯃ ꯆꯥꯕ ꯐꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯐꯖꯔꯤꯕ ꯅꯁꯛꯇꯨ ꯐꯥꯎꯕ ꯈꯨꯏꯔꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯈꯥꯎ ꯍꯥꯡꯗꯅꯕ ꯈꯔ ꯈꯦꯠꯇꯣꯛꯎ ꯍꯥꯏ ꯋꯥꯅꯤꯅꯦ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯋꯥꯅꯁꯨ ꯅꯣꯝꯂꯒ ꯑꯩꯈꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯂꯧꯊꯣꯛꯄ ꯍꯥꯏꯁꯦ ꯇꯧꯍꯩꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯕꯕꯨ ꯊꯕꯛ ꯁꯨꯅꯕ ꯑꯣꯏꯅ ꯍꯥꯏꯌꯣ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯅ ꯇꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯝꯗ ꯗꯨꯞ ꯗꯨꯞ ꯊꯥꯖꯤꯜꯂꯒ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯛꯁꯤꯜꯂꯛꯇꯅꯒ ꯇꯧꯔꯗꯅ ꯇꯥꯛꯄ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯈꯪꯗꯦ ꯌꯥꯝ ꯊꯨꯅꯅꯦ ꯅꯨꯄꯥꯗꯨꯗ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯅꯪꯅ ꯃꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯗꯨ ꯅꯝꯗꯅ ꯆꯦꯜꯂꯣ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯃꯤ ꯊꯣꯠꯂꯩꯃ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯠꯂꯩꯃ ꯈꯥꯡꯕ ꯉꯝꯗ ꯍꯣꯏꯁꯦ ꯑꯩꯅꯦ ꯇꯥ ꯄꯥꯔꯤꯒ ꯇꯥꯟꯅꯔꯒꯦ ꯇꯥꯟꯅꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯣ ꯍꯣꯏ ꯕꯥ ꯑꯩ ꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯃꯁꯝ ꯃꯅꯥꯗꯨ ꯐꯠ ꯐꯠ ꯍꯥꯠꯂꯒ ꯄꯥꯔꯤꯒ ꯎꯅꯕꯅꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯥꯒ ꯊꯣꯠꯂꯩꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯊꯣꯏꯕꯥ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇ ꯑꯩ ꯌꯥꯝ ꯁꯥꯎꯏꯀꯣ ꯃꯥ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯒꯦ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯏꯔꯥꯡ ꯍꯧꯔꯛꯂꯤꯁꯤꯕꯣ ꯍꯥꯏ ꯏꯔꯥꯡ ꯍꯧꯕ ꯅꯠꯇꯦ ꯅꯪꯅ ꯆꯠꯇꯣꯏꯁꯤ ꯀꯥꯏꯗꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯣ ꯅꯨꯄꯤ ꯎꯅꯔꯨꯒꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯌꯨ ꯉꯜꯂꯤꯉꯩꯁꯤꯗ ꯐꯩ ꯐꯠꯇꯦ ꯇꯥꯟꯅꯍꯧꯅꯕ ꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯅꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯒ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯂꯒ ꯊꯝꯂꯝꯃꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯥꯝꯕꯗꯨꯗ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥ ꯑꯇꯩ ꯅꯠꯇꯦꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯅꯧ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯨꯅꯤꯡꯗꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯃꯥ ꯃꯄꯥ ꯐꯠꯇꯦ ꯍꯥꯏꯅ ꯃꯆꯥꯁꯨ ꯍꯦꯛꯇ ꯐꯠꯂꯝꯂꯣꯏ ꯍꯥꯏꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯃꯥꯅ ꯈꯥꯝꯕ ꯌꯥꯗ ꯊꯣꯠꯂꯩꯃꯕꯨ ꯎꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯗꯨ ꯄꯥꯔꯤ ꯂꯥꯛꯂꯝꯗꯦ ꯍꯥꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯣꯛ ꯃꯆꯥꯗꯧꯅ ꯅꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯣ ꯑꯩꯅ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜ ꯀꯧꯒꯦꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯁꯦ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯥꯎꯅꯨꯁꯤ ꯁꯣꯝꯗ ꯏꯃꯥꯅ ꯈꯥꯝꯂꯒ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯂꯛꯇꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯃꯥꯅꯗꯤ ꯀꯔꯤ ꯍꯪꯂꯛꯂꯤꯕ ꯅꯪꯒꯤ ꯃꯔꯝꯗ ꯊꯣꯠꯂꯩꯃ ꯄꯥꯔꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯑꯗꯨꯗ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯇꯣꯛꯅꯅꯕ ꯋꯥ ꯍꯥꯏꯔꯛꯏ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯏꯃꯛ ꯃꯛꯁꯤꯟꯅ ꯇꯥꯄꯥꯔꯦ ꯅꯈꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯔꯣꯏꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯁꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅꯦ ꯏꯃꯥꯗ ꯌꯥꯅꯕ ꯑꯗꯨꯝ ꯉꯥꯡꯅꯒꯦ ꯑꯁꯦꯡꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ ꯊꯣꯠꯂꯩꯃ ꯋꯥꯗꯣ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯊꯣꯠꯂꯩꯃꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨ ꯊꯥꯖꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯊꯣꯠꯂꯩꯃ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯑꯁ ꯑꯗꯨꯝꯅ ꯌꯦꯡꯂꯛꯀꯅꯨꯕ ꯀꯩꯗꯧꯔꯒꯦ ꯏꯀꯥꯏ ꯍꯥꯏꯕ ꯏꯁ ꯏꯀꯥꯏꯁꯤꯟꯅꯕꯤꯒ ꯇꯧꯔꯗꯅ ꯑꯩꯗꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯑꯗ ꯅꯪꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯅ ꯂꯩꯕꯅꯤ ꯀꯥꯟꯗꯦ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯉꯁꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ
ꯑꯗꯨꯃꯛꯄꯨ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯕ ꯑꯗꯨꯗꯗꯤ ꯇꯥꯏꯅꯔꯨꯕ ꯌꯥꯗ꯫ ꯏꯕꯨꯡꯉꯣ, ꯏꯅꯦ ꯍꯣꯏ ꯃꯧ 2-3ꯒ ꯏꯃꯧꯗꯣ ꯂꯧꯁꯤꯟꯕ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯂꯣ꯫ ꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯄꯥꯝꯗ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯕꯅꯤꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯗ ꯆꯦꯜꯂꯒ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯦꯝꯇꯣꯟ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯅꯕꯅꯦ ꯍꯥꯏꯅ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯂꯥꯡꯁꯤꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯥꯏ ꯑꯆꯧꯕꯤ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯃꯥ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯑꯋꯨꯟꯄꯣꯠ ꯍꯥꯞꯅꯕ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯞꯄꯤꯗꯧꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏ, ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯀꯔꯤꯝꯇ ꯄꯨꯗꯕꯤ ꯆꯠꯆꯕ ꯇꯥꯕ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯒꯤ ꯀꯔꯤꯝꯇ ꯍꯥꯞꯄ ꯉꯝꯂꯣꯏ꯫ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯅꯁꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯍꯣꯏꯁꯦ, ꯑꯩ ꯅꯌꯥ ꯅꯨꯄꯥꯗ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯎꯄꯥꯏ ꯂꯩꯇ ꯃꯄꯣꯠ ꯃꯆꯩ ꯈꯔꯇꯁꯨ ꯄꯨꯅꯤꯡꯕ ꯀꯧꯕꯅ ꯄꯥꯔꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯄꯥꯔꯤꯅ ꯃꯃꯥꯗ ꯇꯝꯂꯨꯕ ꯃꯇꯝꯗ ꯃꯦꯝꯆꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯔꯦ, ꯉꯛꯆꯩꯗꯀꯣ ꯂꯥꯏꯃ, ꯃꯆꯥꯅꯨꯄꯤꯗꯣ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯤꯗ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯋꯨꯟꯄꯣꯠ ꯂꯥꯡꯅꯕ ꯁꯦꯜ ꯄꯤꯔꯛꯎ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ? ꯑꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯦ, ꯅꯪꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯐꯨꯗꯧꯒꯤ ꯇꯧꯕ ꯑꯗꯨꯗ ꯆꯦꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯆꯦꯟꯅ ꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯀꯔꯤꯝꯇ ꯄꯨꯗꯕꯤ ꯂꯥꯛꯂꯗꯤ ꯅꯣꯏꯒꯤ ꯅꯃꯥꯏ ꯈꯨꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯂꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯏ ꯅꯠꯇ꯭ꯔꯣ? ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ? ꯑꯩꯈꯣꯏꯅ ꯄꯤꯔꯒ ꯍꯞꯂꯛꯂꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯈꯪꯗꯦ ꯏꯃꯥ, ꯑꯩꯗꯤ ꯑꯁꯣꯝꯗ ꯁꯦꯜ ꯈꯔ ꯄꯤꯈꯤꯁꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯇꯛꯃꯟꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯑꯋꯨꯟꯄꯣꯠ ꯂꯥꯡꯅꯕ ꯁꯦꯜ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯟꯅ ꯈꯔ ꯄꯤ, ꯐꯣꯡꯅꯈꯔ ꯄꯤ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨ ꯊꯣꯠꯂꯩꯃ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯇꯥꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯍꯦ ꯅꯣꯡꯗꯝꯕ, ꯅꯪ ꯑꯩꯕꯨ ꯋꯥꯍꯟꯒꯦ ꯌꯥꯎꯅ ꯋꯥꯍꯜꯂꯤꯕ꯭ꯔꯣ? ꯃꯧꯅꯦꯅ ꯉꯟꯅ ꯍꯧꯒꯠꯇꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯣꯏ ꯑꯄꯨꯝꯕꯤ ꯁꯥꯗꯅ ꯇꯨꯝꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯗꯅ ꯂꯩꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯊꯣꯠꯂꯩꯃꯗꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯗ ꯒꯣ ꯅꯥꯈꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯃꯥꯅ ꯉꯥꯡꯕ ꯃꯌꯥꯝꯗꯨ ꯇꯥꯕ ꯉꯝꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ, ꯇꯥꯕ꯭ꯔꯣ, ꯁꯤ ꯍꯧꯒꯠꯂꯣ꯫ ꯀꯩꯅꯣ ꯃꯣꯏꯇ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯇꯨꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ ꯑꯣꯏꯕ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯏꯃꯥꯅ ꯉꯥꯡꯂꯤꯁꯦ ꯅꯪꯕꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ? ꯑꯩꯃ, ꯑꯩꯗꯤ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯦ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯐꯨꯛ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3ꯗꯨꯗꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯔ ꯀꯨꯏꯔꯛꯄꯒꯤꯗꯤ ꯃꯥꯒꯤ ꯀꯇꯟ ꯂꯥꯏ ꯆꯨꯕ ꯑꯗꯨ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯏꯕꯨꯡꯉꯣ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯏꯆꯥ ꯀꯇꯟ ꯂꯥꯏ ꯆꯨꯕ ꯑꯁꯤꯃ ꯂꯥꯛꯅꯕꯗ ꯋꯥꯔꯤꯉꯩꯁꯤꯗ ꯏꯃꯧ ꯁꯨꯅꯤꯡꯗꯕꯤ ꯑꯃꯒ ꯂꯥꯛꯄꯁꯤꯗꯤ ꯑꯩꯗꯤꯅꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯗ ꯃꯦꯝꯇꯣꯟ ꯆꯪꯂꯛꯄ ꯎꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ, ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ? ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦꯝꯇꯣꯟ ꯂꯥꯛꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯃꯦꯝꯆꯥꯅ ꯀꯧꯔꯝꯗꯕꯤ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯁꯃꯤꯟꯗꯤ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯦ ꯈꯟꯗꯣꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ, ꯕꯦꯝꯃ, ꯍꯣꯏ ꯕꯦꯝꯃꯧ, ꯏꯃꯥ ꯂꯥꯛꯂꯤꯅꯦ꯫ ꯊꯣꯠꯂꯩꯃꯁꯨ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯕꯦꯝꯃ, ꯏꯃꯥꯁꯤ ꯏꯆꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯁꯨ ꯉꯥꯡꯗꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯏꯃꯨꯡꯗ ꯃꯅꯦꯝ ꯍꯣꯏꯅ ꯃꯃꯥ ꯂꯥꯛꯂꯤꯗꯨ ꯎꯈꯤ ꯇꯥꯔꯦ ꯈꯟꯅ ꯁꯦꯞꯊ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯀꯤꯔꯨꯞ ꯌꯦꯡꯂꯤꯗꯨꯕꯣ?
ꯏꯃꯥ ꯍꯣꯏ ꯎꯈꯤꯕ ꯇꯥꯔꯦꯅ ꯇꯧꯕꯅꯤ꯫ ꯍꯣ ꯑꯗꯨꯒꯤꯕꯨꯗꯤ ꯎꯔꯒ ꯆꯪꯈ꯭ꯔꯕꯅꯤ꯫ ꯑꯁ ꯏꯃꯥ ꯋꯥꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯄꯥꯈꯠꯅ ꯃꯃꯥꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯒꯤꯅꯤ꯫ ꯀꯔꯤ ꯑꯔꯨꯕ ꯋꯥꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯤꯡꯈꯣꯜꯗꯨ ꯌꯣꯟꯗꯧꯔꯦ, ꯑꯗꯨ ꯂꯧꯍꯧꯅꯕ ꯇꯧ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯤ꯫ ꯅꯄꯥꯒ ꯑꯩꯒꯗꯤ ꯐꯩ, ꯅꯅꯥꯎ ꯅꯧꯄꯥ ꯃꯌꯥꯝꯗꯨꯗꯤ ꯉꯔꯥꯡꯗꯒꯤꯁꯨ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯃꯧꯄꯥ ꯀꯧꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯄꯥꯔꯤꯗ ꯆꯦꯡ ꯈꯤꯇ ꯄꯤꯈꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯄꯤꯈꯣ ꯄꯤꯈꯣ, ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯏꯃꯥ ꯍꯣꯏ ꯑꯉꯥꯡꯁꯤꯡꯅ ꯆꯔꯥ ꯍꯦꯟꯅꯤꯒꯦ? ꯊꯣꯠꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯕꯅꯤꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔ ꯀꯣꯠꯂꯒ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯦꯝꯆꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯄꯒ ꯀꯔꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯕ ꯁꯛꯄ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯊꯣꯠꯂꯩꯃ ꯐꯣꯡꯅ ꯄꯤꯔꯝꯕꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯃꯄꯥꯝꯗ ꯊꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯏꯕꯣꯍꯜꯒ ꯃꯦꯝꯆꯥꯒꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯛꯂꯝꯗꯦ꯫ ꯄꯥꯔꯤ ꯃꯇꯩ ꯃꯅꯥꯎꯅꯒ ꯀꯔꯤꯝꯇ ꯁꯨ ꯅꯣꯝꯗꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯗꯨ ꯑꯔꯩ ꯑꯔꯩ ꯃꯥꯟꯆꯥꯡ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯅ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯍꯣꯏꯅ ꯃꯆꯥꯅꯨꯄꯤꯅ ꯊꯩꯔꯛꯄ ꯃꯌꯥꯝꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯐꯥꯎꯕ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯇꯩ ꯆꯥꯗꯦ ꯑꯁꯤꯃ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗꯗꯤ ꯈꯪꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥꯗꯨ ꯄꯦꯟꯗꯅ ꯐꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ? ꯈꯔ ꯂꯩꯕꯒ ꯅꯄꯥꯝꯗ ꯍꯦꯛꯇ ꯊꯩꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥꯝ ꯁꯟꯊꯩ ꯀꯩꯅ ꯆꯥꯏ ꯍꯥꯏꯗꯣ ꯊꯣꯛꯂꯦꯅꯦ꯫ ꯁꯟꯗꯣ ꯀꯩꯅ ꯆꯥꯈ꯭ꯔꯦꯕ ꯑꯗꯨꯛ ꯌꯥꯝꯅ ꯊꯩꯈꯤꯕꯗꯣ? ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯥꯔꯤꯕ꯭ꯔꯣ ꯍꯥ? ꯅꯃꯥ ꯅꯄꯥꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛ ꯅꯣꯏꯅ ꯋꯥꯔꯀꯥꯟꯁꯤꯗꯅ ꯃꯈꯣꯏꯅ ꯎꯁꯤꯟꯅꯗ ꯀꯔꯤꯒꯤ ꯎꯁꯤꯟꯅꯗ ꯁꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯍꯥ? ꯅꯆꯤꯟꯁꯤꯡꯗꯨ ꯈꯨꯝꯃꯣꯗꯅ ꯍꯥ? ꯑꯩꯅ ꯃꯇꯝ ꯑꯃꯗ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯑꯣꯏꯈꯤꯗꯥꯏꯅꯦ? ꯃꯦꯝꯆꯥ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯁꯨ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯁꯨ ꯋꯥꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯗ ꯈꯖꯤꯛ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯑꯗꯨꯅ ꯂꯧꯁꯤꯡ ꯍꯥꯞꯇꯨꯅ ꯁꯨꯅꯤꯡꯗꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯁꯨꯗꯅ ꯇꯥꯜꯂꯨꯕ ꯁꯦꯜ ꯑꯣꯏꯕꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯈꯪꯗ ꯆꯠꯊꯣꯛ ꯊꯛꯇꯣꯛ ꯂꯩꯅꯤꯡ ꯂꯩꯅꯤꯡꯕ ꯂꯩ, ꯁꯦꯠꯅꯤꯡ ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯊꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯗꯤ ꯃꯃꯥ ꯎꯕꯗ ꯄꯦꯟꯗꯅ ꯏꯃꯥ, ꯑꯩꯁꯤꯕꯨ ꯅꯈꯣꯏꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯆꯥꯅꯤꯀꯣ? ꯅꯈꯣꯏꯅ ꯋꯥꯔꯀꯥꯟꯗꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ, ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯏꯃꯥ, ꯅꯪꯁꯦ ꯃꯃꯥ ꯑꯃꯅꯤꯀꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯁꯦꯜꯒꯤ ꯃꯌꯥꯏꯅ ꯑꯄꯣꯛꯄ ꯏꯆꯥ ꯐꯥꯎꯕ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯅꯨ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯦꯝꯆꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯦꯝꯇꯣꯟ ꯉꯥꯏꯈꯣ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ꯫ ꯕꯦꯝꯃ, ꯐꯅ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯅꯃꯥ ꯍꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯃꯃꯧꯗ ꯃꯄꯥꯝꯒ ꯃꯔꯤ ꯇꯠꯅꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯇꯣꯟꯗꯨꯁꯨ ꯃꯆꯥꯁꯤꯡꯕꯨ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯅꯗꯦ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯟ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ ꯏꯃꯥ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯃꯆꯥꯅꯦ ꯍꯥꯏꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯅꯤ꯫ ꯃꯦꯝꯇꯣꯟꯅ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯅꯤ? ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯄꯥꯡꯒꯜ ꯍꯨꯃꯥꯡ ꯃꯃꯜꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯑꯁꯦꯡꯕ ꯏꯔꯜ ꯇꯥꯜꯂꯒꯦ ꯏꯅꯝꯃ꯫ ꯐꯔꯦ ꯐꯔꯦ, ꯑꯁꯨꯝꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤꯇꯅꯤ ꯄꯥꯝꯂꯤꯕꯁꯦ꯫
Numit adudagi hauna imong anido kanna sunombadagi hanadagi hena nungayba khatna chayna yaudaba imong oina pankirami.